Hello mayam, mayam khuramjari yangbiri batabiriba mayam basu ei hamam promote Manipuri Mirror gi maikai dagi mayam taram no okchari ngasi akoi 5th year celebration gi ani suba tangkak haitare second day ngasi mayam da sukona khangan jakibaduni ngasi akoi gi platform asida election bidun lai bire akoi gi oja maikam thoiba ojagi kenosi gi matang dai thoidokpa ngasi yamna matam si yam lojar ojagi introduction si yam chawi oja ngasi bisu akoi gi kenosi da platform si da changmira kitama oja bu thaga chari amasung ikai khumda bu chari loina loina na khuram jare oja oja koi bagi matang da khajiktan aina akoi gi kenosi dai si da slide to oina uchage ojagi kenosi akoi hojik Manipuri University da assistant professor oina leibiri music and kai hatare dance department da aduga loina na mapal lam da su oja si yamna toina thoklam ba haitare koi Bangladesh da su jawrami US loina na sidai se sum keno oina koi gi all over world koi ram ba haitare aduga loina na koi gi fellowship senior research fellowship oina the Ministry of Culture Government of India na New Delhi 2010-12 aduga loina na junior research asina wangai da haitare awarded by the Ministry of Culture Government of India New Delhi 2000-2002 asmaina matang international keno da su akoi gi arena haitare akoi gi maruina cholom pung cholom style of dance and folk cholom organized by the Nrityam Dance Teaching Center Dhaka Bangladesh da aduga loina na koi Bangladesh da koi Indian High Commission gi matung makhada oja su leibirami Bangladesh su kuina chahi 2000 heta keno dagi 1 dagi 4 pho asumna asigi keno si akoi makhada akoi comment section dai sum pijara ke oja gi keno si mathang sum akoi ngasi tawriba live sigi matha pijara ke oja gi phong ki bala di khara haira gadi Manipuri Nat Sankirtana a cultural heritage of India published by EIBN Communication Manipur asina 2014 da latest adugi matungda Maitai Punglon Saikon Nabi Tangchap Pareng second edition asin 2013 da Maitai Punglon Raga second edition 2013 Maitai Punglon masagi hariba Saikon Nabi Tangchap Pareng asin 1997 ahamba keno oiba de Maitai Punglon Raga in 1995 to asina tabada ate journal da ojagi paper ke aphongbire conference da saru ya bagi keno masu lei yamna koigi national international thak da aduga loina na mafam da participation haitare koigi performance tawrubagi su yamna sanglaba history masu leijai sipumna maksi ojagi keno da aikoina nolukchabaga loina hajiba da ojana hara horauna yabira kosi tasengna thamoi sengna maijai aduga mayam da sakoina hajari basini sipumna maksi akoi keno da comment section da thamjage ojagi daisu loina khajitang akoi kona sum tajagani ojana ko ningchangakpa natragana khara memorable oiba keno mayam si to ahambada ojada akoina khajitang ojada akoina aining basina oja thoi basi maruoina akoigi sangitan gi keno da leibanina akoi sangitan gi matang da koi haudokjage sangitan si karino aduga background history si akoi Manipuri gi punsi akoi Maitai gi no niti gi punsi hatare daily life da su thana ba yadra pokpa dagina si bagi phauba keno punamak da su asiki keno si leibanina si kamaina koige keno rom da koige punsi rol da kamaina changa khibanu haibase asigi matang da oja kha wahai khata ai hanu matada punumapu kai khun baga loina na kurumjari Manipuri Mirror gi 5 anniversary celebration asigi anirak suba sigumba thoram masida ai busu aisu khangjadraba ai busu sigumba anniversary asida saruk yahan bibagi damakta organizing committee bo ina hanu matada थागत फोंदोक्सरी संगीतों की मरम सिटी यामन चावी यामन पाक चावी अदुबु अखोइनसु होजिक तमजरगसु पुंसी सुपद तंबलोइबा नायररोइदोबा संगीतों की अदुगुम विद्यानि हाइबताय यामन चावग्रबा मसिदगिना बैगचंद्र महाराज की मतमदगिना ngasi phausi nat संगीतों की अखोइगी संगीतों बुदी लेरबा
Gariba Niwas ki mamang dagi phau leirabani mathang chaukhalakpasi Charairongdagi haurakanda Gariba Niwas dagi Bhaigat Chandra dagi mathang Gambhir Singh Chandra kiti lakpadagi Sultan Maharaj Buddha Chandra Maharaj pausida angakpa phangna Sangiton ki kanosi lai adana Chandrakirti Maharaj ki matamsi nat Sangiton gidi golden age hairaga khangne yam chaukhale kayamuk yamna chaukhallage bu rasum phumari numit 30 ni toy nongmada isai Sangiton ani tauraga numit 30 ni tongan barasta akoigi mayamna rasum mari haina khangnari barasta se hangnaribani aduna hairiba akoi Charairongma matamdagi Gariba Niwas ki matamdagi Bhaigat Chandra dagi na aina panjariba kharase hairiba ningthau singsena Pretones oiraga Sangitonji chapkhatna honaramba ningthau singgi marakta pengani aduna Sangitonji yamna chawe haiba tare mathang laibasi tongan ba rag gi sarukta sanchar gi sarukta aduga rasmen gi sarukta tanchapki menpukki tongan ba amamamna tongan ba lambi amamam oida yamna chawi adugu aina hanba mutada ngasigi Manipuri Mirror ki manga suba anniversary celebration asiga mari leinana ayana nat Sangiton matangda wafum khatang ai tentana thamjage nat Sangiton si tasengna jagoi seigi fajaba yaubada natana aikoina Vaishnava dharmagi wanglaba kari haini wakhal miyeng bhab ras darshan mapung phane yauraba akoigi nati amani haiba yai asiguma natase masida akoigi raski yaukraba sadhana ki masak amani yam masida chau sadhana ama yauri aduna masida lairiba akoigi mioibagi pumbase akoigi ibungo ibema animakki amatta oiba masak lauriba Sri Gaurachandra Mahaprabhugi wafamda aikoina kathokjaba tambani haina aikoina haiba yai aduga amaromda aikoigi atma samapan tawjaba gi masak ni Sangitonda tawribase mapung oiba wafamdi nat Sangiton se akoigi mahajjagi gi masak masabu dharmana yumchinduna thamba nungda bhakti amasung premgi fajaraba bhab phongdokpa aduga pandana dharmagi thogai oina sijinnaba aduga atopa man miyamdana nungairaba kalagi kumaigi masak ama oihanba sadhana gi lambidana ishorgi khuyak phangnanaba lining oiba nat Sangiton gi masak sin akoigi yamna aduna nat Sangiton tawriba akoigi thabak thoram punamak singse akoigi Vedic ki Sanskriti ki fajaba masak loina yauraba nat Sangiton gi masak aduna masida akoigi paramparada leiriba Sangitandu gi parampara sida akoina jaigya mayam khambirangani jaigya gi artha sacrifice haibani aduna Gandharva Vidya akoigi pandok machin manauga singse aikoina Gandharva hairaga adum khangnari sin mayam adum akoigi epic sing puran sing sida hainari badna aduna purbaranga gi masak deki Sangiton gi manungdane ko yaurise kirton gi masak odivas gi masak Krishna bhakti gi sadhana gi masak adeki Vaishnava dhoron gi hairiba vidhi vidhan mayam se pulak tasindana yauksin khibana kanagumba mioi kharadadi nat Sangiton bu khangnana bu hotnabada araiba oihande yamlui nat Sangiton da punsin khiba akoigi tongan ba hiram singse tongan ba masak mayam singse amamam toina haide mayek sengna haide tongan macha tana topna khaidroktuna amamam ta yengba masi darkar oiri hena thamjage nat Sangiton si akoi punamana khange
पोकपदगी सीबा फावबदा पांथोकलिबा थबक थौरम पुनमक्ता नट संगीतोंसे थादोकपा लेतना थागोनरगा राष्ट्र बैगचंद्रगी मतमदगी हौना ngasi फावबा लाए करिगिनो दुदी हाइबदा नट संगीतोन हाइबसी अखोइना करिगिदमक्ता सुक यामना मरु ओइना लौरिबनो अदुगा करिगिदमक्ता पोकपदगी सीबा फावबदा पांथोकलिबा थबक थौरमसिंगसिदा अखोइगी नट संगीतोंसे थादोकनबा लेतना थागोनदुना लेहलिबसिगी मरम करिगिनो हाइबा तारगदी तसेंबदी नट संगीतोन हाइबसिदा आइना ngसाइ ममांगदा पंजखिबा पुनमक असिना यावरबा सुमनगी नते मंगोंदा मियें कयादगी तोंगान तोंगान बा एस्पेक्ट कयादगी नट संगीतोंदा येंगपदा लोइना फंगदोरि इसम समना आई मते मका पंजगे अखोइगी मणिपुरी गौरिया वैष्णव संप्रदाय की मोई वखल मियें से ओथोन कुक कयाम तेन कुकेबु नट संगीतोन मसामक से इबुंगो इबिमा अनि की अपुनबा मूर्ति ओइरिबा गौरचंद्र महाप्रभु की मसकनी हाइना लौरि अदा इबुंगो इबिमा अनि की मसकनी हाइना अखोइना लौरिबगी मरम से आई खतंग पंजरके गौरांग महाप्रभु से राधा कृष्ण अनि की अपुनबा सक्तमनी हाइना लौरिबगी मरम से अखोइना करिगुंबदा सी ताबिरिबा पुनमंगसु दुम तारंगनी अखोइना तिनबंसा हाइबसे सी वर्षक अहुम हाइबनी कृष्ण की वर्षक अहुम नत्र हाइबनी अदन तिनबंसा सी करिनो हाइबदा इहाल हानबदा कृष्ण न खल्ली राधा सी कृष्ण आइगा हक्चांग तोंगान तोंगान लेबना मरम ओइरकांदा माना खल्लीबा माना निंगिबा माना तौरिबा पुनमसे आई अमत पाउ फाउदे अदना तिनबंसा अहुम दो करिनो हाइबदो आई अहानबदा पंजगे राधाना आइबु उबा मतमदा येंबा मतमदा कयामु फजरिबनो राधागी मित्ता कृष्ण आइसु कयामु फजरिबनो हाइबदो आइदी राधा नत्तबनेना खंबु ngamde ai masi khangning thireta haiba ama aduga anisuba poinda radhana aibu nungsiri base kayamu nungsiri bano haibase ai khangning threta haiba anisuba posatse aduga ahum subada tinaban sake ahum suba penosina radhana aiga tinaraga nungairi base kayamu nungairi bano haibase अखोइदे हक्चांग तोंगान तोंगान लेबनेना आइदे खंगबु ngamdre aduna masi khangning thireda haiba wakal ahum से मसी हंदक गौरांग महाप्रभुना नवदीप्त लाकान सिदा हाइरिबा अनिसिगी अपुन मसक्तम से अमत्त ओइना गौरांग ओइना पोलई हाइबगी वखन से गौरिया वैष्णव सिंह अमदी एनी अखोइगी मणिपुर की वैष्णव सिंह मसी सब साना थाजने अदुग इसेदसु मसी पांदुना सकना सोनरी अदुना हाइरिबा खंगबा अहुम लेबदुना हंदक गौरांग ओइना पोलपी अदु गौरांग की वखनदसु अखोइना दुम खंगी करिगुंबा मतमदा गौरांगना राधा भाव लाकांदा कृष्ण कृष्ण हाइना सखी अदुगा कृष्ण की भाव लाकांदा राधा राधा हाइना सखीबा मदु अखोइना गौरलीलाना सिंगबा मतमदा समुद्र पोटोलगा हाइदना मादे दुम गाउदुना हांगबा चटखिबदा समुद्रदा तादना nga फाबा सिंगसना मासे सम्ब्रेन हुंदना nga फाबदा nga चौबा मन लाएना तौरमगा मा ओइरमबगी वारी अदु अखोइ कनोदा गौरलीलादा लीला ओइना दुम सानरिबो अदुना मसी द नते अखोइना अमुक मसीगी मनुंगदा यावरिबा फजबसिंगदो हाइदि गौरांगगी अखोइगी पंचतत्त हाइबा ममयाम ताबेरंगनी अदु पंचतत्त हाइबसे अखोइगी तत्त ओइबा मंगा दुनी या मरुइबा कना कनानो हाइबदि मदु संगीतोन की मसामक संगीतोन की मूर्ति से कमाइन तन ओइगिबनो हाइबगी पोसक्तुनी अमु लाइसे सिप याम कुखरब चुमनगे अखोइना संगीतोन द तौरिबा पोससे अखोइना उरिबति यैरिबा थिलिबा साइबा अदु खक्तनी अदुगा मनुदना अतोपा अमा चेलि समना हारगा अमु अखोइना ममा मपासिना नत्रग ओजा गुरुना छात्र अमना पुंग यैबदा खुरुमिबदो अंगांगदो खुरुमबा नत्ते ngasa adu ardi karino haisi manungda dum yawra kanoma leiriba manungda ado aptaitani haina srivas ne aptaitani haina
खल्लगा खुरुमजरीबने अदुना साधक सिदोक हाइबा पोटनमा लेरी अइना अइसे चंग्रा कांददी सिदोक वनकिदना अपडेट ओइना लाबने अदुना अपडेट दुदा खुरुमजरीबने अहलमन गुरु पुनमना खुरुमनिबा तोइबा मयामसी अदु अदु ओइजरगसु अमुक मनुदम कुप्पीदि करिनु हारकांदा गरांगगी मागी अंगदगी पंचतत्तैसि थोए चिंथोए हाइरि लथोए अखोइगी मैतैगिदसु नोंथांग लेमसे अत्या गुरु सिदबगी ममित्तगी लथोए हाइबगी वारी मयाम अमा लेरिबदुम हाइना अखोइना मसी गौरांगगी अंगदगी पंचतत्तसि पुथोलगा संकीतोंगी मुक्तिसि सेमे इबनी हाइना लौरिनि करी कना कनानो अदुदी हाइरगा मखोइसिंग अदुदी मोनने बुद्धि सितने इंद्री ने प्राण ने मकोई मंगा असिना संगीतों की मूर्ति ओहले है अदुदी कमाय तौना ओहले है बदा मोनदगी श्रीनिवास की मसक लोइदना इसै हलले बुद्धिदगी आपतै तु ओइदना पुंजैरे गोविंदना तुंगिले इंद्रिदगी मुरारीना पला ओइरे प्राणदगी मुकुंदोना दोहार ओइरे सितदगी नितायनंदना भबो मकु ओइदुना ओइरे मरमदुना संगीतोन हाइबसे गौरचंद्र की मसकनी अदुना मणिपुरी गौरीय वैष्णव संप्रदायना संकीर्तोनबु उजब फंगजबसे गौरचंद्रबु दर्शन तौजबनी हायना लवी अदुने मरमदुना अखोइना संगीतोनबु हे उजबता गौरचंद्रबु खुरुमजब ओइना अखोइना संगीतोनबु हे उजबता अखोइना खुरुमजरीसे गौरचंद्रबु दर्शन तौजबनी हाय लवी मरमदुना अखोइना अखोइगी नट संगीतोंदा अखोइना इहाल हानबदा आपतैतन हुंगार तौरगा गौरचंद्र से हौदुई संगीतोंदा अदुना इहाल हानबदा पुंग यैबना हाना राग होरगांदा अखोइगी मूर्ति अदु सागतले मसी मतांद हुरेन ए खतंग अमु समदरके अदुना हौजिकी अखोइना पुंग यैबसिना गौरांगगी मूर्ति से संगीतोंदा मथंग मथंग सुम सेमपा पुक्तगिना ngak-ngak tabak-tabak-tagina puk-puk-tagina kwang-kwang-tagina khong mathang-mathang sarapuduna sampurna oiba phause raga tubaina khangni posasida koi aduna raga segusigi manungda aikoina kari haini guru ghat haina ma yahori guru ghat che haurakpa matamda aikoina ningjariba ista devata ado madu sang e haina aikoina khanbadagi ma sangabanena magi matung indoina khongthang pikna mangda thangakada अखोइना संजिले अखोइसु मा लाए हाइदना खल्लगा अदुगा अखोइगी जात्रा हाइतारे मादो खलिबदुगी जात्रा दुगी मनारसिदा आसन मा थाई आसनदुदा मातु लेंजिले हाइना अखोइना लौरिबनि अदुगा मु खोंथांग अहुम हंदोए मा लाए हाइना अखोइ संजिलुरा कांदा मनाकदा दुम लैबा नत्तबा खजितंग खोंथांग टिकना अहुम हंदोगा अखोइना तौरि गुरुगाद हेक लोइगिबगा मसाइगे लेंजिनगिरिबा इष्ट देवता अदुदा अखोइना पंचांगना खुरुमे अदुदगी हवलकांदा अखोइना इसैगी रागा हौना सले इसैगी रागा सलपदगी मथं मथं लोयरा कांसिदा मयाममा संगीतोनगी मागी रागगी इसै यहलामदा घोर से पंचोम से द्रिक सले अदगी पंचोम मते हंजिनबा तोरगा यानी घोर हंजिला कांसिदा पुलोय लोयरा कांसिदा अखोइना संचार ये संचार से मागी आभुरोन तौजबा आरती कच्चबा मसीगी मसक मयाम अमा आई मनुदा अखोइगी अतोप मयाम अमा दोरोन मयाम अमा लैरी हाइबा ताई अदुना याना अमदा अखोइना संगीतोन से गौरांग महाप्रभु सिसु कनाना कौबनु हाइरदी साइगी अपडेट सिना कखोइगी गंगादा तुलसी पत्र कल्लकांदा मतमसिदा अखोइगी इंडिया से मुस्लिम सिंगना डोमिनेट तौदना मैतै कनोगी अखोइ हिंदू की लेरंबा लाइ पुनमक अददगी मंदिर पुनमक लोइना तखाइदना कनागुंबा इष्टदेवता निंजबा कांबुना लेपाक फुमखिबा अददगी पुदना मथवाई हिन्नना चेंजखिबा मतमदु योरकांदा जेके अपडेट प्रभुना मो ना लेंबिरक्तुना अखोइसे अमुक्तदे कनबियो ना लेंगलपा मतम यौद्रिब्रा नंग लापिरो हैन तोरगा तुलसी पत्र कटलगा मासी
गंगादा थादखिबदुदगी मासी अवतार तौरगा पोलक्पनि हायना लौबदुना मरम ओइरकांदा अइखोना संगीतोंदसु इहान हान अइखोना पुंग यैबदा हान खुरुमिबसे मसी अचौबा मरम अमने अदुना ngसाइगी नट संगीतोंगी मनुंगदा यावरिबा पोट मयाम सिंगसिदी यामना यावगरे अदुना मसी अचौबा मागी मियेंदी मयाम अमा अइखोना येंबा याय ngसाइ अइना ममांगदा पंजगिबदुने मासी महादैक्यम ओइना नैनरसु दुम या महादैक्यम सुमनगी जैगे नतब महादैक्यम नैनरके हायरकसु मयामना सांगना अदे वैष्णव की दोरोंदा नैनगे हायरसु मयामना पुदबरंगा मोइना नैनगे हायरसु मयामना दुम नैनके बयाबा अददगी ओडिबास की मसक ओइना नैनगे हायरसु दुम नैना बयाबा अदन ngसाइना हाइजबदुनी संगीतोंदी यामना पाक चावी यामना कनो तवी अदो करिगिदमक्ता अइखोइना पोकपदगी सिबा फावदा पांथोक्लिबसिदी करिगिनो हायरकांसिदा साहित्यदा त्रेतादा द्वापुरदा कलिदा जुग मरीसी मसी लई हाइना कोइना थाजनरी अदुना साहित्य जुगता अइखोइना साहित्य जुगता ध्यान तौरगा ईश्वरबु फंगे सही तारा निंगनगर ईश्वरबु फंगे त्रेतादा जैग तवी जैग तौरगा ईश्वर फंगे द्वापुरदा पूजा तौरगा ईश्वरबु फंगे अदुबु कलिददी हरि संकेतोन तौरगा ईश्वर फंगे हाइबसे श्रीमद् भागवतता मयक सेंगना यावे श्रीमद् भागवतता या मरिक सेंगना यावे अदुना मणिपुर की श्रीमद् भागवत से कयाम यामना मणिपुर सु मरु ओइबगे हाइबसे हेक कनागुंबा मी अमा हेक सिगिबदगी हौना दासान नाइतने कोइ सुलेप लेप्तना निमित तरानी अइखोइगी श्रीमद् भागवत अदुना अस्ति संजोइदसु अइखोइना श्रीमद् भागवत थमदुना पूजा तौरी आरती कली सुमाइन तौदना तसेंगनमक श्रीमद् भागवत हाइबसे सयं श्री कृष्णमकनी खल्लगा पूजा तौनरिबनी अदुगुंबा श्रीमद् भागवतना तांबा हाइतारे मागी परम पुनमसे मणिपुर की थोइदो हंदोना मयांगा लाइने है खनरिबा राज भैगचंद्र महाराजना मागी मतमदा सब जाना श्रीमद् भागवत की मसक से नैनरे खंगले अदुगा मागी मतम से दा अथोइबा पंडित मयाम ममा ओजा गुरु शास्त्र की खंगबा तोंगान अखोइगी शास्त्र सिंगी मरम पुनमक खंगबा ओजा मयाम ममा लेरमबने हाइबसे अखोइना नट संगीतोन उबदगी इराय लाइने अखोइना खंगबगने अदुना संगीतोन जी करिगी तौरिबनो हाइबा मतमदा कलिगिदी संगीतोन द लोइरे अदुना अखोइना लुहोंबदसु लुगुन थांबदसु ना हुतबदसु स्वरातसु फिरोइदसु एनी पर्वदिन कृष्ण जन्म थरानी जन्म अदेगी अखोइगी देवी पूजादा तोंगान पर्वदिन सिंगदसु संगीतोन से थादोक्ते अदुम लोइनरगा अखोइदा अदुम ले अदुना संगीतोन से अखोइगी जैग्य मोइना जैग्य हाइबसे संस्कार तौबने संस्कार तौबा हाइबसे सेंदोकनी अखोइ हेक पोलकपता अखोइदा अपाम्बा कलकपा करिसु लेरमदे अखोइना चाखलकपगी मतुंगिना अखोइगी इसासिदा मतम-मतमदुगी अपाम्बा कलकपा को मयाम अमा लाई मधु मयाम सिंगदो दशकर्म हाइदना तोंगान कर्म तरा मथंग सेंदोक्तुना अखोइ लाइबने अदुना अहन सिंगना पोलकपदा तोंगान मखलगी कर्म तरा से तौर इबसिंग से अखोइगी द लेरमिबा फत्तबा मयाम सिंग से कोकननबगी तौरिबने अदुना अखोइना नट संगीतोन से मसी अमुक सिदनसु नते श्रीमद् भागवत अइना पंजरुबगी मरमदी अदु ओइदी करिनो हारकांदा अखोइना श्रीमद् भागवत हाइबसी करमबनो हाइना अइ अमुतंगा खतंगा हाइजगे अखोइ पुराण तरा निपाल ले तरा निपाल सिगी मनुंग श्रीमद् भागवत ख्वाइदिगी अथोइबा पुराण हाइना लौइ श्रीमद् भागवत से अखोइना सप्ताह निमित तरिनी ताजरदी अइना तौजरुबा पाप पुनमक्तो कोई हाइना थाजन अदुना कना गुंबा मिसिंगसिना अदुगा बसिगुंबा अखोइगी श्रीमद् भागवत से करिगुंबा दशा तारबा नत्रगा नुंगाइतरबा मसादा
नारक येलप करी एनी लेर कांसिदा अखोना मसीगी पोचे तारकांदा दशा लांगफम कोप पुनमक ओई हाइबा थाजनब लेबदुना अखोना श्रीमद् भागवत से ताजे अदना श्रीमद् भागवत से गी अखोना लोइना ताबा ngamjadragasu श्रीमद् भागवत से अध्याय 12 नि चैप्टर 12 नि चैप्टर 12 से लोइना ताबा ngamjadragasu दशम स्कंद हाइबा 13 सुब स्कंद से मसी खतंग ताजरगसु पुनमक ताजबगी फोरदु फंगी हाय अदुबु करिगुम ngamdre हाय खलगसु दशम स्कंदगी मनुंगदा यावरिबा राज पंचायत हाय हाइबा अध्याय मंगा से सी खतंग ताजरगसु पुनमक संपूर्ण होना ताजबदगी मधु खतंग ताजबना माही फंग अदुसु ngami हाय मधुसु अमु ngamdre हायना खलगसु राज पंचायत हायसी मनुंगदा यावरिबा गोपी गीत हायरिबसे मसी खतंग ताजबदसु अखोयना अखोगी लंगजकी पप्पा पुनमक उहनबं ngami हायबे वाखलोन से अद गोपी गीत हायरिसे करिनो हायबगी मतांगो आई खतंग लिजर गोपी गीत हायबसे करिनो हायबा तारगदी अखोयना हुसी मणिपुर सानरिबा महाराज हायबसे श्रीमद् भागवत की दशम स्कंद यावरिबा राज पंचायत हायबसे मसीगी सरुक सिने महाराष्ट्र सानरिबसे ब्रजगोपी सिंसी ओजासिन सुदुम हायने लाइरिक सुदुम यावी मुनि ऋषि सिंह ओलपनी है कृष्ण बु फंगजगे मको कया टोप तौरुर मतुंदा ब्रजगी गोपी ओइना पोलपनी है अदु मपु पोले इसे कृष्ण फंगबदि नत्रे फंगजननबा अमुकसु ओइरि इबनी अदना मकोइना ब्रजगोपी सिंह मुनि ऋषि सिंह दि ओलगिबा कांबु सिंसेना अमु जमुना मपांदा कैतेनी पूजा तौरगा श्री कृष्ण से फंगजगे हायदन मकोइना खुरुमजै अदना मकोइना खुरुमजबसिद कृष्ण न खले मकोइगी निंजबसे आई थुंगलगे हायना खलकपदा अकोइगी हियांगैगी पूर्णिमा निमित्सेदा अकोइना बसंतरा से अकोइ सानी मसेदा माना रास हानागे हायदन श्री कृष्ण न मागी जगत जीवबु सुमत्पंगमबा बासी सि खोंगी अदो कृष्ण की बासी सी कैदवी हायबदा अकोइगी मंगोंदा भक्ति लेतबा श्रद्धा लेतबा मीदति तादबा मंगोंदा श्रद्धा लेबा मी चिंदति ताजबा अदुना कृष्ण की बासी खोंग मतमदा कनागुंबा गोपी सिंह चाक थोंदुना लेरंबा अंगामबु पिक्था अंबा अदुगा फी सुदुना लेरंबा तुमदुना लेरंबा थबक सुदुना लेरंबा पुनमक सिंजे होंदु अमका मागी बासी खोंजेल तमना मयाम से लोइना लाए अदा कृष्ण ना हाय करिगिनो न कोइना अहिंग अथेंगबसिदा युमददि लेगे हायददना थेंगलबा सा कैना थलबु उमंगसिदा न कोइ करिगि लाइबनो हायना हाय मसे रासकि मनुदे यावजरिबनि कोइना हायरिसे अदुदे कृष्ण ना हायबसिदा ब्रजगोपी सिंसिना हाय नोय हल्लो हायबसिदा ब्रजगोपी सिंसिना करि हायरके अखोइदि पुनमक थादो अमबगा इबुगोंगे नाक्ता अखोइदि लाक्चरबनि हायना मखोइसे सरेंडर तौइ अदुना सरेंडर तौरबस मतुंगसिदा ब्रजगोपी सिंसिगी मसादा करीमत खंद्रे नापन यावद्रे करीम हो लेत्रे तसेंगबा याम प्योरिटी होइबा पोटो लेरे हायबसे खंगबदि कृष्णना पेलदना मकोइ पुन्ना रास लीला सानमिने सुमना रास से सुम सानरकांसेदा ब्रजगोपी सिंगी वाखल दखले ब्रजदा लेबा नुपी पुनमक्तगे अखोइना अथोइबि अहेनबि हायबदु ओइरमाले इबुंगोना नुसिरिबसे हायना खलकपतुदा श्री कृष्ण न खले मकोइ सिंसिदे नापन यावरेदना अदुदि मकोइ सिंसिगी मनाक्ता आई लेबे याद्रा आई चलगे हेना माना रा श्रीमती राधिका पूरगा लापने श्रीमती राधिका पूदुना चक्रब मतुंदा ब्रजगोपी सिंसे कृष्ण उबदा मफम पुनमक्ता हौरिबा लेरिबु उपाल वापाल हैरांग लाया पुनमक्ता कृष्ण बु उबरा हैना हंते कना अमतना कुमक्ते ताकपिरक्तरे कनादसु मकोइ वाबना लोइरे खले जमुनाद चोंथरगा सिराइन खल्लबके तांजा योरप कांसिदा सोमनाकंदसु श्रीमती राधिका सु नापन यावरे ब्रजद लेबा नुपी पुनमसिंग ब्रज गोपी पुनमसिंगदगी श्री कृष्णना नुंसिरिबसे राधा एतपु हेना नुंसिरा माले हायबु वाखनसे मासु खले अदुना कृष्ण दमान हारे बो आई वाबना लोइरे लमसांग लापना आई खोंग थांदुना चप्प ngamdre अदुना इबुना इबु पुनिंग मफमद पुबियो आइदि ngamdare हायना लेरकांदा इबुना मसिजि नापन यावरे दना हायना खल्लदुना माना फरे फरे अदुदि
lau ai poge ni ibungona phamdagi basida masak uhan kita mangraba matungda ti radha sisu ibungo koiti ti ba hore phangdre ngasai hundoma braja gopi singduga mohoiga radha ga mukthenare aduna makoi puna mangna hangne be manangdi kamai do dana thamda sida leramni banu haina tabakanda ai ni ibungo da langjaki badagi ibungo na ibu hundomi bane aduna di ibungo na koibu nungsi bidrabani na koi jamuna da song thaduna sirasi haiba magi timing do yaurakpa matamda braja gopi singduna adungai haiba tare adungai mana kainoki Krishnana Narda Munida takphigiba wahay malay kari haigebu nahang tistami baikunthe joginang hridayana cha mat bhakta yatra gayanti tistami narad hai he narad Krishna aidi muni rishi singi hirdi da sulaite kari gumba mafam amata da Krishna aidi laite Krishna aina leiba mafam de ai bhakta singna aigi nam gun sak sholiba mafam duda Krishna aidi lengdana lay haina takpikibado makoi ningsinge adudagi kanagumba gopi amana pungere kanagumba amana isese kanagumba pala oidana punna yomjilla kanda ibungogi nam gun sakpa loiraba matungsida saing hisida makoi bu amu uhallaroi sak amukta makoi da udlaroi haidana khankraba Sri Krishna do manaigi premna khangba ngamdaduna makoigi mamangda amu abirbhut amuk hana tholaktuna braja gopi singduga makoina ningjariba pamjariba braja gopi singa pambado thunganduna eko gopi eko sham gopi amaga sam amaga gopi amaga sam amaga thohanduna akoina maharasa ise sanariba adana isai taurakanda kirton braja gi sai gopi gitchit taurakanda Krishna lai haibase Srimad Bhagavana sayang wena kudam wena piduna leiraba Gaurachandra Mahaprabhu suna Mahaprabhu nasu akoigi kaligi damaktadi hari sangitun haibasane athoi bani haiduna man hairami aduga atopa mana musu akoi Srimad Bhagavata hai Hare Nama Hare Nama Hare Nama iba kevanam kalu nasteva 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 gati reina tha Hari Nam tana arepani Hari Nam tana arepani Hari Nam tana arepani kali jukta Hari Nam nattana atopo upai mata leite haiba waise sigumba singse Manipur gi Gaudiya Vaishnav Sampradayana setna thajabadagi aikoina pokpadagi sibu phawba pangtholeba thabak thoram punamakta latsang tonse thadok leba leitana natuna lakni sigi wafamse latsang tonse karino haibaki ai sumaina thamjage yam thagachari waja koisu piingedagi haitaraina kainoda Malaysia leringedagi ba khoi angang oringedagi sim una lakpena tasengna manungi arthadi khangdaba aduga khoigi sagona rakpena asigi kaino sidi sum uduna lakpadu ngasi wajana sapi badagi magi manungi oiba nungi oiba wahai sing su khoi khangjaba ngame aduga loina khoi tabiriba mayam su sodina khangamani asida aina ojada wahang haigadra natraka khangningba mandang ka leijei ngasi hojigi oireiba kainosi phibam haitar asigi evolution se North Sankirtan gi ngasidi kanona bhau UNESCO na shu intangible heritage oina sakhang bire to asidei sida ngasai mamang ai di guru parampara oina khoi gi pungjai ba isai sakpa sing hi tambagi ngasai gi chatnabi aduda lak adugi matungda university ngasidi oja su university da oina takpiri sumaina khoi gi mangon dagi shumang dagi imung dagi hauraga ngasi university haitar ko institutionalized oirakpagi keno se koi mitei gi pung isei natragna sangitan gi punamaksi kamhaina akoigi traditional dagi institutional oirakpagi khongchatse asimatang oja akoi sangiton matang se mayam khangning balai ras ki matang se oja na hai ki ba akoigi ras manga ras ahum thomba di matung ras ani aduga loina na akoigi pung hodokpagi wari tal gi wari oja gi keno si mayam ani adugu ngasi gi keno sigadi tel laba tangkak sigadi punamaktu akoina sanajaba ngamoy tungda akoi oja ga matam kaithoga akoi series oina
ꯃꯊꯪ ꯑꯩꯈꯣꯏ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯛꯁꯣꯞꯀꯤ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇꯔ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯇꯝꯕ ꯐꯪꯗꯕ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯥꯝꯕ ꯀꯩꯅꯣꯁꯤꯡꯗ ꯀꯃꯥꯏꯅ ꯌꯧꯍꯟꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯁꯨ ꯑꯩꯈꯣꯏ ꯇꯥꯟꯖꯥ ꯂꯧꯖꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯣꯔꯝꯗꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯏꯚꯣꯂꯨꯁꯟꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯁꯦ ꯑꯁꯤꯒꯤꯁꯤ ꯑꯣꯖꯥ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯒꯨꯔꯨꯀꯨꯜ ꯁꯤꯁꯇꯦꯝ ꯍꯥꯏꯕꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃꯅ ꯄꯨꯡ ꯇꯝꯖꯒꯦ ꯍꯥꯏꯔꯗꯤ ꯑꯣꯖꯥꯗꯨꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯆꯠꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯣꯖꯥꯗ ꯉꯁꯤꯗꯒꯤ ꯁꯤꯟꯅꯖꯔꯒꯦ ꯑꯣꯖꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯒꯨꯔꯨ ꯕꯣꯔꯤꯕ ꯍꯥꯏꯅ ꯇꯧꯏ ꯒꯨꯔु ꯕꯣꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯑꯣꯖꯥꯗꯨꯒꯤ ꯈꯨꯗꯩ ꯑꯣꯏꯔꯣ ꯐꯩꯖꯣꯝ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯣꯏꯔꯣ ꯑꯃꯒ ꯂꯨꯄꯥ 5 ꯑꯃ ꯅꯠꯇ꯭ꯔꯒ 10 ꯑꯃ ꯀꯠꯂꯒ ꯑꯣꯖꯥꯗꯨꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯥꯁꯤ ꯁꯤꯟꯅꯩ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯩꯅ ꯄꯣꯛꯆꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯖꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯕꯅꯤ ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯅꯕ ꯃꯥꯕꯨ ꯃꯤꯌꯦꯛ ꯇꯤꯟꯗꯅꯕ ꯉꯝꯍꯟꯕ ꯍꯥꯏꯕꯁꯦ ꯑꯣꯖꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯃꯁꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯝꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯂꯤꯡ ꯑꯣꯏꯗꯅ ꯍꯥꯟꯅ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯁ꯭ꯀꯨꯂꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯟ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 9, 10, 12 ꯀꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯞꯅꯔꯕꯅꯤ ꯍꯥꯞꯅꯕꯒꯤ ꯃꯊꯛꯇ ꯀꯣꯂꯦꯖꯀꯤ ꯊꯥꯛ ꯀꯣꯂꯦꯖꯇꯒꯤ ꯑꯃꯨꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛ ꯌꯧꯖꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯒꯨꯔꯨꯀꯨꯜꯒꯤ ꯁꯤꯁꯇꯦꯝꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯀꯥꯏꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯑꯣꯖꯥꯗꯨꯗ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯇꯁꯦꯡꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒꯁꯨ ꯑꯣꯖꯥꯅ ꯍꯥꯏꯔꯒ ꯌꯥꯕ ꯃꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯃꯄꯥꯁꯤꯅ ꯏꯕꯨꯡ ꯅꯪ ꯁꯤ ꯇꯧꯔꯝꯃꯨ ꯍꯥꯏꯕꯁꯦ ꯉꯝꯗꯦ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯁꯨ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨꯗꯗꯤ ꯍꯤꯛꯇꯣꯛꯇꯦ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗ ꯑꯣꯖꯥ ꯍꯥꯏꯕꯁꯤ ꯃꯔꯨꯞꯅꯤ ꯃꯄꯥꯡꯅꯤ ꯃꯃꯥꯅꯤ ꯃꯄꯥꯅꯤ ꯑꯗꯨ ꯒꯨꯔꯨꯅꯤ ꯑꯣꯖꯥ ꯑꯁꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯌꯦ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯇꯣꯞꯄ ꯑꯔꯣꯟꯕ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯋꯥꯕꯒꯤ ꯄꯨꯝꯅꯃꯛꯁꯤ ꯑꯣꯖꯥꯗ ꯂꯤꯔꯀꯥꯟꯗ ꯑꯣꯖꯥꯁꯤꯅ ꯃꯉꯣꯟꯗ ꯎꯍꯟꯕ ꯉꯝꯃꯤ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯒꯨꯔु ꯍꯥꯏꯁꯤꯅꯤ ꯒꯨꯔु ꯍꯥꯏꯕꯗꯤ ꯒꯨ ꯍꯥꯏꯗꯤ ꯑꯃꯝꯕꯕꯨ ꯔꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯒꯨꯔु ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯤꯠꯁꯤꯗ ꯎꯔꯤꯕ ꯌꯨꯝ ꯀꯩ ꯅꯠꯇ꯭ꯔꯒ ꯂꯩ ꯂꯥꯏꯔꯤꯛ ꯂꯩꯔꯤꯕ ꯎꯔꯤꯕꯁꯤ ꯅꯠꯇꯕ ꯃꯤꯠꯅ ꯎꯕ ꯅꯠꯇꯕ ꯃꯅꯨꯡꯗ ꯒ꯭ꯌꯥꯟꯅ ꯎꯕ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯄꯤꯕ ꯉꯝꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯒꯨꯔु ꯍꯥꯏꯔꯤꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯅ ꯌꯥꯝꯅ ꯆꯥꯎꯈꯠꯂꯁꯨ ꯑꯩꯈꯣꯏꯅ ꯒꯨꯔु ꯂꯩꯇ꯭ꯔꯒꯗꯤ ꯒꯨꯔु ꯅꯥꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒꯤ ꯋꯥꯍꯩꯗ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯒꯨꯔु ꯈꯟꯗ꯭ꯔꯗꯤ ꯌꯥꯗꯦ ꯑꯗꯨ ꯒꯨꯔु ꯅꯥꯏꯕ ꯃꯤ ꯈꯛꯇꯅꯤ ꯉꯁꯤ ꯐꯥꯎꯔꯤꯁꯦ ꯃꯊꯟꯇ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯤ ꯑꯦꯀꯂꯕꯤꯌꯥ ꯍꯥꯏꯔꯤꯁꯤꯅ ꯒꯨꯔु ꯗ꯭ꯔꯣꯅꯆꯥꯔꯖꯗ ꯃꯍꯩ ꯇꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯀꯥꯟꯁꯤꯗ ꯁꯨꯇ꯭ꯔ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯇꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯖꯕꯅꯤꯅ ꯒꯨꯔु ꯗ꯭ꯔꯣꯅꯆꯥꯔꯖꯒꯤ ꯃꯨꯔꯇꯤ ꯑꯃ ꯊꯝꯃꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯒꯨꯔꯨꯗꯨ ꯅꯨꯡꯇꯤꯒꯤ ꯍꯧꯒꯠꯂꯛꯑꯀꯥꯟꯗ ꯃꯥꯅ ꯃꯍꯩ ꯕꯤꯗ꯭ꯌꯥꯗꯨ ꯃꯃꯥꯡꯗ ꯑꯣꯖꯥꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯇꯧꯏ ꯒꯨꯔꯨꯗꯨꯗ ꯃꯥꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯩ ꯆꯠꯈꯤꯕꯗ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯄꯨꯝꯅꯃꯛꯇ ꯆꯞ ꯆꯥꯅ ꯑꯣꯖꯥ ꯒꯨꯔꯨꯗ ꯇꯧꯕ ꯚꯛꯇꯤ ꯕꯤꯚꯥꯔꯗꯨꯃ ꯀꯥꯏꯗꯅ ꯇꯝꯃꯤ ꯃꯗꯨꯃꯛꯇꯅ ꯃꯥꯅ ꯄꯥꯟꯗꯣꯞꯀꯤ ꯃꯆꯤꯟ ꯃꯅꯥꯎ 5 ꯒꯧꯔꯣꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ 100ꯅ ꯍꯩꯈꯤꯗꯕ ꯕꯤꯗ꯭ꯌꯥꯗꯣ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤꯗ ꯗ꯭ꯔꯣꯅꯆꯥꯔꯖꯅ ꯑꯦꯀꯂꯕ꯭ꯌꯗ ꯇꯥꯛꯈꯤ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ 105ꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯎꯃꯪ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯀꯥꯟꯗ ꯗ꯭ꯔꯣꯅꯆꯥꯔꯖꯅ ꯒꯨरुꯒꯤ ꯃꯨꯔꯇꯤ ꯊꯝꯃꯒ ꯃꯥꯅ ꯇꯦꯟ ꯀꯥꯞꯄ ꯇꯝꯕ ꯕꯤꯗ꯭ꯌꯥ ꯃꯌꯥꯝ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯆꯤन ꯃꯅꯥꯎ 5ꯅ ꯄꯣꯔꯛꯄ ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯂꯛꯇꯨꯅ ꯃꯥꯅ ꯕꯤꯗ꯭ꯌꯥ ꯇꯧꯖꯔꯤꯕꯗꯣ ꯍꯨꯏꯗꯨꯅ ꯈꯣꯡꯂꯛꯄꯗꯨꯅ ꯑꯀꯥꯏꯕ ꯄꯤꯔꯛꯄꯗꯒꯤ ꯁꯥꯎꯗꯅ ꯃꯥꯅ ꯇꯦꯟ ꯂꯧꯔꯒ ꯃꯥꯅ ꯀꯥꯞꯄꯒ ꯃꯌꯥ ꯀꯕꯥꯛ ꯈꯟꯗꯅ ꯊꯝꯈꯤꯕꯗꯣ
मधु उरुबदा अर्जुन नक्पद लोइखरबनी अदुना अर्जुन हाय गुरुदेव असिब कमायना तौबनो सिगुम्बतिदि गुरुदेवना ngasi फावबदा अखोइदा ताकपीद्री हैना हाइरि मतमदुदा चंजिल्लागा मोहिना गुरुदुन हाय नंग कनानो तमि हाइदन नंगी उबु असेम कनानो वन हाइराकांदा आई कनादसु तमजदे अइना तमजरिबदि आई गुरु थोलदगे आई तमजबनी हैना हाइरिबनि अदोरदि गुरुगी दक्षिणा पीरो हाइना हाइराकांदा मागे खुबी कअगा पीरिबसे अदुना ngसाइगी अखोइना ओजादु यावरकांदा तमबा नत्रगसु आइगी ध्यानदा आइगी पुनिंगदा थमोइददि निंगबु निंगजरदि गुरुदी अखोइगी पोट पुनमक्से लोइना फंगबा अखोइना मा यावदे हाइदना मा उदे हाइदना नतबा ओजादुगी पुनिंग वाखल पुनमक्से चिंजिल्लगा ओजादुना खंजरिबा महि पुनमक्तु आइगी निंगजबदुना आइगी मदुगी शक्तिदुना चिंगकांदा एकलव्यगी हाइरिबदुनि अदुना ओजा यावद्रगदि थबक पुनमक्ता यादे स्कूल दसु समाने स्कूल सिददि अमु टाइम बाउंड लापनिना मुसाइगी मी अदुना नातंग पेरो तागरदि थोखरनी अदे अतोपा ममु लाकनी अदुना तंबगी कुदोंग चाबसे मपुंग फाना ज्ञान ताना मरिक चुमना पुंग येरासु सैसगसु मागी नेना तागना करम बसंददा करम सुमयाम लाउमिनबदुना मने अदुना अखोइ हाइनबले ओजा सिंजना पुंग तंब लोयरका चलो हायखरकांदा हौदना चेनगिबा सातकसि दुम मी ओइररोइदोंगेना मीना ओजाना चलो हाइना तालगजो ओजा ngसाइगिदो आई मयेक सेंगौदरी ओजा ngसाइगिदो आई अमुक्तगा हाइजगिगे हाइबो मीसिंदो मदुने मी ओइ हौरिसे अदुना तबसिंदुदि अदुम मी ओइदे अदुना खांगी ओजासिंगना तंबा हेक लाकपा नुमिसिदा मोइना फंबसिदगी ओजासिंगसिना अदुम इराय रायना खांगी मसे मी ओइगनी मसे मी ओइरोय मसेदि हयेंग फावगदोबो मिनिगा हाइसे ओजासिन इराय रायना खांबजाने अदुना हौजिक्ति अमरोमदा हानगी लेजरमिबा गुरुकुल सिस्टम सिदगी सिदी आइना सायबनि अयुक्ता सकेरा नुचिंदा सकेरा नुंदांदा सकेरा माना सनिंगबा मतमदा चलगा तंबा यारमबतो अखोइगी हौजिक्की मतम सिददी लाइरिक याउद्रबति यारक्तबगी पोट अमा लाबनेना अखोइगी स्कूलिंग सिदा अखोइना तोंगान सिलेबस सेमदुना हैहननबगिदमता अखोइना सेमे स्कूलगी दा अंगांसिंसिदा तोंगान बा सिलेबसिंसिदा अखोइना एमए भौ तंबा याबगी तोंगान हौजि मरुओइना 2015 दा मणिपुर यूनिवर्सिटी कल्चर हाइदनी यूनिवर्सिटी लिंगत पसिदगिदी मसी मखोइना कनोदगी होना कोइगी एमई स्कूल क्लास 5-6 अदवाइदगी मधुगी यूनिवर्सिटी नदी लेदे अदोबस कनागुम्बा संस्थान सिंह खरा यूनिवर्सिटी दे एफिलिएशन तौलगा अदुदगी पास तौरपदुना मथंग कॉलेज तगी यूनिवर्सिटी की थासीदा पुरप्पा यानना बायना मणिपुर यूनिवर्सिटी नसु मसिगी सेमले मणिपुर यूनिवर्सिटी ऑफ कल्चर नसु मसिगी तोंगान अमा सेमले अदुगा अखोइगी डिपार्टमेंट अखोइगी यूनिवर्सिटी दसु अखोइगी करि हाइनी डिपार्टमेंट ऑफ डांस एंड म्यूजिक हाइना लेजरिबसि दसु अखोइगी संगीतोन की मनुंग की पोट मयाम सिंसे संगीतोन करिनो संगीतोन की कानब करिनो संगीतोन सिगी मनुंग की लेरिबा मागी हेक हौरिबा मागी हौबदेन लोइबा चथरिबा परिंगसि करिनो गाइसे मसीगी सिलेबसिंग से हापतुना अखोइगी हुजिक्ति खंगले हुजिक्सि ngसाइ ओजाना ताकपीगिबा दुमाइना नत संगीतोन से अखोइगी यूनेस्को ना इंटेंजिबल कल्चरल हेरिटेज ऑफ ह्यूमैनिटी की लिस्ट यावरिबसे तराई ने यावबा नते संगीतोन सिना करी तौरिबनो संगीतोन सिना करी काना पीरिबनो सिगुम्बा मियोय कांगप सिना संगीतोन सिना करी थबक तौरिबगे हाइबसे लोइना हाइदी थ्योरी देगी प्रैक्टिकल देगी पनमक येंबा लोइहा काजेदा मसिमुक फबा मसिदी यामना कानबा पोट अमनि हाइबसे खंगपदगिनि यूनेस्को ना तौरिसे अदुना सिगे मरि लेनना मोइना खंगीबा मोइना तौरिबा सिंगसे पोपदगी सिबा फावबा लोइना तौखलाबनि मसे अदुनादि करी लेरिगे हाइसे खंगपदगिनि यूनेस्को मसा खंगतना जिति इंटेंजिबल कल्चर एंड हेरिटेज ऑफ ह्यूमैनिटीज यावरिबसे नत संगीतोन की मागी मनुंग लेरिबा मागी दर्शन मियंग वाकल फिलोसफी पुनमसिंग से खंगे पृथ्वी पुनमंग खंग हौराबनी अदुना होजिक्ति अखोइ
संगीतोंदा लेरिबा हेक हौरकपदगिना लोइबा फाउसिदा संगीतोन अमा तौननबा होनरकपदगिना लोइबा फाउसिदा करी करी चंगीबकी हाइबसे मसी सिलेबस ता हापतना सुम अयाम्बा लोइना नत्रसु मसी अयाम्बना हुजिकि तंबा होनरबे अदुना हानगी गुरुकुल सिस्टम दा तौबा की टाइमिंग सिददी अदुक यामना फिलोसॉफी की अदुगी वा थोइना खरदे तुम हाय ओजाना तौबदबु मरु ओइना यैबा हाइगिबनबा हाइबा वाखलोनसिनी यैगिबा कायहनगिदनबा यै फजना यैगिनबा मीना बालो हाइगिननबा अदुगा मागी खुद खत्पदु मयक सिंगगिबा अदु ताकपनी अदुगा हुजि अमुक म लाइबदी तोंगान तोंगान बा संगीतोंगी राग होबैना लेरिबा राग ताब हाइना लेरिबा मागी सीक्वेंस राज मेल हाइना लेरिबा तांचप मेंकुब स्वादिन बिजोय हाइना लेरिबा सिंसे करी करीनो करी याउरिबना करी तौरिबनो हाइबना सिंबकी यामना कुप्पा कनोसिंसे मसीदे हुजिकी मिरोन हानदे हंगरमदे ओजादुना रागदु ययु हारबि यैबे वनी ओजा रागसि करीनो गा हाइसे हंगुबदा यैबदा हाइगो अतैदि खंजरकनी यैबसु हाइत्रिनित नंना पांगंदा हंगेना हाइनरमिबने हुजिकति मदो छात्र मने हेक चंगबगा होबगा हाइनरे ओजा राग हाइसे करी हाइनो संचार हाइसे करीनो राजमेल हाइसे करीनो हाइसे हेक्ता हाइबा होनराबनेना मसे यामने एलार्ट ओइनरे ओजासिंग ओइबदसु हुजिकति तराई तराई बिमिनो ओजा ओइबा यारक्तरे मसे मनद लेरिबा तत्त मयाम सिंचे लोइना खंगबा मचंगे सिगी मतंगदा आई मरी लेनना हुजिकि सिगा अदुना हुजिकि यूनिवर्सिटी की थाप मथंग मथंग लापदगी लाए अदुना खरा लेरगदी यांगलिंगदा 1975 अदुआइदुदा संगीतोनसे स्कूल खरदा ओपन तौरमे अदुदगी ओजासिंगदुना लेगिदबा मतुंगदगिदी अदुम गवर्नमेंटनसु हाबक्तरे सिलेबसदि लेको अदुगा तंबदि तोखरे तमगिद्रबनेबा अदुगा कुइद्रिबा हाइतारे 2015 नाइसे कुइद्रिबने अदुगा तोंगान तोंगान बा संस्थान खरा ले अकोइदा गवर्नमेंटना एफिलिएट तौबा अदुगा कनोना अकोइ मिनिस्ट्री ऑफ कल्चर ना फुल्ली फंडेड तौबा अकोइगी खरा संस्थान खरा हाइबा तारगदी अमा याम मरुइबा अमा हाइदि जवाहरलाल नेहरू मणिपुर डांस एकेडमी से अकोइगी संगीनाता एकेडमी सिसु मिनिस्ट्री ऑफ कल्चर की मखादा लेबा अदुना संगीनाता एकेडमी सिना जवाहरलाल नेहरू मणिपुर डांस एकेडमी से 100 तौरकांदा अकोइगी डिप्लोमा कोर्स ता सही अहुम सर्टिफिकेट कोर्स ता सही अहुम डिप्लोमा कोर्स ता सही अहुम पोस्ट डिप्लोमा कोर्स ता सही अहुम सही मापन की पोट लेरे होसी अदो मसीसु अमु अकोइना यामना खतंग नुंगाइतबा हाइतारगदी गुरुकुल सिस्टम दा लेबा तंबगी मोंगदु ओइना तौबा हाइबगे अर्थदि अकोइना कनागुंबा मेट्रिकुलेट का मेट्रिक का इक्विवेलेंट ओहेनबा नत्रगन हायर सेकेंडरी की इक्विवेलेंट ओहेनबा नत्रग बीए की इक्विवेलेंट ओहेनबगी पोटसे मसी ओइदबा मोइ खतगिदी मोइगी वाखलोंददि लेजबा डिप्लोमानी मसीदी पोस्ट डिप्लोमानी नत्रग सर्टिफिकेट कोर्स नि हाइबगे दु मोइनदी हाइजबा अदुगा अतोपा गवर्नमेंट की मखादा लेजबा कांगबु सिंसिना पास तौरकांदा आइदि सहीउम पास तौरकांदा मसीदी बीए नि हाइरकपा सही अनि पास तौरकांदा एमए नि हाइबगी पोतु मंगुंददि लेतबा अदुना मदुदिकी पास तौरगसु हुजिकति अकोइना एमए गा बीए की इक्विवेलेंट ओइदबनेना मुझे मणिपुर यूनिवर्सिटी दा अदुदा पास तौबदो सोमदा संगुबा मतमदा मणिपुर यूनिवर्सिटी ऑफ कल्चर देगी एमए बीए मयाम अमा लेरनेना मोइदो अमु थानारोइदोरिबा सर्टिफिकेट तु याउदबनेना संगबा याबदो अदुना अदुगी मतंगददि खतंग नुंगाइते अदुगा हान फॉर्मल एजुकेशन दी ओइरे अदुबु ओइजरगसु गुरुकुल सिस्टम दा लेरि अदुना हुजिकति अमु अदुगुंबा गुरुकुल सिस्टम दा लिंखचरिबा एकेडमी गवर्नमेंट डांस कॉलेज हाइना अमा लेइ मदुदसु अखोइगी हुजि हौरे संगीतोनी पोची हापा हौरमे अदुगा अखोइगी यूनिवर्सिटी ददि संगीतोनी पोसकसे अखोइना सुमनगी यैबा हाइननबा भावगी पोतदी लाए मरमदी मेनली अखोइना जगोइदा हेन एम्फेसिस पीबनेना पुंग की खरदी यावरे अदुगा संगीतोनी इसैगी अदुगी अदागी मयामदुदी याउद्रगसु मागी होल थ्योरी दुदी अखोइ कंप्लीट यावरे अतैदी याउद्री अदुमाइना होजिकति अयाम्बा मथंग मथंग लोइना एकेडमी की दुमाइना एकेडमी दा होजिसे खतंग सिधरप दुमाइना लेराबनी मरमदी मोइ सर्टिफिकेट तुना एनी होजि
college Manipur University ki makade affiliate tawduna leiribase college 78 ni masina karigma sangitun ki pot hanga adin academy digi lapo oja sing chhatra sing duna oja oiba yang oidobagi amala ai maramdi college dudadi BA take haridi MA roidradi yataba adada MA take haridi PhD tawda yatabagi pot loina lagna ramnena academy da PG loirasu PhD tawba yatabanena automatically lehu bataba adugumagi nungaitaba kharidi lei aduga nakala moromdadi huji asumba mayamje loina unarabnena moisu wahenanabagi director singina kana honi adubu sangit natana kari haige aikoigi sanginata ki makhada leitibi institution sidi guru srisha parampara do kaidanabagi akoina thamjabani aduna kanagumba sangit pu pamjaba kambuna thabak tawbagi amagi wa leijadaba kangbu sing namase tamjanabagi tamukta aikoidi sum hanagi gurukul system di kaihandaba aduga formal education ni mawngdadi chatlaba adugumba makhalla moina aidi gurukul system hairaga de akoi ngasai hekta tawbadi nataba masu period ama oina di chatlaba aduga tambagi khotpagi mawngdadi gurukul ta yam naksanabagi potto Jawaharlal Nehru Manipur Dance Academy dadi oiri aduga government dance college ta sumaduki potto dum tawi adumana hojikti amu siki Manipur University culture gi makhada Hindustani music ta affiliation tawratana hoji Kaching da leire aduga nat sangiton jagoi isaina singbagi mu hapaga Bishenpur dasu ama leire aduga government music college su Manipur University of Culture de affiliate tawduna muhisu hojikti amu kano adugi yam formal education namada lakpagi tangka adu hojikse dum kara sum chakhwal ai haiba tai aduga marak seda ai ngasagi UNESCO na khang iba tawriba mayam singse aikoigi achouba ma jaiga ki masakne haibado ai matang kano sida khajik tang sum mayam ki knowledge oi hunana ba sangitun tawriba se kari habi waja lemna habi no hojiki response da panbira mo ja hoi yam nungai ne kaina da koi are amaso koi na khangba khara inform khara di lei ba duga mayam da khanganing ba khara sum lei bo jana khara mayak sen khara habiram ado ai yana ba da koi sangitun sida tagai phadana yaudaba yadaba tangkak haitare tangkak si taret ni yana han basine akoina raga gi saruk harai raga gi saruk se kai hei ba yaba natte aduna raga hori ngai tai koina mi changnate adan raga ngatani raga haibadu akoina raga haidi karigumba pot ma sagat chari bane karigumba ma tawriba potu bane koina raga haris aduna sangiton ki ahanba saruk raga harise yam maru oi pa pot oi raga horingeda kanamda sangba yaroi hena thimnari sin arang pamla mi sin raga hori changu kino hena hairis yam maroi ba do kana kai dawrige hare kanda ningjari bi istade bata bugi muti sagat chari ben raga se aduna masai na mamang da haigra bani ningjari bi istade bata du sagalaga ekoi gi man da kalpataru haitare ekoi gi jatra sigi da asana thamsida mase leigrabani buja tawgunchi da mase leigrabani adana ishodu leirabani na ekoina ishodu bu ngakna nabagi da makta ekoina maigai ngakpa lai khurumba change lai buja tawba change masine ekoina raga taba hairi se kaisu nate maigai ngakpa lai khurumjari ni masi aina ujabada Bangladesh ta ure aduga Assam da ure masigi raga tarakpagi khurumbase Bangladesh ta tawi Assam da tawi Manipur da di mase natsangiton da tawna dare ado tasembadi masi koiru raga khurumbase koina mantosi koiru raga khurumbase masine chumi bani aduga amarom da Bangladesh pala di masi tawri ba Manipur su aduga natsangiton pala da di masi tawde masi rajmen da oina tawi hojiki sidadi tawde aduna sitang katang khena ba ma le si matang si ado maigai ngakpa lai se aina sai he hobadagi haigra badune Vedic ki Sanskriti ki pot mayam ama koina sangitun si de yaur Vedic ki pot mayam ma yaur gale aduna Vedic ki matam dadi juk khena bagi matungina tongan ba lai singi adum hong tabanate adum hongi
ꯃꯩꯇꯩꯒꯤꯁꯨ ꯑꯗꯨꯝ ꯇꯧꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯕꯦꯗꯒꯤ ꯃꯇꯝꯗ ꯁꯤꯕꯨꯅꯦ ꯑꯩꯈꯣꯏꯅ ꯕꯦꯗꯤꯛ ꯖꯨꯛ ꯍꯥꯏꯔꯤꯁꯦ ꯕꯦꯗꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯄꯣꯛꯇ ꯏꯟꯗ꯭ꯔꯅ ꯉꯥꯛꯏ ꯍꯥꯏꯅ ꯏꯟꯗ꯭ꯔ ꯗꯦꯕꯇꯥꯅ ꯉꯥꯛꯏ ꯍꯥꯏꯅ ꯂꯧꯏ ꯅꯣꯡꯆꯨꯞꯇ ꯕꯣꯔꯨꯟ ꯗꯦꯕꯇꯥꯅ ꯉꯥꯛꯏ ꯍꯥꯏꯅ ꯂꯧꯏ ꯃꯈꯥ ꯊꯪꯕꯗꯅ ꯖꯣꯃꯔꯥꯖꯅ ꯉꯥꯛꯏ ꯍꯥꯏꯅ ꯂꯧꯏ ꯑꯋꯥꯡ ꯊꯪꯕꯗꯅ ꯀꯨꯕꯦꯔꯅ ꯉꯥꯛꯏ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯅ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏꯁꯤꯡꯁꯦ ꯈꯨꯔꯨꯝꯕꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯣꯏꯅ ꯆꯠꯂꯒ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯂꯥꯏ ꯑꯃ ꯄꯨꯖꯥ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯁꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯕ꯭ꯔꯥꯍꯃꯟꯁꯤꯡꯅ ꯈꯨꯒꯥꯄꯤ ꯀꯥꯞꯄꯒ ꯃꯥꯏꯀꯩ ꯃꯔꯤꯒꯤ ꯈꯨꯒꯥꯄꯤ ꯀꯥꯞꯄꯤꯕ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄꯟꯆ ꯗꯦꯕꯇꯥ ꯇꯧꯕꯗ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯇꯧꯔꯤꯕ ꯊꯕꯛꯅꯤ ꯃꯗꯨ ꯆꯞ ꯆꯥꯅ ꯁꯪꯒꯤꯇꯣꯟꯗꯁꯨ ꯄꯨꯖꯥ ꯇꯧꯕꯒꯤ ꯄꯣꯠꯇꯨ ꯀꯥꯏꯍꯟꯗꯦ ꯁꯪꯒꯤꯇꯣꯟꯗ ꯇꯧꯔꯤꯕꯁꯦ ꯆꯨꯝꯅꯒꯤ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄ ꯆꯣꯂꯣꯝ ꯇꯧꯕ ꯔꯤꯆꯨꯋꯦꯜꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯁꯨ ꯃꯅꯨꯡꯗ ꯄꯨꯔꯒ ꯆꯠꯂꯤꯕ ꯄꯣꯠꯁꯛ ꯃꯉꯥꯁꯤꯅ ꯁꯪꯒꯤꯇꯣꯟꯁꯤ ꯑꯣꯏꯍꯜꯂꯤꯕ ꯑꯗꯨꯅ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏꯁꯤ ꯄꯨꯖꯥ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯥꯖꯃꯦꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯑꯍꯨꯝꯁꯨꯕ ꯄꯥꯔꯠꯁꯦ ꯃꯁꯤꯅ ꯄ꯭ꯔꯤꯇꯤ ꯄꯨꯖꯥ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯒꯤ ꯄꯨꯖꯥ ꯇꯧꯖꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯖꯩꯒ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯀꯧꯊꯕꯒꯤ ꯊꯕꯛꯁꯤ ꯇꯧꯏ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯔꯥꯖꯃꯦꯟ ꯌꯩꯔꯛꯄ ꯃꯇꯝꯁꯤꯗ ꯆꯥꯏꯁꯦꯟꯗ ꯆꯦꯡ ꯊꯣꯏꯗꯤꯡ ꯄꯩꯁꯥ ꯍꯥꯞꯄꯒ ꯃꯥꯡꯗꯣꯛꯀꯤ ꯃꯥꯏꯀꯩ ꯃꯔꯤꯁꯤꯡꯗ ꯂꯦꯞꯄꯒ ꯁꯪꯒꯤꯇꯣꯟ ꯃꯌꯥꯏꯗ ꯆꯥꯏꯔꯝꯃꯦ ꯍꯦꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯇꯧꯖꯔꯤꯕꯁꯦ ꯄ꯭ꯔꯤꯇꯤ ꯄꯨꯖꯥ ꯇꯧꯕꯒꯤ ꯄꯣꯠꯇꯨ ꯇꯧꯔꯤꯕꯅꯤ ꯑꯗ ꯄ꯭ꯔꯤꯇꯤ ꯄꯨꯖꯥꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯟꯆꯞ ꯍꯥꯏꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯁꯪꯒꯤꯇꯣꯟꯒꯤ ꯔꯥꯒ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯔꯥꯒꯁꯤ ꯁꯥꯕꯤꯅꯕꯒꯤꯗꯃꯛ ꯄꯨꯖꯥꯁꯤ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯩꯗꯧꯏ ꯂꯩ ꯆꯟꯗꯣꯟ ꯆꯪꯏ ꯒꯟꯙ ꯆꯟꯗꯣꯟ ꯆꯪꯏ ꯂꯩ ꯆꯟꯗꯣꯟ ꯆꯪꯉ ꯃꯇꯨꯡꯗ ꯀ꯭ꯋꯥ ꯄꯥꯟꯅ ꯇꯥꯡꯒ ꯀꯠꯂꯤ ꯑꯗꯨꯒ ꯐꯤ ꯀꯠꯂꯤ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯥꯒ ꯇꯥꯕꯁꯤꯗꯁꯨ ꯑꯃꯨꯛ ꯀ꯭ꯋꯥ ꯆꯪꯉꯛꯀꯅꯤ ꯐꯤ ꯆꯪꯉꯛꯀꯅꯤ ꯑꯃꯨꯛꯁꯨ ꯈꯨꯔꯨꯝꯗꯣꯏꯅꯤ ꯉꯁꯥꯏꯒꯤ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯄꯨꯖꯥ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯃꯨꯛ ꯁꯤꯁꯨ ꯄꯨꯖꯥ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯔꯥꯖꯃꯦꯟꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯃꯨꯛ ꯀ꯭ꯋꯥ ꯆꯪꯉꯛꯀꯅꯤ ꯐꯤ ꯆꯪꯉꯛꯀꯅꯤ ꯄꯨꯖꯥꯁꯨ ꯊꯦꯡꯈꯥꯡ ꯃꯉꯥꯅꯦ ꯇꯧꯗꯣꯔꯤꯁꯤ ꯄꯨꯖꯥ ꯇꯧꯗꯣꯔꯤꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯇꯥꯟꯆꯞ ꯂꯥꯛꯀꯥꯟꯁꯤꯗꯗꯤ ꯃꯍꯥꯗꯦꯕ ꯄꯨꯖꯥ ꯇꯧꯗꯣꯔꯤꯕꯅꯤ ꯃꯁꯤ ꯄꯨꯖꯥꯁꯤ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯔꯤꯁꯨꯕ ꯄꯨꯖꯥꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯉꯥꯁꯨꯕ ꯄꯨꯖꯥ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯅ ꯗꯦꯕꯤ ꯄꯨꯖꯥ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯗꯦꯕꯤ ꯄꯨꯖꯥꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯔꯥꯒ ꯍꯧꯕ ꯔꯥꯒ ꯇꯥꯕ ꯔꯥꯖꯃꯦꯟ ꯇꯥꯟꯆꯞ ꯃꯦꯀꯨꯞꯁꯤ ꯂꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯄꯟꯆ ꯗꯦꯕꯇꯥ ꯄꯨꯖꯥ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯗ ꯑꯣꯏꯔꯗꯤ ꯀꯩꯗꯧꯔꯅꯤ ꯕꯣꯔ ꯀꯩꯅꯥꯗꯨ ꯄꯨꯁꯤꯜꯂꯛꯑꯅꯤ ꯄꯨꯖꯥ ꯂꯣꯏꯔꯕꯅꯤꯅ ꯀꯠꯀꯗꯧꯔꯤꯕ ꯄꯣꯠꯁꯤ ꯀꯩꯅꯥꯗꯨꯅꯤ ꯕꯣꯔꯗꯨ ꯐꯝꯍꯜꯂꯒ ꯀꯩꯅꯥꯗꯨ ꯀꯠꯀꯗꯧꯔꯤ ꯖꯩꯒ ꯂꯨꯒꯨꯟ ꯊꯥꯡꯕꯒꯤ ꯑꯣꯏꯔꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯈꯥꯁꯦ ꯁ꯭ꯋꯥꯙꯤꯟ ꯍꯥꯏꯅ ꯀꯧꯏ ꯁ꯭ꯋꯥꯙꯤꯟꯁꯤꯗꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯃꯕ ꯍꯥꯏꯕꯅꯤ ꯁꯤꯗꯗꯤ ꯔꯥꯒꯒꯤ ꯄꯨꯝꯅꯃꯛꯇ ꯌꯥꯎꯔꯤꯕ ꯔꯨꯜ ꯃꯌꯥꯝꯗꯨꯅ ꯕꯥꯎꯟ ꯇꯧꯗ꯭ꯔꯦ ꯁꯤꯗꯗꯤ ꯈꯔ ꯁ꯭ꯋꯥꯙꯤꯟ ꯑꯣꯏꯔꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯏꯁꯩ ꯁꯛꯄ ꯄꯂꯥꯁꯤꯡꯅ ꯀꯣꯌꯦꯠ ꯌꯦꯛꯑꯝꯕꯗꯨ ꯀꯣꯌꯦꯠ ꯊꯝꯃꯦ ꯄꯨꯡ ꯌꯩꯔꯝꯕ ꯀꯥꯡꯕꯨꯁꯨ ꯄꯨꯡꯁꯤꯡꯗꯨ ꯊꯝꯃꯦ ꯄꯨꯡꯁꯤꯡꯗꯨ ꯊꯝꯃꯒ ꯍꯨꯃꯥꯡ ꯁꯧꯔꯝꯕꯁꯨ ꯇꯩꯊꯣꯛꯅꯔꯛꯇꯅ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯊꯛꯅꯤꯡꯉꯁꯨ ꯃꯥ ꯃꯄꯥꯟꯗ ꯆꯠꯂꯒ ꯃꯥ ꯏꯁꯤꯡ ꯊꯛꯎꯕ ꯈꯣꯠꯂꯨꯕ ꯂꯣꯏꯅ ꯁ꯭ꯋꯥꯙꯤꯟꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯏ ꯁꯤꯒꯨꯝꯕ ꯁ꯭ꯋꯥꯙꯤꯟꯒꯤ ꯃꯇꯥꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯂꯥ ꯑꯅꯧꯕ ꯑꯃ ꯁꯤꯟꯒꯦ ꯍꯥꯏꯔꯗꯤ ꯃꯁꯤꯗ ꯁꯤꯜꯂꯗꯣꯏꯅꯤ ꯔꯥꯁꯦꯁꯣꯔꯤ ꯄꯂꯥ ꯁꯛꯀꯦ ꯍꯥꯏꯔꯗꯤ ꯁꯤꯗ ꯔꯥꯁꯦꯁꯣꯔꯤ ꯄꯂꯥ ꯏꯁꯩ ꯁꯛꯍꯟꯈ꯭ꯔꯗꯣꯏꯅꯤ ꯑꯗꯨꯅ ꯑꯍꯣꯔꯥꯇ꯭ꯔ ꯍꯥꯏꯗꯅ ꯑꯍꯤꯡ ꯑꯃꯒ ꯅꯨꯡꯊꯤꯜ ꯑꯃꯒ ꯄꯨꯟꯅ ꯇꯧꯗꯣꯔꯤꯕ ꯀꯨꯝꯍꯩꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯂꯥ 9 ꯂꯦꯞꯇꯣꯔꯤꯅꯤ ꯃꯁꯤ ꯍꯦꯛ ꯂꯣꯏꯔꯒ ꯄꯂꯥ ꯑꯃꯃꯨꯛ ꯁꯤꯟꯗꯣꯏꯅꯤ ꯍꯧꯖꯤꯛ ꯄꯨꯡ 3 ꯁꯛꯀꯗꯣꯔꯤꯅꯤ ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯨꯛ ꯄꯂꯥ ꯑꯃ ꯁꯤꯟꯗꯣꯏꯅꯤ ꯑꯗꯨ ꯉꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯧꯔꯒ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯐꯥꯎꯁꯦ ꯄꯂꯥ 9ꯅ ꯁꯛꯀꯗꯣꯔꯤꯅꯤ
aduna masibo koina ahoratra haina ko ahoratra se kanaga maru khara mari le ke bo astakal mari le ni mase ahoratra tawradi pung su tawradi prapta da maidan da aparan da si taw ko don si sakadun haba toan ba ama leikre aduna masigi swadin sida ai sai ja badini ruhombo re bor kana lerani nautpagi wala di anga to pusilani lugun dhawagi wala di anga to pusilani gauralila sana to wala di sida gauralila sana grani adege raslila sana gera di sida gi raslila sana grani buja lo ramena aduna raslila se katna na pa pot ori ni aduna raslila sana pa haina de raslila kat pa haina di se adu kini sidi kirton gi masak oi ramani maduna mamang to ri baduna sankirtoni masigi makhata pada sabi ba pot puna masin se kirton oire aduna akoina ahanjena dum hainari duni ai ipai pu singi kirton kat ke ga na hainari se kat pa duni kat ka dori si buja to dora kanda hekta leptana sangiton tarik ni pan kan ise kirton ngata oire to ni adun masi kirton kat pa harin masi doira kan matang matang saktuna loira kan sina iroi doi bada bijoy haina lai bijoy harin si de akoina ngasai ka khadu balai ipai pu ka khalo pa mai gai nga pa lai ko ru ba akoina ningjer be ista de mata khacharu ko mayam sing do amu bisarjan to hon gira bani salhan gira bani bijoy se aduna bijoy yer pa matam se da mako ji sat khra bani na sangiton sangiton gi damata khanjaba mandok ta di akoina sigri ba mi tu gi damata akoina sangiton se tawai anana ba gi damata mandok khali bani aduna sai bai sai da lo shilla bane na paya tho o ne ko na thoi bse sido pa ho ni ado lo yoda ba du di mathang mathang adum do hen gi ba yare lo gi ba ga lok tho hauda ba ta ra ti ai ko na khali ba ma to tu sangi ton du to ba ya na ba gi sangi to du lo ra bane na lok tho hauda ga di amu bijoi daura ga mu jatra se phuk pat ta re aduna ne akoi ga han sing chana ada paya tho ga na thori di sido pa ho ba ki posak tu oi ri ni aduna sangitonda masi puna masingse masi akoigi larik ta yawbati natte akoigi hujik inari ba larik sing ta yawbati natte adubu akoigi shastra dadi banna ta shastra da gumba achomba akoigi beda mari de gi masi puna lapkalla banna ta shastra dadi puna singse loina uba phangi na ta shastra ba se akoi india khakta gi natte manipur khakta gi natte जम्बुदीप लेरिबा साउथ ईस्ट एशिया पुनम पुंजिलनबा अदुगुम कलगी सास हाइनबा लेई करी हाय अखोइना तौरिबा इसै ओइरो पुंग ओइरो संगीतोन ओइरो ड्रालीला ड्रामा ओइरो तौरिबा थबक थौरम पुनम सिंसे नाथ शास्त्रदा यावदबा लेते मांदो खंबगी हाइरो दुम यावी लीला सानबगी हाइरो दुम यावी इसैगी हाइरो दुम यावी पुंगी हाइरो दुम यावी sam samna nata shastra haibase amuromda kari haini magi chapter se 36 chapter ni sigi manungda akoi gi tal gi saruk se 31st chapter se tal lai dai hairaga khangni masida piri ba masak si yamna kupna yawre pung haire su pung makal haide kota haire su kota ni mat fijet haire su fijet ki agak pa phangna kupna I gare mamu kuppa yawde aduna ahanjina jisu dum haina risini aikoina kariguma thaba ma tawge haradi madugi niyom niti du karai da ki yengdagi even mado khan bhaire se mado bhai bu wai se nata shastra da yawba natana atopam ta phangwe ji bengal da manmon ghosna nata shastra je handoi migi asembo original na mado bhai ne yawjaba do mana nata sal a haina halle artha do nata sal aina artha halle madu manipur da susam sarmana nata shastra se manasu handoko matam da mado bhaina handre mana paba larik tu bengali gi larik tu oibene na masu nata sala haina dum halle aduga taseng budi mado original text da mado bhaina lechabni ngasi mai na sai mamang de hal hamda ina panjagri ba odibas ga haise atu palarik ta thiba phangra dum akoi gi uji sangitol ma to matam da odibas to be yati no mo wali ngi sita mado to sendok ta bayate aduna hayeng tawgaduri ba asigidamata numit yaigadori ba pung kotan punama singdo akoina buja tawraga hayeng je tek ta kaidana to gi tawnana ba gidamata aduga akoina hana advance party haiba tare
ओधिवास तौरीसे लाइदु लेंजिल्लाना लेरे हैना अदुना कनागुंबा अहल लमनसिंगना ओधिवास तौरगदी ईश्वर लेरकांदा अइना चा थक्तुना नुंगाइना लेथोकदो अइ याबा नते अइदी सत्कर्मा अफबा थबकिदमक्ता अइ तोगनी ईश्वर ममांगदा अइना चाबा थक्पा अइ लेपनी हैदन चरा हेलगा लेनरिबनी अदुदमक्तनी ईश्वर लेरबनेना अइना मदुदा लांगना कोतना करिगी अमु मथौ तारिबनो ईश्वरगी नमक्ता अइना तौजरिबदो मही फौजनबगिदमक्ता ईश्वरगी सेवादो अइ पेना तौजनबा अइना मा चादा थक्तना अहिंगु चरा हेलगा नुंगालगा संगतोंदो यावरिबनी अदुगिदमक्तनी ओजा सिंसिना तौरिबनी अदुना बिजोई हाइबसिददी संगीतोन लोइरे अदुना चपचाना अइकोइना मई थारगा बुजा तौरिबगी पोषकतो संगीतोन लोइना अवतार ओइरबनी चपचाना मदु कायहनदे पोचे मौंग अमा नत्रगा मौंग अमदो हुंदोकनी मई थारगा बुजा तौरिबदसु पुरोहितकी सरुक्तो इसै सकपदोनी अदुगा अखोइगी तंतधार हाइतारे अखोइगी चेंग थोइदिंग घी हैरिबदो तंतधारदो पुंग येबन ओइरिबनी अदुना अदुगा सोम नाकंदा मई हौरिबदुगी कनोदा वांगोम थंबदा लेरिबदुना ब्रह्मा लेये हैना खली ब्रह्मादो अइकोइना इसै सकपना सलैबदुगी खुमिबा दुहादो लेये हैना अइकोइना लौरिने मसे कैसु कायदे अदुना संगीतोनगी मयाइदे कोइना चपा याबसे कनाना याय हायरकांसिदा पुंग येबने याय अदो जैगेदसु हगत हगा सिंग सेमगेरसु कैनोमा लौरिगे हासु चथोक चसिन याबसे साइगे होत्री पीरिबा तंत्रधार पीरिबा नुपादो मदु खतना हाइति माना अदु सोहा सोहा हायरकांदा चेंग हापिबा थोइदिंग हापिबा घी हैरिबदो मदु खतना याय अतोपदि यादे मदु चपचाना संगीतोन मसिग मसक्ति चपचाना यावरिबनी अदु सिगुम्बा मयाम सिंगसिगी अर्थ मयाम सिंगसे यूनेस्को न मसक खंगे मसिदी मांगहनबा यादे अदुगा यामना नुंगाइबा वा मसो अइ मसिदंग तंग पल्लमगी गसी मयाम हाइरिसि करिनो हारकांदा अखोइगी नट संगीतोनगी दा अखोइना ngasi यैरिबा अइ तांगी मतांगदा अदु यामनादि हाइररोय अदुबु अइना मसि खचितंग पल्लमगदी अगुंदा तंग मयामदु खरा हैना इन्फॉर्मेशन हयंग पुंग कोइनेनी सिगि करिगुंबा तांजा फंगदना वांगांगबगी करिगुंबा खुदोंग चाबा फंगगदी कनागुंबा सिंगना एनी क्वेश्चन हंगपदा अमुके हेना नुंगाइननबगी पोट अमा खगाइना ngasiगी ओइने सम इंट्रोड्यूस तौके तौजरमगे सम समना अइकोइना नाट्य शास्त्रदा हाइतारे नाट्य शास्त्र हाइजे अइना सा हाइजगरे अइकोइना ngasi तौरिबा संगीतोनदा हाइनरिबा पोट पुनमसिंगसे नाट्य शास्त्रदा ओइना यावबा ngaktani अइकोइना राग होबा हाइसे नाट्य शास्त्रददि अइकोइना मैतैगी अइकोइना तसेंगबदि अइना नाट्य शास्त्र पालुरगा नाट्य शास्त्रददि लौब्रा हाइरदि लौई लौरसु कुलौदो अमलै अहनसिंग अइकोइगी सैबा राधा कृष्ण की इसै सैबसे मैतैगी नते अइकोइना पोलोइगी सेलिबा फिरोंदा मचाक सारिबा मयामदिंदो मैतैना साबा अमता नते रानी फी हाइना तौरिबगी मुगागी तौरितु मैतैना तौबा अमता नते पुनमक्तु लौरुरसु मैतैगिदि अइखोइगी ओइबा फोम अमदा इनौ नौना सेमबा हनसिंगसिदि खोइमुगुंबने अमरोंदा अथुम अथुम्बा लही मयामदो तोंगान तोंगानबा लही मयामदो लौरुरगा अइखोइगी ओइबा खोही अमा सेमजबने अहनसिंगना तौरमिसे अदुना शास्त्रदगी मयाम अमा लौरुई शास्त्रदुगी पोतो सिदा लाकांदा अखोइगी ओइबा लोनदा अखोइगी ओइबा पोता अर्थ हल्लगा मीनिंग अमा दुम थोलगा सिजने अदुना शास्त्रदा रागसे वर्धमानक हाइना ले राग ताबसे लयम तरिता हाइना लेजै राजमेनजे पानिका हाइना लेजै अदुना तांचप मेकु भाइबसे एकांका हाइना लेजब पोने अदुना अखोइना राग होबसे मसिदे येरिबा तानसे मसिना नत्रदि राग होबा यादे अदना राग करिगुंबा मूर्ति अमा सागरलकेदि रागगी पोचिनि येगदौनि रागगी पुंगोनसे मसिनि येगदौनि अदु पोल अमा हेता पुंगोल अमा हेता येसिलगा राग ओइब्रा हाइबदि नतेबा रागसि येनबगी मागी सिस्टम अमा लेइबा अखोइगी यालनबदा चित्र वार्तिका दक्षिणा मार्गसि येरदि राग ओइदुनि अदुना मसिगी पोछि येइद्रगदि रागदुम ओइदे अदुमाय तौना मसिगी येइबा पोट मयाम सिंगसे मसि शास्त्रददि ममिंग तंगाइरगा लेहौरबने
अदुगा इंडिया पुनमना इंडिया की पंडित पुनमना स्कॉलर पुनमना नाट्य शास्त्र लेरिबा तान पुनमसिंग से ऑल इंडिया दा थीबा फंगद्रे लेत्रे सुमनगी ममिंग खक्तन नायरे हायरबने अदुगुंबा हायरबा तान मयाम सिंग से ngasiदी अखोगी नट संगीतोन सिदा लोइना फंगबगी वानी अदुना नट संगीतोन सिदगी हौरकांदा अखोगी इंडिया की ओइना मांगरिबा तान पुनमसिंग से अमुक हन्ना रिवाइव तौरके हायरबदी मणिपुर की नट संगीतोन सिना इंडिया पुममक्तदा मांगरबा तान पुनमक्तो मणिपुर की नट संगीतोन दा लेगी हायबसे अखोइना पृथ्वी की हायतारे इंडिया की मियाम ममांगदा मसे पुथोक अगदी पृथ्वी पुनमना इंडिया की मिपुं खुदिमना हराउनबा मसक मा सोइदना ओइरकनी अदुगा मसिदा थवाय यावबा कनागुंबा छात्रसिंग लाअगदी मसीगी पोचे अखोगी इंडिया दा दिल्ली दा बॉम्बे दा हैदराबाद दा एनी इंडिया की अचो अचो मफम सिंदा अखोइना यैरा कांदा मसी यैना प्रेजेंट तौर कांदा अखोइना यैरिबा पोसे के एक्सप्लेनेशन सिंग से मयाम पुनमत खंगंदना भरमाना कायबदु सिनी नाट्य शास्त्र दा यावरिबा भरमाना कायदु सिनी नाट्य शास्त्र दा यैरिबा लेयन तरीका हायबदु सिनी नाट्य शास्त्र दा यैरिबा पानी कायबदु सिनी एंकांग कायबदु सिनी हायबने सिंबु की पोट मयाम सिंग से पुथो अगदी अखोगी मणिपुर नट संगीतन से इंडिया पुनमंगना नट संगीतन से थीब सोयदन नोमदि लाक्तिनी हायबु वाफम से आई थमजनी अदो मदुगी दमत मणिपुर से याम साथोचनिंगाय ओय मरमदि आइना ngसाय हायजरिबसे करिगिदमक्तना नाट्य शास्त्र की पोतो मणिपुर दा यौर इबनो हायरा अगदी 15th century 15 16th century सिददी इंडिया पुंबसे अयाम्बा मुस्लिम ने डोमिनेट तौरे थुगाय गरबने लोना लाई पुनमक थुगाय गरबने मदुदा थवाई ननबा चेलपा मकोइना पाइजरम्बा खंजरम्बा नॉलेज पुनमक ला कांसेदा मदुगी मफमदो मणिपुरदा लाअम्बा मणिपुर की मथंग मथंग फाउदना म्यांमार दा थाईलैंड दा मथंग मथंग चटनखिबा मयामदो मदु हिस्ट्री की पोट येंगलाकसो कोइना तुम खंगी कोइना तुम तौई अदुना लैरम्बा अफावबा स्कॉलर मयामदु लाकांदा मखोइगी ओइबा पोट मयामसिंदो पुसिल अगसु अखोइगु हानगे लेजरिबा अखोइगी नीति नियम मयामबा इसाइगी ओइसु अखोइगी ओइबा सक्चरिबा खुलंग इसाइगी मयाममा पेनागी मयाम सहेक मयामदो मधुका पुलप जिंगरागा सायना लही मयाम पुंजिलगा खोई सेंबा दुमाइना मयाम से पुंजिलगा अखोइगी ओइबा खोई म सेंबने अदु खोई से लई अमा खक्तगी नतेबा लई मयाम की पुंजिलगा सेंगी खोई दुमाइना संगीतोन दसु अदुगुंबा मचा मयाम पुंजिलगा सेंगरबने अदुना सेंजरकसु ngसाइगी अमममदगी मसक नाइबा पोट मयाम सिंदो अखोइना अइना ngसा हाइजगिबदु ममता मचा ताना अममम नैनद्रगदी मसे खंगबद यामना लुगदब पोटी ओइबा अदुना मसी नैनबददी अचौबा नोमा चंगी अमममदा ओइना ओदिवास करिनो पूर्वरंग करिनो महाजैग करिनो अदेगी वैष्णव धोरोन करिनो गायबसे अमममदा नैनरा कांददी दुम मयक सेंगदब अदुना आई वाफम खरसी सुम थमजगे एनी क्वेश्चन लेरकसु ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯣꯖꯥꯅ ꯇꯦꯟꯂꯕ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇꯧꯕꯕꯨꯗꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯃꯅꯤꯄꯨꯔꯗ नट संकीर्तन की सकलोनसी पूरा कनोथगी अखोई मैतै खक्तगी नतबा ऑल ओवर इंडिया दगी मयामदगी चंगसलक्प कनो तुंगजलगा पुथोरक्पा आर्ट फॉर्म अमा ओइबना ngasiदी पृथ्वी पुम हाइतारे asi sandore'e adaidi UNESCO na sakhangbire aduga loinana nungaiba haigedra akhoi kenosi paw mana matam mama chahi 15 kun gi mamangda aikoina Bangladesh da leiringaida naharon singsi khara tamkhatpa watnarure akhoi sangiton gi pung isei natragana keno tawbasi akhoi charcha tawba natraga akhoi practitioners akhoi ahalamani tawramba naharon na sigi khara hainadaba natraga sigi thawoina keno si tawram adu handaki chahi manga tarasi gadi within this 2020 gi matungda haitare 20 gi matungda di not only Manipur khaktagi nataba mapan Manipur da shu
Maruina Bangladesh da Tripura Assam di mayam dina masa Assam University su leire adu kai to oja koi gi kenogi Manipur University da gi keno PhD to ko koi oja Rasmani su leire keno da koi Assam University sumana Assam di mapung phana koi gi keno si culture amasung lon ngak na chat pangam as a Manipur mapan da oram sing yam adu ga Bangladesh kumba Tripura gumba da di yam no wana koi lejeri ba khara koi oja na ngasai haibedo koi gi guru parampara gi ahalaman sing da tamma tamaga oina tholokpa satra natragna makhoigi keno teni adugu institution naina center naina tawbagi khudong chaba sidi leitabana sai na haron singi manungda pamna basi khara walakpa keno si matam mama adu hajik manga tara sigadi sigi keno si khara honge hojiki na harol hojiki 20 plus jahi tara manga dagina kun manga gi manung siga so koi Bangladesh ta su Tripura su thole adu gi Manipur dagi su lakna tabi bagi keno si workshop oina tawba natragana akoi seminar oina tawba event Bangladesh dagi Tripura dagi chatlaga Manipur da chatna tamba su yaure to adugumna akoi ngasi akoi gi marak sida igi marup koi guru haitare koi Manipuri dance amasung music da Manipur su leina tamakpa koi hujik ti New York da leiba koi Jagannath Lairenjam koi studio da lae ojaga su sum sakhang nang gani Manipur sumasi laik tamakpani koi keno oina satra oina leirakpa adugi matungda Kolkata da ni matungda Bangladesh da su sum pung sei oina tawamba da hujik New York da lady marks koi manungda yaure thank you Jagan koi manungda saru yabi bagi tamak jagan sa ina pa koigi marak siya pura koigi maramdi sangkitan na talaga na pong isegi kayo ngasi Manipur lanthok na not only Manipur even koi South Asia lanthok na Bharat Bangladesh koi South Asia Bangladesh India lanthok na ngasigi Europe America da su yawra habsit ngasagi mamangay da su perform to boto na lai ojaw na su laami ba Manipur dagi lakpa natraga Tripura Assam dagi lakpa may si perform to na lak perform gi oina thamagi natraga saptam chei olamagi natraga na 3 days 4 days ki lamba hoji hoji ki sidei sida lei tharaga tangai se na ngasai ojana haiba training center gi mong da natraga na academy kenogi center gi mong da kha koi si su tam khatna bahugat na re to sidei sida meitei gi manungda Jagannath Lairenjam masu kay hatare mangjin thaba amani akoi North America gi oina Bangladesh India gi nataba asidei sida sanrok pa tu gi mang da su lei ra du matang da Jagannath su kra hian haibini oja guru keno su lei koi New York ki mapan da haitare amani su lei adei koi Bengal da gi lakpa keno da California da le koi shuhini re sumai tawna ahum mari dile adugi manung da koina khangna jaba Bangladesh su oibne ne su khar naksan na bhaita Jagannath Lairenjam lai Jagannath Lairenjam thank you khajitang introduction se ai keno se da oja su ngasai ge keno si ga su ware ai sum yam pung ama hena ngak pane do oja su khara kakna potha boina jagan gi matang da khajitang ai sum ma haidok se ge na jagan gi keno si stage ta phacharak ke magi matang da ina slide ama khoi sum torok pa ma Bangladesh ta pokchabo oiraga su maruina Kolkata amasung Imphal da leiraga koigi jagoi sei maruina pungda keno lorokpani koigi training lorokpani adugi mathang keno gi koi Kolkata amadi Imphal amasung India gi mafam atei da su performance sum jawrei Bangladesh ta su tawki aduga loina na akoigi kai haitare New York ta laaw matungda New York ta laaw matungda su akoigi sida New York ki Bengali maruina Bengali na yamna tai koi metei di masing likpani na Bengali gi leiriba training center sing sida masi oja oina maruina art and culture gi training center na tragana academy oina li atude da form to bogaloina na teaching chupina masi oja oina su leidei aduga loina na laibak phaba haigadra asida leiriba mayam siga punjalaga magi team mamashu semgatlaga makhal mathelgi kai hata India gi oiba Bangladesh gi oiba cultural activity events sing da saruk yai aduga loina na mainstream New York ki natragana mapan ate state da su pangthokpa keno sing da su mahak sia sum perform tori to thank you Jagan si kano si akoi nangi matang dai na khalitang samdatna haijabani tasengna hojik Jaganna kari tauri habada isagi mai ga dagisu khalitang pangdopi Jagan Jagannath Lairenjam koigi Manipuri pungi oja biriba New York da sound ji khadi shole Jagan gi sound je sound ji khadi nungai te sound ji khadi
sound taba nungaitre. Asigi keno sige si okay sound si mathang keno do na laage. No sound si yadre. To jagan gi matang da ina sum keno na slide show oina ina sum khara puthok cha ba hai tare ai ekoi New York ta lebinaba ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯒꯤ ꯃꯔꯨ ꯑꯣꯏꯅ ꯕꯦꯡꯒꯣꯂꯤ ꯃꯔꯛꯇꯅꯤ ꯃꯥꯅ ꯀꯩꯅꯣ ꯖꯒꯣꯏ ꯏꯁꯩ ꯑꯣꯏꯅ ꯇꯧꯕꯁꯦ ꯑꯗꯨ ꯑꯣꯖꯥꯗꯁꯨ ꯑꯩꯅ ꯖꯒꯟꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯊꯣꯏꯕꯁꯨ ꯁꯨꯝ ꯈꯔ ꯈꯪꯕꯤꯔꯝꯒꯅꯤ ꯑꯣꯖꯥꯁꯨ ꯁꯨꯝ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯔꯁꯨ ꯖꯒꯟ ꯑꯣꯏꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯔꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯖꯒꯣꯏ ꯏꯁꯩꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯧꯔꯛꯏꯕ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟ ꯁꯤꯒꯩꯁꯤꯒꯁꯨ ꯃꯍꯥꯛꯁꯤ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯔꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯆꯥꯎꯔꯛꯄ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯡꯗꯁꯨ ꯇꯝꯕꯤꯕꯁꯤ ꯁꯨꯝ ꯌꯥꯎꯔꯤ ꯇꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯨꯝ ꯈꯔ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯤ ꯈꯔ ꯁꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥꯗꯒꯤꯁꯨ ꯈꯔ ꯇꯥꯁ ꯑꯣꯖꯥ ꯊꯣꯏꯕꯗꯒꯤ ꯑꯣꯏꯅꯈꯔ ꯀꯩꯅꯣ ꯑꯣꯏꯔꯒ ꯀꯩꯅꯣꯁꯤ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯁꯤ ꯖꯒꯟꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡꯅꯤ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯄ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯪꯗ ꯑꯃ ꯀꯩ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯨ ꯁꯨꯝ ꯁꯔꯨꯛ ꯌꯥꯔꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯣꯀꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯃꯦꯏꯟ ꯀꯩꯅꯣ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯖꯒꯣꯏ ꯏꯁꯩꯒꯤ ꯄꯔꯐꯣꯔꯝ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯖꯒꯟꯒꯤ ꯁꯥꯎꯟꯒꯤ ꯀꯩꯅꯣꯁꯤ ꯌꯥꯗꯕꯅ ꯃꯥꯏꯁꯦ ꯈꯔ ꯁꯣꯝꯗ ꯁꯦꯝꯕꯒꯤ ꯏꯁꯇꯨꯗꯤꯑꯣꯗꯗꯤ ꯂꯩ ꯑꯗꯣ ꯀꯩꯅꯣꯁꯤ ꯁꯥꯎꯟꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯁꯦꯝꯃꯤ ꯑꯣꯀꯦ ꯑꯁꯤ ꯂꯣꯏꯔꯦ ꯑꯗꯨꯏ ꯃꯊꯪꯗ ꯑꯃꯈꯛꯀ ꯂꯩꯔꯤ ꯀꯩꯅꯣꯗ ꯃꯥꯒꯤꯁꯦ ꯈꯔ ꯆꯥꯎꯕꯁꯦ ꯈꯔ ꯋꯥꯠꯂꯦ ꯌꯥꯔꯗ꯭ꯔꯗꯤ Hello. ꯇꯥꯔꯦ ꯍꯧꯖꯤꯛ ꯌꯥꯔꯦ Hello. ꯑꯣꯀꯦ ꯌꯥꯔꯅꯤ Khuramjari. ꯍꯥꯏꯕꯤꯔꯣ Ojabusu khuramjari. Manipur Mirror ge chahi manga surapagi chahi manga mapung phabagi pangthokpagi annual anniversary haitare. ꯍꯣꯏ ꯍꯣꯏ Angdo mapung anniversary phabo iseno mapung Khuramjari mayambo adu kainos khangde sound se tabra. Hello. ꯇꯥꯏ sound ꯇꯥꯏ ꯈꯔꯗꯤ ꯃꯌꯦꯛ ꯁꯦꯡꯕ but we can catch ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯕ ꯐꯪꯉꯤ ꯍꯥꯏꯕꯤꯌꯨ ꯑꯃꯨꯛ ꯅꯤꯛꯄꯗꯧ ꯇꯧꯕ ꯍꯣꯏ ꯈꯔꯗꯤ ꯀꯩꯅꯣ ꯑꯣꯏ ꯈꯖꯤꯛꯇꯪ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏ ꯅꯦꯠꯋꯥꯔꯛꯁꯦ ꯈꯖꯤꯛꯇꯪ ꯁꯝꯊꯤꯡ ꯔꯣꯡ ꯗꯤꯚꯥꯏꯁ ꯅꯠꯇ꯭ꯔꯒ ꯅꯦꯠꯋꯥꯔꯛꯇ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯇꯥꯔꯤ ꯁꯨꯝ ꯍꯥꯏꯕꯤꯌꯨ Manipuri Mirror chahi manga anniversary-gi mapung phaba sum successful oinaba mayam kanoda khuramjari aduga ataisu mapung phaba oisan waina thagachari khuramjari ado ꯖꯒꯠ ojabusu ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ aduga ꯀꯩꯅꯣꯁꯤ ꯀ꯭ꯋꯦꯁꯟ ꯑꯦꯟ ꯑꯟꯁꯔꯗ ꯑꯣꯏꯅ ꯂꯥꯛꯑꯁꯦ ꯑꯩ ꯁꯨꯝ ꯑꯣꯖꯥ ꯊꯣꯏꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅ꯭ꯌꯨ ꯌꯣꯔꯛ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯗ ꯖꯒꯟꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯗꯥꯏꯗ ꯖꯒꯣꯏ ꯏꯁꯩ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯒ ꯄꯔꯐꯣꯔꯝ ꯇꯧꯕꯅ ꯀꯔꯝ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯁꯝꯂꯞꯅ ꯈꯖꯤꯛꯇꯪ ꯇꯧꯕꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯅ ꯀꯅꯥꯗꯒꯤ ꯇꯝꯃꯛꯄ ꯁꯨꯝ ꯖꯁ ꯁꯣꯔꯠ ꯕꯥꯏꯑꯣ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎ ꯅꯥꯅꯥꯆꯥꯒꯤ ꯃꯆꯥꯅꯤꯄꯥ ꯊꯋꯥꯏ ꯍꯥꯏꯅ ꯃꯥꯁꯨ ꯄꯨꯡ ꯌꯥꯝ ꯐꯖꯅ ꯄꯨꯡ ꯇꯝꯈꯠꯂꯛꯏ ꯑꯗꯩ ꯑꯇꯩꯗꯤ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯕꯤꯄꯥ ꯍꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁ ꯕꯤꯄꯥ ꯃꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯦ ꯃꯣꯏ ꯍꯥꯌꯔ ꯂꯦꯚꯦꯜꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯊꯝꯃꯦ ꯀ꯭ꯂꯥꯁꯤꯀꯦꯜ ꯑꯣꯏꯅ ꯑꯗꯨꯅ ꯃꯣꯏ ꯑꯆꯧꯕꯁꯤꯡꯗꯇ ꯇꯝꯕꯤꯕ ꯑꯗꯨ ꯃꯣꯏ ꯆꯍꯤ 5 ꯃꯣꯏ ꯑꯇꯩꯗꯣ ꯇꯝꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯁꯕꯖꯦꯛꯁꯦ ꯊꯝꯃꯦ ꯃꯅꯤꯄꯨꯔꯤꯒꯤ ꯁꯕꯖꯦꯛ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯒꯣꯏ ꯄꯨꯡ ꯏꯁꯩ ꯖꯒꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯥꯔꯠꯁꯤꯃ ꯊꯝꯃꯦ ꯑꯗꯨꯒꯁꯨ ꯇꯝꯕꯤꯖꯔꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯇꯩꯗꯤ
sum program ama lakpada program mapanda performing akoi group oina performing dum tauri perform taujari ojagi mayam punamakse ojagi kripane akoi oja singi akoi oja su asiga lengbi rei pung ei manipur da leiringai da ayamba oja akoi oja siga su mingoina panjabada akoi oja thoiba oja biramongol andugedi atei dance academy da su ei dum regular oina tamjarei adugadi ai pokpadi Bangladesh tani aduga Bangladesh tagi ahambada Bangladesh ta tamba matam duga aigi matam du dadi akoi ahambada aiga nitaindo ga bawusna ga akoi damai dagi akoi gi leng sida Bangladesh da tai di ai adu thoyoina tamyana tade akomda khara tamkhalaga nikunjo ade akoi gi mathakta koi mamton singabi de haji leigidre nuaite pau tabada edo aina tamlakba matamdu aidi aina aroiba koi meitei da aroiba pung tamba oira mane na khanjarui ado haji jam ta chahi ama ni sida khara ni sida chahi khara sida tabo jamna ai media da su uba phangi angang sing jam ano ba jam tamkhale aduna jamna thamoi nungsi dugedi aisu thamoida harauba nungaiba poi phongdokli moi jam tamkhalei thawai jaurei haibaduda ꯑꯁꯤ ꯏꯍꯧ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯖꯒꯟꯒꯤ ꯋꯥꯔꯤ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯊꯣꯏꯕꯗꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯇꯝꯅꯤꯡꯕ ꯉꯁꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯌꯧꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯨꯝ ꯑꯣꯖꯥ ꯍꯣꯏꯅ ꯈꯔ ꯇꯝꯕꯤꯔꯛꯄ ꯑꯉꯥꯡꯁꯤꯡ ꯁꯨꯝ ꯃꯅꯤꯄꯨꯔꯗꯩꯁꯨ ꯊꯣꯛꯂꯛꯄ ꯑꯗꯩꯗꯤ ꯕꯦꯡꯒꯣꯜꯗꯒꯤꯁꯨ ꯂꯥꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯖꯒꯅꯥꯊ ꯍꯣꯏꯒꯨꯝꯕ ꯀ꯭ꯔꯤꯁꯇꯥꯜ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯣꯖꯥ ꯀꯩꯅꯣꯒꯤ Nabaganagi ꯑꯣꯖꯥ ꯅꯕꯒꯅ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯃꯦꯔꯤꯀꯥꯗ ꯀꯅꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛꯇ ꯂꯩꯕ ꯀꯅꯥ ꯇꯝꯕꯤꯔꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯁꯝꯂꯞꯄ ꯈꯖꯤꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯈꯪꯕ ꯈꯔ Hajiga Sanjeev aina mana hajik akoigi dum pung suma pung di jai mana te moigi item mo ina sum khara khangjaba ai te man khangjaba do adu jam kanna aina ubada aina thengnajabada Sanjeev sima jam kanna haji honari ma adugaidi hana akoigi ithakta leiba Suini Roy adei akoi ojana bagana iche Indrani adugaidi Krishna Goli ataisu sum honari moisu moi ngamjaba adu jam kanna honabada Sanjeev simadi paningi ma maitegi ayambada mana khangjabado sum jam kanna pakna sandoi yana khalle America hana state sinthung haiphe singthung le hana khalle ꯍꯣꯏ ꯀꯩꯅꯣꯁꯨꯅꯤ ꯑꯩꯈꯣꯏ ꯁꯨꯍꯤꯅꯤ ꯔꯣꯏꯁꯨ ꯃꯥ ꯌꯥꯝꯅ ꯇꯧꯔꯦ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯔꯣꯝꯗ ꯑꯗꯨꯒ ꯑꯣꯖꯥ ꯅꯕꯣꯛꯍꯣꯏꯅꯗꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯕ Ojani nungaite hangre ma jumda ꯀꯩꯅꯣ sigda ꯑꯁꯥꯝꯗ family ꯑꯣꯀꯦ ꯑꯣꯀꯦ jauna ma permanently do ahanju oisale aduna madi hangre na ꯃꯥꯁꯨ pau tai ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯩꯇꯩꯗ ꯅꯪ ꯈꯛꯇ ꯉꯥꯏꯍꯧꯔꯦꯅꯦ ꯊꯥꯡꯃꯩꯁꯦꯡꯅ ꯀꯩꯅꯣ ꯑꯣꯏꯅ ꯑꯁꯤꯒꯤ ꯂꯥꯏꯟꯗ ꯑꯁꯤꯒꯤ ꯀꯩꯅꯣꯗ ꯂꯩꯕꯁꯦ ꯑꯁꯤꯒꯩꯁꯤꯒ ꯑꯩꯅ ꯃꯇꯥꯡꯁꯤꯒꯩꯁꯤꯒ ꯑꯣꯖꯥꯁꯨ ꯑꯃꯨꯛꯇꯪ ꯑꯣꯖꯥꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯂꯩꯔꯝꯃꯤꯗꯣ ꯑꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯂꯩꯔꯝꯕ ꯑꯗꯨꯒꯩꯗꯤ ꯌꯨ ꯑꯦꯁꯇꯁꯨ ꯂꯥꯛꯄ ꯑꯣꯖꯥꯒꯤ ꯃꯄꯥꯟ ꯂꯝꯗ ꯖꯒꯣꯏ ꯏꯁꯩꯒꯤ ꯀꯩꯅꯣ ꯄꯔꯐꯣꯔꯃꯔ ꯑꯣꯏꯅ ꯑꯗꯒꯤꯗꯤ ꯇꯤꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯒꯨꯔꯨ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯁꯨ ꯈꯔ ꯇꯝꯕꯤꯌꯨ ꯑꯣꯖꯥꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯣꯏꯅ ꯍꯧꯔꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯈꯪꯖꯕꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯀꯃꯤꯁꯟꯒꯁꯨ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2-3 ꯂꯩꯕꯤꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯜꯂꯛꯇꯁꯨ ꯚꯥꯅꯨꯋꯥꯁꯇꯁꯨ ꯙꯃꯥꯏꯗꯁꯨ ꯂꯥꯛꯑꯝꯃꯤ ꯇꯣ ꯑꯗꯨꯅ ꯑꯣꯖꯥꯗꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯚ꯭ꯌꯨꯋꯔꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯦꯔꯥꯝ ꯑꯗꯩꯗꯤ ꯕꯤꯃꯣꯜ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯏꯝꯐꯥꯜꯒꯤ ꯑꯣꯖꯥ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯌꯥꯎꯔꯤ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯁꯤꯡꯁꯨ ꯑꯣꯖꯥꯒꯤ ꯄꯥꯎꯁꯤ ꯌꯥꯝ ꯇꯥꯅꯤꯡꯕ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯊꯦꯝ ꯀꯤꯔꯟ ꯀꯨꯃꯥꯔ ꯑꯣꯖꯥ ꯅꯣꯡꯃꯥꯏꯊꯦꯝ ꯀꯤꯔꯟ ꯀꯨꯃꯥꯔꯁꯨ ꯌꯥꯎꯔꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯗꯤꯌꯟꯁꯁꯨ ꯌꯥꯝꯃꯦ ꯂꯩꯔꯤ ꯑꯣꯖꯥꯒꯤ ꯄꯥꯎꯗꯝꯁꯤ ꯈꯔ ꯑꯩꯈꯣꯏ ꯇꯥꯅꯤꯡꯕ ꯃꯄꯥꯟꯗ ꯀꯗꯥꯏ ꯆꯠꯂꯨꯕ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯔꯛꯄ ꯑꯗꯨꯁꯨ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯇꯁꯦꯡꯕꯗꯤ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯆꯠꯄꯒꯤ
sum mapanda hairisi India manungi wari ni ko India manungi hal hal bata aina program satpagi hal hal bese 1982 da Asian Game gi satpasina kui hal hal haita Oh, sigi 92. matun dagi satpa hore leptere adum India gi mapam mayam ba satpa hore aduga mu mapanda satpa gi han basina ꯑꯩꯈꯣꯏꯒꯤ 1996ꯇ ꯏꯟꯗꯤꯌꯥ ꯐꯦꯁꯇꯤꯚꯦꯜꯁꯤ ꯙꯥꯀꯥꯗ ꯇꯧꯕꯅꯤ ꯃꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯦꯁꯣꯔ ꯈꯨꯜꯅꯥ ꯆꯤꯇꯥꯒꯣꯡ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯆꯠꯂꯝꯃꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯃꯁꯤꯅ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯄꯒꯤ ꯀꯩꯅꯣꯅꯤ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯖꯒꯟꯁꯦ ꯃꯔꯨꯑꯣꯏꯅ ꯖꯒꯟꯁꯤꯒ ꯈꯪꯅꯖꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯖꯒꯣꯏꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯃꯅꯥ ꯔꯍꯃꯟꯒ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯃꯤꯂꯥꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯨꯝ ꯖꯒꯟꯒ ꯇꯤꯟꯅꯕꯗꯒꯤ ꯖꯒꯟꯅꯁꯨ ꯃꯁꯤ ꯂꯥꯛꯅꯕꯒꯤ ꯋꯥꯔꯤꯁꯤ ꯃꯈꯣꯏꯒ ꯇꯃꯅꯥ ꯔꯍꯃꯟ ꯍꯣꯏ ꯃꯣꯏ ꯁꯨꯝ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯃꯨꯛ ꯑꯩꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡꯁꯤꯒꯤ 2000 ꯀꯩꯅꯣꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯁꯥꯄꯝ ꯂꯩꯀꯥꯏꯗ ꯁꯤꯂꯦꯠꯀꯤ ꯍꯥꯏꯇꯥꯔꯦ Guru Kirtan. ꯃꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯂꯥꯛꯅꯅꯕꯒꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯚꯤꯁꯥꯗꯤ ꯂꯩꯔꯦ ꯑꯗꯨꯁꯨ ꯃꯇꯝꯗꯨꯗ ꯌꯥꯝ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯗ ꯃꯁꯤ ꯆꯪꯅꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯁꯦ ꯑꯩꯈꯣꯏ ꯗꯤꯂꯤꯞꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯁꯥꯄꯝ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯁꯤ ꯃꯥꯟꯗꯣꯞꯁꯤꯗ ꯑꯩꯈꯣꯏ ꯒꯨꯔꯨ ꯀꯤꯔꯇꯣꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯇꯃꯅꯥ ꯍꯣꯏ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯙꯥꯀꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯅꯣꯡꯃ ꯍꯥꯏꯇꯥꯔꯦ ꯂꯦꯛꯆꯔ ꯀꯝ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯇꯥꯜ ꯈꯔꯗ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯀꯝ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠ 7ꯅꯤ ꯑꯩꯈꯣꯏꯅ ꯇꯃꯅꯥꯅ ꯁꯤꯜꯂꯒ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯒꯤ ꯃꯣꯏꯒꯤ ꯁꯪꯁꯤꯗ ꯅꯨꯃꯤꯠ 8ꯅꯤꯃꯨꯛ ꯍꯥꯏꯇꯥꯔꯦ ꯍꯞꯇꯥꯃꯨꯛ ꯑꯩꯈꯣꯏꯅ ꯋꯥꯔꯛꯁꯣꯞ ꯑꯃ ꯇꯧꯋꯤ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤ ꯇꯃꯅꯥꯒꯤ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞꯀꯤ ꯄꯣꯠꯁꯤ ꯇꯧꯕ ꯍꯧꯋꯤ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯇꯝꯕꯤꯕ ꯈꯣꯠꯄꯤꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗꯒꯤ ꯑꯍꯥꯟꯕ ꯈꯪꯍꯧꯕꯗꯒꯤ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥ ꯀꯃꯤꯁꯟꯗ ꯍꯥꯏꯕꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ 2001ꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯒ ꯀꯊꯛꯀꯤ ꯚꯥꯔꯠꯅꯥꯇꯝꯒꯤ ꯎꯔꯤꯁꯤꯒꯤ ꯖꯒꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯧꯔꯒ ꯁꯨꯝ ꯃꯣꯏꯁꯤꯗ ꯇꯝꯍꯟꯕ ꯀꯅꯥꯒꯨꯝꯕ ꯄꯥꯝꯕꯁꯤꯡꯗꯣ ꯑꯗꯨꯅ ꯃꯣꯏꯅ ꯑꯦꯗꯃꯤꯁꯟ ꯇꯧꯍꯜꯂꯒ ꯃꯊꯪ ꯑꯗꯣ ꯑꯩꯈꯣꯏꯁꯨ 2001ꯗꯒꯤꯅ 2004 ꯐꯥꯎ ꯂꯩꯕꯁꯦ ꯑꯗꯨꯝ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯕ ꯅꯠꯇꯦ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯆꯠꯄꯅꯤ ꯑꯗꯨꯅ ꯊꯥ ꯑꯃ ꯂꯩꯕ ꯊꯥ ꯑꯃ ꯃꯈꯥꯏ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯅ ꯑꯃꯨꯛ ꯆꯪꯈꯤꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯁꯨꯃꯥꯏꯅ ꯔꯣꯇꯦꯁꯟ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯤ ꯃꯣꯏꯗ ꯃꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯅ ꯂꯧꯍꯧꯕꯗꯨꯅ ꯃꯗꯨꯗꯒꯤ ꯂꯩꯍꯧꯕ ꯃꯤꯗꯣ ꯋꯥꯔꯗꯥ ꯑꯍꯃꯦꯗꯁꯦ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯒꯤ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯁꯦꯟꯇꯔꯗ ꯃꯥ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯔꯒ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯃꯥꯁꯤ ꯊꯣꯛꯂꯛꯑꯝꯃꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯁꯤ ꯑꯩꯅ 2004 ꯐꯥꯎꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯃꯈꯥ ꯑꯩꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ 2005ꯁꯤꯗ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯛꯄꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯗꯥꯟꯁꯀꯤꯁꯦ ꯍꯥꯡꯗꯣꯛꯅꯅꯕꯒꯤ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯀꯥꯟꯗ ꯃꯇꯝꯗꯨꯗ ꯂꯩꯕ ꯔꯟꯖꯟꯅ ꯃꯥꯅ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯣꯏꯔꯝꯃꯦ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥꯗ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯗꯤ ꯄꯨꯡ ꯏꯁꯩ ꯖꯒꯣꯏꯒꯤ ꯄꯣꯠꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯃꯤ ꯂꯣꯏꯅ ꯂꯥꯛꯑꯒ ꯏꯟꯗꯤꯌꯥꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯃꯈꯣꯏꯅ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯈꯤꯗꯧꯔꯦ ꯑꯗꯨꯅ ꯃꯄꯥꯟꯗ ꯆꯠꯂꯒ ꯃꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕ ꯉꯝꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯇꯧꯕ ꯉꯝꯕꯤꯕ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯁꯥꯔꯤꯕ ꯖꯒꯣꯏ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯦꯁꯊꯦꯇꯤꯛ ꯐꯤꯂꯣꯁꯣꯐꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯍꯥꯏꯕ ꯉꯝꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯂꯤꯡꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯣꯖꯥ
ꯖꯕꯤꯖꯣꯏꯅ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯍꯧꯔꯛꯄꯒ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯑꯣꯏꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯨꯡꯗ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ PhD ꯇꯧꯈꯤꯕ ꯀꯅꯥꯅꯣ ꯖꯒꯣꯏꯗ ꯀꯅꯥꯅꯣ ꯍꯣꯏꯁꯦ ꯁꯨꯝ ꯊꯤꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯄꯨꯡꯗ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯑꯩ ꯑꯍꯥꯟꯕꯗ 1990ꯒ 4-5 ꯑꯗꯨꯋꯥꯏꯗꯨꯗ 90ꯒ 4-5 ꯑꯗꯨꯗ ꯑꯩꯁꯤ PhDꯒꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯅꯤ 1988ꯗ ꯑꯩ ꯁꯕꯃꯤꯠ ꯇꯧꯔꯦ 99ꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯣꯖꯥ ꯀꯩꯅꯣ ꯍꯣꯏꯁꯤ ꯔꯟꯖꯟ ꯍꯣꯏꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯦꯖꯤꯁꯇꯥꯔ ꯑꯣꯏꯕꯅꯤꯅ ꯈꯪꯕꯅꯤꯅ ꯃꯥꯅ ꯀꯧꯋꯦ ꯑꯩꯁꯦ ꯁꯤꯂꯦꯕꯁ ꯁꯦꯝꯕ ꯌꯥꯅꯅꯕ ꯁꯥꯟꯇꯤꯅꯤꯀꯦꯇꯟꯗꯒꯤ ꯁꯤꯂꯦꯕꯁ ꯈꯣꯝꯃꯛꯎ ꯑꯗꯩ ꯕꯤꯁ꯭ꯋ ꯚꯥꯔꯇꯤꯗꯒꯤ ꯈꯣꯝꯃꯛꯎ ꯇꯣꯉꯥꯟꯕ ꯕꯅꯁꯊꯥꯂꯤꯗꯒꯤ ꯃꯣꯏꯒꯤ ꯁꯤꯂꯦꯕꯁ ꯃꯌꯥꯝꯗꯨ ꯄꯨꯔꯛꯑꯣ ꯑꯗꯨꯒ ꯁꯦꯝꯒꯦ ꯈꯣꯝꯃꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯁꯤꯂꯦꯕꯁꯁꯤ ꯃꯣꯏꯗ ꯄꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯛꯄꯗꯒꯤ ꯀꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯒꯦꯁ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯊꯝꯃꯦ ꯁꯤꯂꯦꯕꯁ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯂꯩꯕꯗꯒꯤ ꯑꯩ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯠꯄ ꯈꯣꯠꯄꯗꯨ ꯑꯗꯨꯝ ꯂꯦꯞꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯄ 2005ꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯪꯕꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ 2000ꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯛꯁꯣꯞ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ 2001ꯁꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯏꯟꯗꯤꯌꯥ ꯍꯥꯌꯔ ꯀꯃꯤꯁꯟ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯃꯥꯏꯅ 2000 ꯀꯩꯅꯣꯐꯥꯎꯁꯤ ꯑꯗꯨꯅ ꯃꯊꯪ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕ ꯇꯥꯏ ꯑꯩ ꯑꯗꯨꯝ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯑꯒꯁꯨ ꯑꯩ ꯑꯗꯨꯝ ꯆꯠꯂꯤ ꯚꯥꯅꯨꯒꯥꯁꯇ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯀꯜꯆꯔꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇꯨꯗ complex ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯁꯟꯆꯥꯂꯤ ꯑꯃ ꯂꯩ ꯁꯟꯆꯥꯂꯤ ꯍꯥꯏꯗꯅ ꯁꯦꯟꯇꯔ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁ ꯍꯥꯏꯅ ꯁꯦꯟꯇꯔ ꯑꯃ ꯂꯩ ꯃꯁꯤ ꯂꯤꯡꯈꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈ꯭ꯔꯤꯁꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦꯁ ꯂꯇꯥ ꯊꯧꯅꯥꯎꯖꯝ ꯍꯥꯏꯕꯁꯤꯅꯤ ꯑꯩ ꯏꯁꯥꯃꯛꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯩꯔꯤꯕ ꯖꯒꯅꯥꯊ ꯉꯁꯤꯃꯛꯁꯨ ꯋꯥ ꯉꯥꯡꯕꯤꯔꯤꯕꯁꯦ ꯃꯁꯤ ꯂꯤꯡꯈꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯥꯁꯤꯅꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯗꯨꯒ ꯑꯩꯈꯣই ꯍꯧꯖꯤꯛ ꯁꯟꯆꯥꯂꯤꯒꯤ ꯂꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯂꯩꯔꯒ ꯂꯩꯔꯤ ꯃꯗꯨꯗꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯁꯤ ꯖꯒꯅꯥꯊꯅ ꯄꯥꯡꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯧ ꯁꯪꯉꯝꯃꯨꯛꯀꯤ ꯑꯦꯔꯤꯌꯥꯗ ꯄꯥꯁꯣꯏꯗ ꯑꯩꯈꯣꯏ ꯂꯝ ꯑꯃ ꯂꯩꯔꯦ ꯁꯟꯆꯥꯂꯤꯒꯤꯗꯃꯛꯇ ꯃꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯃꯥꯅ ꯑꯥꯗ ꯆꯠꯆꯈ꯭ꯔꯁꯨ ꯑꯦꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯟꯆꯥꯂꯤꯒꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯑꯣꯖꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯗꯨꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯟꯆꯥꯂꯤꯒꯤ ꯀꯩꯅꯣꯁꯤꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯟꯆꯥꯂꯤꯒꯤ ꯍꯥꯏꯇꯥꯔꯦ ꯖꯒꯣꯏꯁꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯖꯒꯣꯏ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯔꯥꯁꯀꯤꯗ ꯃꯍꯥꯔꯥꯁ ꯑꯣꯏꯔꯣ ꯕꯁꯟꯇ ꯔꯥꯁ ꯑꯣꯏꯔꯣ ꯀꯨꯟꯖꯥꯔꯥꯁ ꯑꯣꯏꯔꯣ ꯅꯤꯇꯔꯥꯁ ꯑꯣꯏꯔꯣ ꯃꯁꯤ ꯑꯩꯈꯣꯏ ꯁꯟꯆꯥꯂꯤꯅ ꯁ꯭ꯇꯦꯖꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯣꯏꯅ ꯅꯝꯃꯒ ꯂꯩꯔꯝꯃꯤ ꯁꯤ ꯃꯊꯛꯇ ꯇꯣꯉꯥꯟꯕ ꯁꯟꯆꯥꯂꯤꯅ ꯗꯥꯟꯁ ꯗ꯭ꯔꯥꯃꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯊꯪ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ ꯖꯤꯇꯦꯟ ꯁꯥꯟꯇꯤꯅꯤꯀꯦꯇꯟꯒꯤ ꯃꯥꯅ ꯃꯩꯇꯩꯂꯣꯟꯗ ꯍꯟꯗꯣꯛꯑꯀꯥꯟꯗ ꯕꯦꯡꯒꯣꯜ ꯇꯦꯒꯣꯔꯒꯤ ꯏꯁꯩꯗ ꯕꯦꯁ ꯇꯧꯕ ꯏꯁꯩ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯏꯁꯩ ꯃꯔꯤꯃꯨꯛ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯂꯦꯡꯁꯤꯜꯂꯒ ꯑꯗꯨꯝ ꯀꯩꯅꯣꯃꯨꯛ ꯑꯣꯏꯌꯦ ꯃꯤꯅꯤꯠ 24-25 ꯑꯣꯏꯒꯅꯦꯕ ꯏꯁꯩꯗꯣ ꯑꯗꯨ ꯂꯦꯡꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯩꯗꯨꯒꯤ ꯃꯔꯤ ꯂꯦꯡꯁꯤꯜꯂꯀꯥꯟꯗ ꯑꯕꯤꯁꯥꯔ ꯍꯥꯏꯅ ꯊꯣꯟꯕ ꯌꯥꯕ ꯏꯁꯩꯁꯦ ꯑꯕꯤꯁꯥꯔꯒꯤ ꯏꯁꯩꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯆꯕꯕꯨꯗꯤ ꯕꯦꯡꯒꯣꯂꯤꯒꯤ ꯇ꯭ꯋꯤꯟꯗ ꯁꯛꯆꯕ ꯇꯦꯒꯣꯔꯒꯤ ꯀꯩꯅꯣꯗ ꯁꯪꯒꯤꯠꯀꯤ ꯏꯁꯩꯗ ꯁꯛꯆꯕ ꯃꯗꯨꯗ ꯇꯦꯒꯣꯔꯒꯤ ꯆꯍꯤ 150 ꯁꯨꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯦꯒꯣꯔꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣই ꯇꯧꯔꯒ ꯁꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯟꯆꯥꯂꯤꯁꯤꯅ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯤ ꯑꯁꯨꯝ ꯄꯨꯊꯣꯛꯏ ꯍꯥꯏꯔꯤꯕ ꯁꯟꯆꯥꯂꯤꯒꯤ ꯄ꯭ꯔꯗꯛꯁꯟ ꯃꯌꯥꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯦꯀꯂꯕꯤꯌꯥ ꯍꯥꯏꯅ ꯀꯧꯕ ꯗꯥꯟꯁ ꯗ꯭ꯔꯃꯥꯁꯦ ꯚꯥꯅꯨꯒꯥꯁꯇ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯄꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯩ ꯃꯗꯨꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯟꯆꯥꯂꯤꯒꯤ ꯖꯒꯣꯏ ꯃꯌꯥꯝ ꯑꯃ ꯗꯁꯥꯕꯇꯥꯔ ꯍꯥꯏꯗꯅ ꯃꯤ 10 ꯊꯣꯛꯑꯀꯥꯟꯗ ꯖꯌꯗꯦꯕ ꯀꯕꯤꯅ ꯏꯕ ꯒꯤꯠ ꯒꯣꯕꯤꯟꯗꯒꯤ ꯄ꯭ꯔꯊꯝ ꯁꯔꯒꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨꯝꯖꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯕꯇꯥꯔ 10ꯁꯤꯗ ꯈꯨꯔꯨꯝꯖꯕꯒꯤ ꯄꯣꯠꯁꯛꯁꯦ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯨꯕꯤꯅ ꯁꯦꯝꯃꯝꯕ ꯖꯒꯣꯏꯒꯤ
ꯃꯁꯛꯁꯤꯗ ꯑꯣꯖꯥ ꯕꯥꯕꯨꯅ ꯈꯔ ꯍꯦꯟꯅ ꯃꯤꯅꯤꯠ ꯍꯥꯟꯅ ꯃꯤꯅꯤꯠ 8ꯃꯨꯛ ꯁꯥꯔꯝꯕꯗꯣ ꯑꯣꯖꯥ ꯕꯥꯕꯨꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯑꯒ ꯃꯤꯅꯤꯠ 14ꯃꯨꯛ ꯁꯥꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯤ ꯍꯥꯟꯅꯗꯤ ꯑꯣꯖꯥꯅ ꯆꯨꯝꯅꯒꯤ ꯃꯤ ꯑꯃꯠꯇꯅ ꯁꯤꯡꯒꯜ ꯁꯥꯖꯔꯝꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯤ 10ꯅ ꯁꯥꯕꯒꯤ ꯄꯣꯠꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯎꯠꯂꯤ ꯑꯣꯖꯥ ꯇꯔꯨꯟ ꯀꯨꯃꯥꯔꯅ ꯁꯦꯝꯕꯤꯔꯝꯕ ꯑꯩꯈꯣꯏ ꯌꯦ ꯁꯈꯤ ꯍꯥꯏꯕ ꯁꯣꯂꯣ ꯗꯥꯟꯁ ꯀ꯭ꯂꯥꯁꯤꯀꯦꯜ ꯁꯣꯂꯣ ꯗꯥꯟꯁꯁꯨ ꯑꯗꯨꯝ ꯎꯠꯇꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯠꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯟꯖꯥꯂꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯙꯥꯀꯥꯗꯁꯨ ꯙꯥꯀꯥꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯃꯟꯗꯤꯔꯁꯤꯗ ꯃꯍꯥꯔꯥꯖ ꯇꯝꯕꯤꯗꯅ ꯕꯁꯟꯇꯔꯥꯖ ꯇꯝꯕꯤꯗꯅ ꯙꯥꯀꯥꯒꯤ ꯑꯦꯅꯤ ꯖꯒꯥ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯁꯟꯆꯥꯂꯤꯒꯤ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯗꯨꯗꯒꯤ ꯇꯝꯃꯛꯄ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯃꯌꯥꯄꯨꯔꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯍꯥꯔꯥꯖꯀ ꯕꯁꯟꯇꯔꯥꯖꯀꯁꯦ ꯁꯟꯆꯥꯂꯤꯅ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯠꯂꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛꯇꯤ ꯀꯝꯄꯜꯁꯔꯤ ꯋꯥꯔꯛꯁꯣꯞ ꯇꯧꯕ ꯙꯥꯀꯥꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯏꯠ ꯑꯞ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯆꯠꯂꯨꯔꯀꯥꯟꯗ ꯑꯩꯒꯤ ꯃꯦꯁꯦꯖ ꯂꯩꯈꯤꯗꯕꯗꯨ 2021ꯅꯤ 20 ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯝꯃꯦ ꯍꯧꯖꯤꯛꯀꯤ ꯖꯒꯅꯥꯊ ꯍꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯝꯕ ꯙꯃꯥꯏꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯛꯁꯣꯞ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁꯀꯤ ꯋꯥꯔꯛꯁꯣꯞ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯖꯒꯅꯥꯊꯀꯤ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕ ꯆꯟꯗ꯭ꯔꯁꯦ ꯑꯩꯈꯣꯏꯗ ꯆꯍꯤ 4-5 ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯃꯥꯁꯨ ꯄꯨꯡ ꯇꯝꯈꯤ ꯑꯩꯅꯁꯨ ꯁꯤꯗ ꯌꯨꯝꯗ ꯊꯝꯃꯒ ꯑꯩꯅ ꯆꯍꯤ 3-4ꯁꯦ ꯃꯥꯁꯤ ꯇꯝꯃꯒ ꯄꯨꯡꯂꯣꯟ ꯌꯥꯝꯅ ꯃꯥ ꯑꯗꯨꯝ ꯐꯥꯈ꯭ꯔꯕꯅꯤ ꯆꯣꯂꯣꯝꯗꯕꯨ ꯃꯥꯁꯦ ꯌꯥꯝ ꯈꯔ ꯅꯥꯒꯟꯈꯤ ꯃꯇꯝꯗꯨꯗ ꯆꯣꯂꯣꯝꯒꯤ ꯐꯖꯅ ꯇꯝꯕ ꯍꯧꯒꯠꯂꯀꯥꯟꯁꯤꯗ ꯃꯀꯣꯛ ꯉꯥꯎꯏ ꯈꯔ ꯍꯥꯏ ꯃꯁꯥꯁꯤꯗ ꯐꯨꯔꯤ ꯍꯥꯏꯇꯥꯔꯦ ꯊꯨꯡꯉꯛꯄꯗꯒꯤ ꯃꯥꯁꯦ ꯄꯨꯡ ꯌꯥꯟꯕ ꯌꯥꯔꯛꯇꯗꯅ ꯃꯥ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯄꯨꯡꯂꯣꯟꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯌꯥꯝ ꯐꯖꯅ ꯇꯝꯈ꯭ꯔꯕꯅꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯑꯗꯒꯤ PGꯒꯤ ꯄꯣꯠꯀꯤ ꯅꯣꯂꯦꯖ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟꯒꯤ ꯄꯨꯡꯂꯣꯟ ꯃꯌꯥꯝꯗꯨꯗꯤ ꯃꯥ ꯐꯥꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯁꯟꯆꯥꯂꯤꯗꯁꯨ ꯃꯥ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯁꯟꯆꯥꯂꯤꯅꯁꯨ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯄꯤꯐꯝ ꯊꯣꯛꯄ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯆꯤꯡꯕ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯁꯝꯅꯔꯤ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗꯥ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯂꯥꯛꯑꯒ ꯃꯥꯁꯤ ꯀꯩꯅꯣꯗ ꯇꯝꯃꯝꯃꯤ ꯔꯕꯤꯟꯗ꯭ꯔ ꯚꯥꯔꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯁꯤ ꯖꯒꯣꯏ ꯇꯝꯃꯝꯃꯤ ꯑꯗꯨꯅ ꯃꯥꯁꯨ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯨꯝ ꯅꯛꯅꯔꯦ ꯃꯥꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ PhD ꯇꯧꯒꯦ ꯍꯥꯏꯅ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯑꯉꯥꯡ ꯑꯃꯒ ꯀꯩꯅꯣꯒꯤ ꯋꯥꯁꯤꯔ ꯍꯥꯏꯅ ꯑꯉꯥꯡ ꯑꯃꯒ ꯃꯣꯏ ꯑꯅꯤꯁꯤ ꯂꯥꯛꯑꯝꯃꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯆꯪꯕꯗꯤ ꯑꯩ PhDꯒ ꯂꯣꯏꯔꯒ ꯀꯝꯄꯜꯁꯔꯤ ꯆꯪꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄ ꯖꯒꯣꯏ ꯁꯥꯕꯁꯦ PhD ꯑꯝꯇ ꯂꯩꯇꯕ ꯏꯊꯟꯇ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯀꯨꯏꯅ ꯒꯦꯁ ꯑꯣꯏꯅ ꯆꯍꯤ 10ꯃꯨꯛꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕꯅꯤ ꯃꯌꯥꯝꯁꯤꯡꯗꯨꯅ PhD ꯂꯣꯏꯔꯀꯥꯟꯗ ꯑꯣꯖꯥ ꯍꯥꯄꯛꯄ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯨ ꯌꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯁꯤ ꯍꯥꯄꯛꯄꯅꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯒꯦꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯔꯤꯁꯔꯁ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯑꯗꯣ ꯍꯟꯈ꯭ꯔꯀꯥꯟꯁꯤꯗ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯒꯨꯂꯔ ꯍꯥꯏꯇꯥꯔꯦ ꯄꯥꯔꯃꯤꯅꯦꯟ ꯇꯥꯔꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯀꯩꯅꯣꯁꯤ ꯋꯥꯁꯤꯔꯁꯦ ꯑꯃꯨꯛ ꯍꯜꯂꯦ ꯃꯥ 2019ꯗ ꯍꯜꯂ ꯃꯇꯨꯡꯗ ꯑꯩ ꯈꯔꯗ ꯃꯥꯁꯤ PhD ꯇꯧꯈ꯭ꯔꯦ PhDꯁꯤ ꯃꯅꯤꯄꯨꯔ ꯄꯨꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯒꯦꯇꯕꯦꯔꯥ ꯍꯥꯏꯔꯤꯕ ꯄꯨꯡꯁꯤꯒ ꯑꯅꯤꯒꯤ ꯀꯝꯄꯦꯔꯦꯇꯤꯞ ꯁ꯭ꯇꯗꯤ ꯇꯧꯕꯅꯤ ꯃꯥꯒꯤ PhDꯁꯦ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯏꯍꯥꯟ ꯍꯥꯟꯕ PhD ꯁ꯭ꯀꯣꯂꯥꯔ ꯑꯃ ꯑꯣꯏꯅ ꯃꯥꯁꯦ ꯋꯥꯁꯤꯔꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯁ꯭ꯔꯤ ꯂꯪꯀꯥꯗꯒꯤ ꯃꯥꯁꯨ ꯀꯂꯝꯕꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯃꯁꯥꯃꯛ ꯍꯧꯖꯤꯛ ꯍꯦꯗ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯒ ꯃꯥꯁꯨ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯂꯩꯔꯤꯕꯅꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯟꯅ ꯑꯩꯅ ꯋꯥꯔꯗꯥꯁꯤꯗ ꯅꯪ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯒꯨꯂꯔ ꯇꯥꯔꯦ ꯅꯪ ꯂꯥꯛꯅꯅꯕꯒꯤ ꯍꯥꯏꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯅ ꯃꯥꯁꯤ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯗ ꯂꯩꯔꯤꯕ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯁꯦꯟꯇꯔꯁꯤꯗ ꯃꯥꯁꯦ ꯑꯣꯖꯥ ꯑꯣꯏꯔꯒ ꯂꯩꯈꯤꯕꯗꯨꯗꯒꯤ ꯃꯥꯁꯦ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯌꯥꯗꯦꯕ ꯑꯗꯨ ꯀꯣꯟꯅ ꯑꯩꯅ ꯊꯦꯡꯅꯩ ꯃꯥꯒꯤ ꯐꯦꯁꯕꯨꯛꯇ ꯑꯩꯁꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩ ꯉꯁꯤꯗꯤ PhD ꯑꯩ ꯇꯧꯖꯕ ꯐꯪꯂꯦ ꯍꯥꯏꯅ ꯃꯥꯅ WhatsAppꯇ ꯃꯥꯅ ꯊꯥꯒꯠꯂꯛꯄꯗꯣ ꯑꯩ ꯊꯦꯡꯅꯈꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯃꯤꯁꯟꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯗꯨꯝ ꯅꯨꯄꯥꯁꯨ ꯌꯥꯝ ꯌꯥꯎꯏ ꯃꯈꯣꯏꯁꯤꯡꯁꯦ ꯄꯨꯡꯒꯤ ꯆꯣꯂꯣꯝꯒꯤ ꯕꯦꯁꯤꯛ ꯃꯌꯥꯝ ꯑꯃ ꯇꯝꯕꯤ ꯕꯦꯁꯤꯛꯁꯤꯡꯗꯨꯅ ꯕꯦꯁꯤꯛ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯅ ꯖꯒꯣꯏ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯤ
ꯑꯗꯨꯗꯒꯤ ꯃꯣꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯣꯂꯣꯝ ꯄꯨꯡ ꯑꯃ ꯀꯃꯥꯏꯅ ꯌꯩꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯌꯩꯅꯅꯕꯒꯤ ꯁꯣꯒꯤ ꯇꯥꯏꯞꯇ ꯃꯣꯏꯅ ꯁꯣꯔꯥꯠꯀꯨꯝꯕ ꯂꯨꯍꯣꯡꯕꯒꯨꯝꯕ ꯌꯩꯕꯒꯤ ꯁ꯭ꯇꯦꯖꯇꯗꯤ ꯄꯤꯔꯤꯕ ꯃꯇꯝꯗꯨꯅ ꯑꯗꯣ ꯃꯈꯣꯏꯒꯤ ꯄꯣꯠ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯅꯗꯤ ꯌꯥꯔꯣꯏꯗꯧꯕꯅꯤꯅ ꯑꯦꯅꯤ ꯁꯣ ꯑꯣꯏꯅ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯄꯣꯠꯇ ꯁꯦꯝꯒꯠꯂꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯈꯨꯕꯥꯛ ꯏꯁꯩꯒꯤ ꯆꯣꯂꯣꯝꯒꯨꯝꯕ ꯑꯗꯒꯤ ꯙꯣꯟ ꯙꯣꯂꯣꯛꯀꯤ ꯆꯣꯂꯣꯝꯒꯨꯝꯕ ꯄꯨꯡ ꯆꯣꯂꯣꯝꯒꯨꯝꯕꯒꯤ ꯃꯁꯤ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯃꯣꯏꯗ ꯁꯦꯝꯃꯦ ꯑꯗꯨꯅ ꯕꯤꯙꯥꯟ ꯀꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄ꯭रिꯌꯥ ꯀꯥꯡꯕꯨꯅꯦ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯨꯟꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯜꯄ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯒ ꯃꯥꯁꯨ ꯂꯩꯈꯔꯦ ꯑꯗꯣ ꯐꯦꯁꯕꯨꯛꯇ ꯃꯥ ꯑꯗꯨꯝ ꯃꯔꯛꯇ ꯑꯣꯖꯥ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯒꯦ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯌꯦ ꯑꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯦ ꯑꯌꯥꯝꯕꯅ ꯑꯩ ꯑꯗꯨꯝ ꯆꯠꯄꯅꯦ ꯍꯟꯗꯛꯀꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯁꯣꯝꯗꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯩꯒꯤꯗ ꯇꯧꯕꯗ ꯑꯗꯨꯝ ꯍꯦꯠ ꯑꯣꯏꯕꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯆꯤꯟꯕ ꯑꯗꯒꯤ ꯊꯕꯛ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯁꯦꯃꯤꯁꯇꯔ ꯂꯥꯛꯄꯅꯤꯅ ꯄꯔꯤꯈꯥꯁꯤ ꯌꯥꯝ ꯇꯣꯏꯅ ꯂꯩꯕ ꯑꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯖꯔꯁꯨ ꯗꯥꯟꯁ ꯍꯥꯏꯕ ꯑꯃꯒ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯑꯃꯈꯛꯇ ꯑꯣꯏꯖꯔꯁꯨ ꯗꯤꯄꯥꯔꯠꯃꯦꯟ ꯑꯅꯤꯗꯨ ꯄꯨꯂꯞ ꯄꯨꯕꯅꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗꯨꯒꯤ ꯑꯃꯨꯛ ꯄꯩꯈꯥ ꯊꯥꯔꯛꯄ ꯍꯣꯠꯅꯕꯗ ꯊꯥ ꯑꯅꯤ ꯑꯗꯨꯝ ꯆꯪꯕ ꯃ꯭ꯌꯨꯖꯤꯛꯀꯤꯁꯨ ꯗꯥꯟꯁꯀꯤꯁꯨ ꯄꯨꯟꯅ ꯊꯥꯕꯗꯁꯨ ꯑꯃꯨꯛ ꯐꯔꯛ ꯇꯥꯕ ꯌꯥꯎꯕ ꯀꯣꯔꯁ ꯃꯥꯟꯅꯍꯧꯗꯕ ꯀꯩꯀꯩ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯑꯗꯨꯅ ꯊꯥꯔꯀꯥꯟꯗ ꯊꯤꯑꯣꯔꯤ ꯂꯣꯏꯔꯒ ꯄ꯭ꯔꯥꯛꯇꯤꯀꯦꯜꯒ ꯂꯣꯏꯔꯛꯄꯗꯤ ꯃꯇꯝ ꯑꯗꯨꯝ ꯆꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯗꯨꯝ ꯆꯠꯂꯛꯄꯗꯨꯅ 2020 ꯐꯥꯎꯁꯤꯗꯤ ꯑꯩ 2020ꯗꯒꯤꯅ ꯑꯗꯨꯝ ꯆꯠꯂꯛꯄꯗꯨꯅ 2001ꯗꯒꯤꯅ ꯁꯨꯝ ꯃꯊꯪ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯂꯛꯄꯗꯨꯅ 2020ꯗꯒꯤꯗꯤ ꯑꯩ ꯉꯁꯤ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯔꯥꯡ ꯃꯌꯥꯝ ꯑꯃ ꯀꯩꯀꯩ ꯑꯃ ꯂꯩꯕ ꯚꯤꯁꯥ ꯄꯤꯕ ꯄꯤꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯗꯨꯗꯤ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯗꯨꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯠꯄꯒꯤ ꯋꯥꯔꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯗꯨꯗ ꯇꯝꯃꯛꯄ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡꯗꯨ ꯃꯣꯏ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯑꯌꯨꯛ ꯄꯨꯡ 6:30 ꯁꯤꯗꯒꯤ ꯇꯝꯕ ꯍꯧꯕꯗꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 7 ꯐꯥꯎꯁꯦ ꯇꯝꯗꯣꯏꯅꯤ ꯃꯔꯛꯇ ꯕ꯭ꯔꯦꯛ ꯑꯃꯠꯇꯅꯤ ꯂꯩꯗꯣꯔꯤꯁꯤ ꯃꯗꯨꯅ ꯃꯈꯣꯏꯅ ꯂꯤꯠꯄ ꯐꯨꯔꯤꯠ ꯃꯈꯣꯏꯅ ꯁꯦꯠꯂꯛꯄ ꯐꯤꯔꯣꯜꯁꯦ ꯍꯨꯃꯥꯡꯅ ꯆꯣꯠꯄꯤꯅꯤ ꯑꯗꯨꯅ ꯐꯤ 3-4 ꯋꯥꯔꯒ ꯍꯣꯡꯗꯣꯏꯅꯤ ꯃꯣꯏꯁꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯇꯝꯃꯤꯕ ꯃꯣꯏꯅ ꯊꯋꯥꯏ ꯌꯥꯎꯕꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯊꯥ ꯑꯃ ꯆꯪꯒꯗꯕꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯃꯣꯏꯅ ꯐꯥꯗꯣꯛꯄꯅꯤ ꯑꯗꯨꯅ ꯃꯣꯏ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯇꯪ ꯇꯝꯕꯗ ꯄꯤꯔꯝꯃꯤꯅꯦ ꯊꯥ ꯑꯃ ꯇꯝꯃꯤꯕ ꯄꯣꯠꯁꯛꯁꯤ ꯃꯈꯣꯏ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯄꯤꯗꯣꯏꯅꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯝꯃꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯣꯔꯤꯅꯤ ꯃꯣꯏꯁꯦ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯡꯁꯤꯗ ꯑꯗꯨꯝ ꯄꯨꯡ ꯑꯃ ꯃꯈꯥꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯗꯣꯔꯤꯅꯤ ꯃꯣꯏꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯍꯟꯖꯤꯟ ꯄꯤꯕꯁꯨ ꯅꯠꯇꯦ ꯇꯣꯉꯥꯟꯕ ꯑꯃꯃꯝ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯇꯣꯉꯥꯟꯕ ꯑꯃꯃꯝ ꯑꯣꯏꯕ ꯄꯨꯊꯣꯛꯏꯅꯤ ꯑꯗꯨꯅ ꯌꯩꯕꯒꯤ ꯑꯣꯏꯔꯣ ꯊꯤꯟꯕꯒꯤ ꯑꯣꯏꯔꯣ ꯆꯣꯂꯣꯝꯒꯤ ꯑꯣꯏꯔꯣ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃꯇꯣꯉꯥꯟꯕ ꯚꯦꯔꯥꯏꯇꯤꯗ ꯁꯦꯝꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯇꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯗꯨꯝ ꯁꯥꯇ꯭ꯔ 40-50ꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ 2004 ꯑꯩꯅ ꯀꯩꯅꯣꯒꯤ ꯅꯣꯔꯤꯁ ꯅꯠꯇꯦ ꯀꯩꯅꯣꯒꯤ EZCC ꯀꯜꯀꯇꯥꯁꯤꯗ ꯅꯨꯃꯤꯠ 9ꯅꯤ ꯑꯩꯅ ꯋꯥꯔꯛꯁꯣꯞ ꯇꯧꯋꯤ ꯄꯨꯡ ꯆꯣꯂꯣꯝꯒꯤ EZCCꯅ ꯆꯣꯂꯣꯝꯒꯤ ꯋꯥꯔꯛꯁꯣꯞ ꯑꯃ ꯇꯧꯕꯤꯌꯨꯅ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯃꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯗ ꯇꯝꯕ ꯍꯧꯋꯦ ꯅꯨꯃꯤꯠ 9ꯅꯤꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯏꯅꯣꯒ꯭ꯔꯦꯁꯟ ꯐꯖꯅ ꯇꯧꯋꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯐꯖꯅ ꯐꯪꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯅꯨꯃꯤꯠ 9ꯅꯤꯁꯤ ꯃꯅꯨꯡꯗ ꯍꯦꯛ ꯂꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯅꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯡ ꯑꯃ ꯃꯈꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯒꯗꯧꯅꯤ ꯍꯥꯏꯅ ꯇꯧꯔ ꯃꯗꯨꯗ ꯑꯩꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯐꯖꯅ ꯆꯣꯂꯣꯝꯒꯤ ꯕꯦꯁꯤꯛ ꯃꯌꯥꯝꯁꯤꯅ ꯖꯒꯣꯏ ꯑꯃ ꯑꯗꯩ ꯆꯣꯂꯣꯝ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯁꯦꯝꯃꯦ ꯑꯗꯩ ꯈꯨꯕꯥꯛ ꯏꯁꯩꯒꯤꯁꯤꯗ ꯈꯨꯕꯥꯛ ꯏꯁꯩꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯇꯠꯇꯗꯨꯗ ꯈꯨꯕꯥꯛ ꯏꯁꯩꯁꯤ ꯀꯔꯤꯅꯣ ꯈꯨꯕꯥꯛ ꯏꯁꯩꯒꯤꯗꯤ ꯁꯤꯕꯨ ꯑꯣꯏꯔꯗꯤ ꯈꯨꯕꯥꯛ ꯏꯁꯩ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯈꯨꯕꯥꯛ ꯏꯁꯩꯗ ꯇꯧꯔꯤꯕ ꯏꯁꯩꯁꯤꯗꯤ ꯀꯥꯏꯅꯕꯒꯤ ꯕꯤꯔꯍꯗ ꯑꯣꯏꯕ ꯀꯥꯏꯅꯕꯒꯤ ꯏꯁꯩꯗꯨꯅꯤ ꯃꯗꯨꯗ ꯏꯁꯩꯗꯤ ꯃꯗꯨꯒꯤ ꯃꯁꯦꯛꯁꯦ ꯄꯗ 5-6ꯅ ꯁꯥꯔꯒ 15 ꯃꯤꯅꯠꯁꯦ ꯑꯩꯅ ꯖꯒꯣꯏꯒ ꯆꯣꯂꯣꯝꯒ ꯀꯣꯟꯅꯔꯒ ꯑꯩꯅ ꯃꯁꯤ ꯁꯦꯝꯃꯦ ꯑꯗꯩꯗꯤ ꯍꯣꯂꯤꯒꯤ ꯄꯣꯠꯁꯤ ꯁꯦꯝꯃꯦ ꯈꯨꯕꯥꯛ ꯏꯁꯩꯒꯤ ꯁꯦꯝꯃꯦ ꯄꯨꯡ ꯆꯣꯂꯣꯝꯒꯤ ꯁꯦꯝꯃꯦ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯁꯨꯃꯥꯏꯅ ꯄꯨꯡ ꯑꯃ ꯃꯈꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯣꯏꯁꯦ ꯇꯧꯋꯤ ꯑꯗꯩ ꯑꯉꯥꯡꯁꯤꯡꯁꯤ ꯄꯦꯟꯃꯟꯈꯤꯗꯗꯅ ꯃꯗꯨꯗ ꯋꯥꯔꯛꯁꯣꯞ ꯇꯧꯕꯁꯦ ꯃꯤ 24-25ꯃꯨꯛ ꯇꯧꯕꯅꯤ ꯀꯜꯀꯇꯥꯗ ꯃꯁꯤꯗ ꯑꯃꯨꯛ ꯑꯦꯗꯃꯤꯁꯟ ꯅꯣꯡꯃ ꯑꯍꯥꯟꯕꯁꯤꯗ ꯌꯥꯎꯍꯧꯗꯕ ꯀꯥꯡꯕꯨꯁꯦ ꯃꯇꯨꯡꯗ ꯌꯥꯎꯒꯦ ꯍꯥꯏꯕ ꯆꯪꯍꯟꯒꯅꯨ ꯍꯥꯏꯅ ꯃꯣꯏꯅ ꯆꯪꯍꯟꯗ꯭ꯔꯦ ꯃꯗꯨꯗ ꯑꯃꯨꯛ ꯄꯦꯜꯍꯧꯗꯕ ꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯋꯥꯔꯛꯁꯣꯞꯇꯨ ꯂꯣꯏꯔꯒ ꯑꯣꯖꯥ ꯑꯩꯈꯣꯏꯗ ꯑꯝꯇ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯊꯑꯣꯏꯅꯅ ꯑꯃꯨꯛ ꯄꯨꯔꯒ ꯑꯩꯁꯦ ꯑꯃꯨꯛ ꯆꯠꯂꯦ ꯑꯩ ꯑꯃꯨꯛ ꯇꯧꯕꯤ ꯃꯣꯏ ꯃꯌꯥꯝꯗꯣ ꯃꯗꯨꯗꯁꯨ ꯃꯣꯏꯅ
ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯌꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯣꯖꯥ ꯂꯥꯛꯏꯉꯩꯗ ꯈꯔ ꯇꯧꯕꯤꯔꯝꯃꯣꯏꯅ ꯃꯣꯏꯁꯨ ꯑꯃꯨꯛ ꯇꯧꯋꯦ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯗꯨꯗꯒꯤ ꯇꯝꯍꯧꯕꯗꯨꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯤ ꯌꯥꯎꯋꯦ ꯑꯅꯨꯋꯦꯁꯥ ꯑꯍꯃꯦꯗ ꯍꯥꯏꯅ ꯃꯥꯁꯤꯅ ꯍꯥꯏꯌꯦ ꯑꯣꯖꯥ ꯑꯩ ꯃꯁꯤ ꯑꯃꯨꯛꯇ ꯍꯦꯟꯅ ꯈꯪꯅꯤꯡꯉꯦ ꯌꯥꯔꯒꯗꯤ ꯃꯥꯁꯤ ꯀꯩꯅꯣꯅꯤ ꯃꯨꯁꯂꯤꯝꯅꯤ ꯃꯥꯅ ꯍꯥꯏ ꯑꯩ ꯑꯣꯖꯥꯒꯤꯗ ꯊꯥ ꯑꯅꯤꯗ ꯂꯩꯖꯒꯦ ꯍꯥꯏꯅ ꯍꯥꯏ ꯐꯔꯦ ꯐꯔꯦ ꯅꯪ ꯂꯩꯔꯣꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯥꯁꯤ ꯕꯣꯔꯤꯗꯒ ꯇꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯆꯣꯂꯣꯝꯁꯤ ꯐꯖꯅ ꯇꯝꯕꯤ ꯃꯉꯣꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯚꯟ ꯀꯣꯇꯥꯟ ꯆꯣꯂꯣꯝ ꯐꯥꯎ ꯌꯥꯎꯅ ꯃꯗꯒꯤ ꯑꯗꯩ ꯕꯦꯁꯤꯛ ꯃꯌꯥꯝꯁꯤꯡꯗꯣ ꯃꯥꯅ ꯂꯩꯈꯥꯏ ꯇꯥꯈꯤꯗꯕꯗꯣ ꯃꯥꯅ ꯍꯥꯏꯌꯦ ꯑꯣꯖꯥ ꯊꯥ ꯑꯅꯤꯗꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯒꯦ ꯑꯣꯖꯥ ꯍꯣꯏꯗ ꯂꯩꯖꯒꯦ ꯑꯣꯖꯥꯅ ꯃꯗꯨ ꯂꯩꯕ ꯌꯥꯅꯅꯕꯒꯤ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ ꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗꯗꯤ ꯑꯩꯗꯤ ꯂꯟꯗꯟꯗ ꯂꯩꯒꯗꯧꯅꯤꯅ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨ ꯃꯥ ꯍꯧꯖꯤꯛ ꯂꯟꯗꯟꯗ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯇꯨꯡꯗ ꯃꯥꯁꯤ ꯂꯟꯗꯟꯗ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯛꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯖꯒꯅꯥꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪ ꯃꯊꯪ ꯈꯪꯅꯈꯤꯕꯗꯒꯤ ꯇꯃꯟꯅꯥ ꯔꯍꯃꯟ ꯍꯣꯏ ꯑꯗꯩ ꯄ꯭ꯔꯦꯃꯥ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯁꯤꯡꯗꯨ ꯈꯪꯅꯕꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯀꯜꯀꯇꯥꯗꯁꯨ ꯍꯧꯖꯤꯛꯀꯤ ꯋꯥꯔꯛꯁꯣꯞ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯣꯖꯥ ꯊꯣꯛꯂꯛꯑꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯀꯥꯟꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯇꯧꯕꯤꯔꯝꯗꯅ ꯑꯩꯈꯣꯏꯁꯦ ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯄꯥꯟꯒꯦ ꯍꯥꯏꯔꯁꯨ ꯀꯩꯅꯣꯝ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯆꯣꯂꯣꯝꯗꯣ ꯍꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯊꯣꯛꯄ ꯉꯝꯃꯦꯅ ꯃꯣꯏꯁꯨ ꯌꯥꯝꯅ ꯀꯩꯒꯨꯝꯕ ꯀꯜꯀꯇꯥꯗ ꯂꯥꯛꯑꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯅ ꯁꯪꯉꯒꯗꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯄꯣꯠꯇꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕꯅꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯔꯦ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ 1993ꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯋꯥꯔꯜ ꯇꯨꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯈꯤꯕꯗꯅ ꯐꯤꯂꯤꯄꯤꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯕꯁꯤ ꯐꯤꯂꯤꯄꯤꯟꯗꯗꯤ ꯑꯌꯥꯝꯕꯅ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯔꯒ ꯆꯠꯄꯅꯤ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯖꯄꯥꯟ ꯐꯥꯎꯔꯒ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯑꯦ ꯑꯃꯦꯔꯤꯀꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯨꯡꯕꯁꯤ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗ ꯑꯩꯈꯣꯏ ꯊꯨꯡꯉꯤ ꯃꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯤꯔꯦ ꯄꯤꯕꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯅ ꯈꯟꯕꯗ ꯊꯥ 3 ꯂꯩꯕꯗꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ 1,000ꯒ ꯈꯔ ꯍꯦꯜꯂꯝꯒꯅꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯄꯤ more than 1,000 ꯅꯣꯡꯃꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ 4ꯒ ꯄꯤꯕ ꯌꯥꯎꯏ 5ꯒ ꯄꯤꯕ ꯌꯥꯎꯏ ꯃꯗꯨ oh ꯄꯤꯔꯤꯁꯤ ꯀꯗꯥꯏꯗ ꯄꯤꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯀꯨꯜꯗ ꯄꯤꯕꯅꯤ ꯑꯦꯂꯤꯃꯦꯟꯇꯔꯤ ꯀꯩꯅꯣꯗꯒꯤ ꯑꯥꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯩꯅꯣꯗꯒꯤꯅ ꯑꯉꯥꯡꯒꯤ ꯀꯩꯅꯣꯗꯒꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎꯁꯦ ꯄꯤꯕꯅꯦ ꯂꯦꯛꯆꯔ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯁꯤꯅ ꯄꯨꯡ ꯆꯣꯂꯣꯝꯅꯤ ꯁꯤꯒꯤꯁꯤꯅ ꯙꯣꯂꯨꯟ ꯗꯣꯂꯣꯞ ꯆꯣꯂꯣꯝꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤꯁꯤꯅ ꯈꯨꯄꯥ ꯏꯁꯩꯗꯨꯅꯤ ꯁꯤꯒꯨꯝꯕꯁꯤꯅ ꯕꯥꯁꯨꯛ ꯍꯥꯏꯁꯤꯅꯤ ꯃꯇꯝꯗꯨꯗ ꯃꯤ ꯈꯔ ꯌꯥꯝꯅ ꯆꯠꯂꯤ ꯅꯨꯄꯤꯔꯣꯝꯗꯒꯤ ꯃꯤ 6-7 ꯆꯠꯂꯤ ꯅꯨꯄꯥꯔꯣꯝꯗ ꯑꯩꯈꯣꯏ 3 ꯑꯃꯒ ꯆꯠꯄꯅꯦ ꯊꯥꯡ ꯇꯥꯒꯤ ꯈꯔ ꯑꯃꯒ ꯌꯥꯎꯋꯤ ꯑꯗꯨꯅ ꯃꯁꯤ ꯁ꯭ꯀꯨꯜꯒꯤ ꯊ꯭ꯔꯨꯗꯒꯤ ꯆꯠꯄꯅꯦ ꯃꯍꯥꯔꯥꯖ ꯗꯥꯃꯣꯗꯣꯔ ꯂꯩꯔꯤꯉꯩꯗ okay okay ꯃꯍꯥꯔꯥꯖꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯁꯨꯝ ꯑꯥꯗ ꯂꯩꯔꯀꯥꯟꯁꯤꯗ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯩꯅꯣ ꯍꯋꯥꯏꯗ ꯆꯠꯂꯦ ꯍꯋꯥꯏꯒꯤ ꯍꯣꯂꯣꯅꯨꯂꯨꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗꯁꯨ ꯐꯖꯅ ꯃꯣꯏꯒꯤ ꯍꯣꯜꯗ ꯑꯆꯧ ꯑꯆꯧꯕ ꯍꯣꯜꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯅꯌꯥꯝ ꯄꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯜꯂꯀꯥꯟꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯗꯒꯤ ꯍꯥꯎꯁꯇꯣꯟꯗ ꯗꯦꯟꯕꯥꯔꯛꯇ ꯑꯗꯩ ꯇꯦꯛꯁꯥꯁꯇ ꯑꯗꯩ ꯍꯣꯂꯤꯋꯨꯗꯇ ꯑꯗꯒꯤ ꯀꯩꯅꯣ ꯁꯤꯇꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯩꯈꯣꯏꯅ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯑꯩꯈꯣꯏꯁꯦ ꯂꯩ ꯀꯨꯏꯅ ꯍꯧꯖꯤꯛꯀꯤꯗꯨꯗ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯤꯉꯩ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯂꯩꯕ ꯇꯥꯏꯃꯤꯡꯁꯤꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟ ꯃꯆꯥ ꯑꯃꯈꯛ ꯊꯥꯏꯂꯦꯟ ꯅꯨꯄꯤ ꯂꯧꯔꯒ ꯃꯥꯁꯤ ꯏꯁꯀꯣꯟꯗ ꯌꯥꯎꯔꯒ ꯂꯥꯏꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤ ꯀꯠꯄꯁꯤꯗ ꯄꯨꯡ ꯌꯩꯕꯖꯥꯠꯅꯤ ꯃꯥꯁꯤ ꯃꯥꯅ ꯑꯩ ꯅꯥꯛꯇ ꯆꯠꯂꯒ ꯑꯩ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯃꯥꯅ ꯍꯥꯏ ꯑꯗ ꯃꯥꯁꯤ ꯐꯖꯅ ꯇꯝꯃꯦ ꯊꯣꯛꯑꯦ ꯂꯥꯏꯒꯤ ꯀꯩꯒꯤ ꯇꯧꯕꯗꯨ ꯊꯣꯛꯑꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯅ ꯃꯥꯁꯤ ꯇꯝꯕꯤꯕꯁꯦ ꯆꯠꯂꯦ ꯑꯗꯨꯝ ꯃꯅꯨꯡꯗꯨꯗ ꯂꯩꯕꯅꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯗꯨꯝ ꯀꯥ ꯌꯥꯝꯅ ꯂꯩꯌꯦ ꯃꯣꯏꯗꯣ ꯂꯩ ꯆꯨꯝꯅꯒꯤ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯀꯌꯥꯁꯤꯡꯗꯤ ꯃꯤ 1,100ꯒ ꯆꯥꯝꯃꯒ ꯆꯥꯛ ꯆꯥꯕꯗ ꯀꯩꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯀꯩꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯕ ꯄꯣꯠꯅꯤ ꯆꯥꯛ ꯊꯣꯡꯕ ꯇꯟ ꯍꯧꯕꯒꯁꯤꯡꯁꯦ ꯃꯦꯆꯤꯟꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯕ ꯄꯣꯠꯅꯤ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯑꯗꯨꯝ ꯃꯔꯤ ꯇꯧꯔꯒ ꯇꯟ ꯂꯣꯏꯔꯒ ꯆꯥꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯃꯣꯏꯒꯤ ꯃꯥꯁꯤ ꯊꯥꯏꯂꯦꯟ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯄꯨꯡ ꯇꯝꯕꯤꯕꯁꯤꯗ ꯃꯥꯅ ꯃꯁꯤꯗꯒꯤ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯑꯩꯅ ꯄꯦꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯇꯧꯕꯁꯤꯗꯤ ꯑꯃꯨꯛꯊꯣꯛꯅ ꯐꯖꯅ ꯁꯦꯕꯥꯁꯤ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅꯒ ꯇꯧꯕ ꯁꯦꯕꯥꯗꯨꯗꯒꯤ ꯃꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯃꯥꯏ ꯅꯨꯄꯥꯗꯒꯤ ꯇꯧꯕ ꯃꯌꯥꯝꯁꯤꯗꯣ ꯑꯩ ꯁꯨꯝ ꯃꯤꯠꯇ ꯁꯨꯝ ꯎꯕꯅꯦ ꯌꯥꯝ ꯐꯖꯅ ꯇꯧꯋꯤ ꯀꯥꯏꯅ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯥꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯊꯥ 3 ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ
ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯆꯠꯄꯗꯤ ꯑꯗꯨꯝ ꯆꯠꯄ ꯅꯣꯡꯃꯒꯤꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯄꯨꯟꯅꯃꯥꯏꯅ ꯂꯤꯁꯤꯡ ꯑꯃꯒꯤ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯗꯣ ꯑꯦꯅꯤ ꯑꯌꯥꯝꯕ ꯃꯗꯨꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯃꯣꯏ ꯃꯇꯝꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯃꯍꯥꯔꯥꯖꯅ ꯃꯤ ꯊꯥꯗꯣꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯁꯤꯡꯁꯤꯗ ꯂꯦꯛꯆꯔꯁꯦ 45 ꯃꯤꯅꯠꯁꯇꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯦ ꯄꯨꯡ ꯌꯩꯕꯁꯨ ꯏꯁꯩ ꯁꯛꯑꯁꯨ ꯖꯒꯣꯏ ꯁꯥꯔꯁꯨ 45 ꯃꯤꯅꯠꯁꯤꯒꯤ ꯃꯅꯨꯡꯗ ꯇꯧꯔꯀꯥꯟꯗ ꯂꯦꯛꯆꯔ ꯇꯧꯔꯝꯗꯣꯏꯅꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ 45ꯇꯒꯤ ꯍꯦꯛ ꯍꯦꯟꯗꯣꯛꯈꯤꯕꯗ $200 ꯐꯥꯏꯟ ꯄꯤꯗꯣꯔꯤꯅꯤꯀꯣ ꯑꯗꯨꯒ ꯍꯦꯛ ꯍꯦꯟꯈꯤꯕꯗ ꯑꯉꯥꯡ ꯑꯝꯇꯁꯨ ꯂꯩꯔꯣꯏꯗꯣꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯇꯝꯁꯤ ꯌꯥꯝꯅ ꯀꯤꯞ ꯇꯧꯋꯦ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯇꯥꯔꯦ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯒꯤ ꯄꯣꯠ ꯁꯔꯨꯛ ꯑꯌꯥꯝꯕꯁꯤꯗꯤ ꯑꯗꯨꯝ ꯊꯥ 6ꯁꯤꯗ ꯑꯌꯥꯝꯕ ꯅꯩꯔꯛꯑꯦ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯊꯥꯏꯂꯦꯟꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯊꯥꯏꯂꯦꯟꯗ ꯂꯥꯛꯄꯁꯤꯗꯤ ꯑꯃꯨꯛ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯠꯄꯅꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯌꯥꯎꯕ ꯆꯠꯄꯅꯤ ꯑꯩꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯒꯤꯇꯣꯟꯁꯦ ꯅꯠ ꯁꯪꯒꯤꯇꯟ ꯃꯅꯤꯄꯨꯔꯤ ꯅꯠ ꯁꯪꯒꯤꯇꯟ ꯀꯜꯆꯔ ꯑꯦꯟ ꯍꯦꯔꯤꯇꯦꯖ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯑꯩꯅ ꯄꯦꯄꯔ ꯑꯃ ꯑꯩꯅ ꯄꯥꯕꯅꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯣꯔꯤ ꯀꯩꯅꯣꯒꯤ ꯊꯥꯏꯂꯦꯟꯒꯤꯁꯤꯗ ꯑꯗꯒꯤ 2020ꯒꯤꯁꯤꯗ ꯑꯩꯅ ꯑꯣꯒꯁꯀꯤ ꯊꯥꯁꯤꯗ ꯀꯩꯅꯣꯗ ꯆꯠꯂꯦ ꯊꯥꯏꯂꯦꯟꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯁꯤꯗ ꯀꯩꯅꯣꯒꯤ ꯑꯃꯨꯛ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤꯗ ꯁ꯭ꯔꯤ ꯂꯪꯀꯥꯗꯁꯨ ꯃꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯑꯃ ꯃꯗꯨꯁꯨ ꯌꯥꯎꯕ ꯆꯠꯂꯦ ꯑꯗꯨꯗꯁꯨ ꯑꯩ ꯅꯠ ꯁꯪꯒꯤꯇꯣꯟꯒꯤ ꯃꯔꯝꯗ ꯇꯣꯉꯥꯟꯕ ꯑꯩ ꯄꯦꯄꯔ ꯑꯃ ꯄꯥꯔꯝꯃꯤ ꯑꯗꯨꯒ ꯁꯦꯁꯟ ꯑꯅꯤꯗ ꯑꯩꯁꯨ ꯆꯤꯌꯔ ꯂꯧꯔꯒ ꯃꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯑꯇꯣꯞꯄ ꯃꯤꯅ ꯄꯥꯕꯁꯤꯡꯒꯤ ꯁꯦꯁꯟ ꯑꯅꯤ ꯑꯩꯅ ꯆꯤꯌꯔ ꯂꯧꯔꯒ ꯍꯧꯖꯤꯛꯀꯤ ꯄꯦꯄꯔꯁꯨ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯌꯥꯎꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯃꯃꯥꯡꯁꯤꯗꯗꯤ ꯑꯗꯨꯝ ꯃꯔꯛꯁꯤꯗꯗꯤ ꯑꯇꯣꯞꯄ ꯔꯁꯤꯌꯥꯗ ꯆꯠꯄ ꯀꯩꯒꯤꯗ ꯆꯠꯄ ꯃꯔꯛꯇ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ ꯇꯣꯉꯥꯟꯕ ꯔꯁꯤꯌꯥꯗ ꯑꯗꯩ ꯀꯣꯔꯤꯌꯥꯗ ꯆꯠꯄꯁꯤꯅ 13 ꯋꯥꯔꯜ ꯐꯦꯁꯇꯤꯚꯦꯜ ꯌꯨꯠ ꯑꯦꯟ ꯁ꯭ꯇꯨꯗꯦꯟꯒꯤ ꯆꯠꯄꯅꯤ ꯃꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯄꯨꯡ ꯌꯩꯕ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯆꯠꯄꯅꯤ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ 13 ꯋꯥꯔꯜ ꯐꯦꯁꯇꯤꯚꯦꯜ ꯌꯨꯠ ꯑꯦꯟ ꯁ꯭ꯇꯨꯗꯦꯟ ꯄꯤꯌꯣꯡꯌꯥꯡꯒꯤ ꯆꯠꯄꯁꯦ ꯁꯤꯁꯨ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯌꯦ ꯑꯩꯈꯣꯏ ꯀꯣꯔꯤꯌꯥ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯄꯤꯌꯣꯡꯌꯥꯡꯗ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯌꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯃꯦꯔꯤꯀꯥꯗ ꯆꯠꯄꯁꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯂꯦꯞꯄꯁꯤꯗꯤ ꯁꯅꯥꯎ ꯃꯆꯥ ꯌꯦꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯀꯣꯔꯤꯌꯥꯒꯨꯝꯕꯗ ꯆꯠꯈꯤꯕꯁꯤꯗꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯤ ꯑꯩꯁꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ BA ꯇꯝꯕ ꯃꯇꯝꯅꯤ 1989ꯗꯅꯤ ꯑꯩꯅ ꯀꯣꯔꯤꯌꯥ ꯆꯠꯄꯁꯦ ꯉꯜꯂꯤꯉꯩ ꯃꯇꯝꯅꯤꯅꯦ ꯑꯣꯖꯥ ꯍꯣꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝ ꯌꯥꯝ ꯅꯍꯥ ꯑꯗꯨ ꯆꯠꯄꯁꯤꯗ ꯑꯣꯖꯥ ꯅꯪꯅ ꯑꯥꯗ ꯆꯠꯂꯗꯤꯅꯦ ꯇꯥꯏ ꯑꯃ ꯂꯩꯑꯣꯏꯅ ꯑꯣꯖꯥ ꯕꯤꯍꯥꯔꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯇꯥꯏꯗꯨ ꯈꯟꯒꯦꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯑꯥꯗꯒꯤ ꯂꯥꯏꯚꯗ ꯍꯧꯖꯤꯛꯀꯤ 13 ꯋꯥꯔꯜ ꯐꯦꯁꯇꯤꯚꯦꯜ ꯌꯨꯠ ꯑꯦꯟ ꯁ꯭ꯇꯨꯗꯦꯟꯒꯤꯁꯤꯗ ꯌꯥꯝ ꯆꯥꯎꯈ꯭ꯔꯒꯦꯕꯨ ꯌꯦꯟꯁꯥꯡ ꯄꯔꯦꯡꯁꯦ ꯔꯣ ꯑꯅꯤ ꯊꯝꯃꯦ ꯄꯔꯦꯡ ꯑꯃꯃꯝꯗ 150 ꯑꯣꯏꯅꯤ ꯊꯝꯃꯤꯁꯦ ꯄꯔꯦꯡꯁꯦ ꯃꯁꯤꯗ ꯊꯣꯡꯗꯣꯔꯤꯁꯦ ꯑꯥꯗꯒꯤ ꯉꯥꯗꯒꯤ ꯍꯧꯔꯀꯥꯟꯗ ꯁꯟ ꯏꯔꯣꯏꯐꯥꯎ ꯌꯥꯎꯔꯕꯅꯤ ꯀꯨꯁꯤ ꯇꯤꯟ ꯀꯥꯡ ꯂꯤꯜ ꯀꯔꯤ ꯃꯌꯥꯝꯁꯦ ꯊꯦꯠ ꯊꯝꯃꯦꯕ ꯑꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯁ꯭ꯅꯦꯛ ꯀꯥꯏꯅ ꯂꯩꯔꯝꯕꯗꯣ ꯇꯨ ꯆꯨꯡꯗꯅ ꯃꯁꯤꯕꯨ ꯑꯣꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕꯗꯣ ꯂꯩꯔꯤꯕ ꯃꯣꯏ ꯋꯥꯏꯇꯔꯁꯤꯡꯗꯨꯅ ꯎꯕꯗꯒꯤ ꯑꯩꯈꯣꯏꯗ ꯑꯩ ꯅꯥꯛꯇ ꯄꯞ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯀꯔꯤ ꯁꯤ ꯆꯥꯗꯕ꯭ꯔꯣ ꯅꯣꯏ ꯍꯥꯏꯅ ꯑꯩꯅ ꯆꯥꯗꯦ ꯀꯩꯅꯣ ꯅꯣꯏꯅ ꯆꯥꯕꯗꯣ ꯑꯗꯨꯗ ꯍꯥꯏꯌꯣ ꯇꯣꯉꯥꯟꯅ ꯁꯦꯝꯃꯒꯦꯅ ꯇꯧꯔꯒ ꯀꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯑꯇꯩꯗꯤ ꯆꯥꯗꯦ ꯃꯣꯏꯁꯨ ꯌꯦꯟꯗꯤ ꯆꯥꯏꯌꯦꯀꯣ ꯑꯗꯨꯝ ꯃꯣꯏꯅ ꯇꯧꯔꯒ ꯌꯦꯟꯅꯦ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯑꯃꯨꯛ ꯌꯦꯟ ꯀꯔꯥꯝꯇ ꯆꯥꯗꯕꯅꯤꯅ ꯚꯦꯖꯤꯇꯦꯔꯤꯌꯥꯟ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯉꯥ ꯐꯥꯎꯗꯤ ꯆꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯑꯃ ꯃꯣꯏꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯇꯧꯗ꯭ꯔꯦ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯥ ꯑꯃꯗ ꯑꯩꯈꯣꯏꯁꯤ ꯁꯦꯜꯂꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯀꯩꯅꯣꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣꯁꯤꯗ ꯑꯗꯣ ꯃꯣꯏꯁꯤꯗ ꯇꯧꯕꯁꯤꯗ ꯇꯥꯏꯁꯤ ꯑꯩꯅ ꯈꯟꯒꯦꯅ ꯁꯨꯝ ꯇꯧꯕ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯥꯛꯄ ꯏꯇꯥꯂꯤꯗꯒꯤ ꯂꯥꯛꯄ ꯃꯤ ꯑꯆꯧꯕꯁꯤꯡꯗꯨꯅ ꯑꯩꯁꯦ ꯁꯦꯜꯃꯦꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯑꯁꯤꯒꯤ ꯃꯆꯨ ꯑꯉꯧꯕꯗ ꯄꯤꯔꯣ ꯑꯁꯤꯒꯤ ꯀꯩꯅꯣ ꯑꯁꯪꯕꯁꯤ ꯄꯤꯔꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏ ꯃꯣꯏꯁꯤ ꯅꯣꯛꯑꯦꯕ ꯄꯪꯅꯣꯛꯇ ꯅꯣꯛꯑꯦꯕ ꯑꯗꯒꯤ ꯅꯣꯛꯑꯦ ꯑꯗꯩꯗꯤ ꯑꯩ ꯀꯩꯅꯣ ꯁꯦꯜꯃꯦꯟ ꯅꯠꯇꯦꯅ ꯑꯩꯅ ꯍꯥꯏꯔꯦꯕ ꯍꯥꯏꯔꯁꯨ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤꯕꯗꯣ ꯁꯛꯆꯨꯗꯣ ꯃꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯈꯟꯗꯣꯛꯄꯗꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯣꯏꯅ
ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯃꯣꯏꯗꯨ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯅꯪ ꯀꯥꯏꯗꯒꯤꯅꯣ ꯍꯪꯉꯦ ꯑꯩꯅ ꯏꯟꯗꯤꯌꯥꯗꯒꯤ ꯅꯣ ꯌꯨ ꯑꯥꯔ ꯅꯣꯠ ꯏꯟꯗꯤꯌꯥꯟ ꯍꯥꯏꯔꯤꯅꯤ ꯅꯣꯏ ꯏꯟꯗꯤꯌꯥ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗ ꯃꯣꯏꯅ ꯎꯔꯤꯁꯦ ꯀꯨꯆꯨ ꯃꯨꯕ ꯃꯅꯥꯇꯣꯟ ꯆꯥꯎꯕ Hoi, ꯃꯃꯤꯠ South or North India. ꯎꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ ꯅꯣꯏꯕꯨ ꯏꯟꯗꯤꯌꯥꯗ ꯂꯩꯕ꯭ꯔꯥꯅꯦꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯅ ꯏꯚꯟ ꯆꯥꯛ ꯆꯥꯕꯗꯣ ꯑꯍꯥꯟꯕꯗꯗꯤꯅꯦ ꯑꯩꯈꯣꯏꯗ ꯀꯣꯟꯅ ꯆꯥꯁꯦ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯩꯅ ꯀꯩꯗꯧꯕꯩ ꯀꯣꯟꯗꯣꯏꯅꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯌꯦ ꯍꯥꯏꯌꯦꯕꯀꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯤ ꯃꯌꯥꯝꯗꯣ ꯄꯤꯖꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀꯣꯟꯅ ꯆꯥꯁꯦ ꯍꯥꯏꯕꯅꯦꯅ ꯍꯥꯏꯔꯤꯅꯦ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗꯀꯣ ꯑꯗꯩꯗꯤ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄꯅꯦ ꯅꯠꯇꯦ ꯑꯗꯩ ꯅꯪꯉꯣꯟꯗ show me your card ꯑꯩꯅ ꯅꯪ ꯀꯥꯔꯠꯇꯨ ꯎꯠꯂꯣꯅ ꯇꯧꯔꯒ ꯑꯩꯅ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯌꯥꯎꯕ ꯀꯥꯔꯠꯇꯨ ꯎꯠꯂꯀꯥꯟꯗ I am very sorry ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯦ ꯃꯣꯏ ꯃꯇꯝꯗꯨꯗꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥꯏꯇꯔ ꯀꯩꯅꯣ ꯂꯩꯕꯁꯤꯡꯁꯦ ꯃꯣꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯨꯝꯅꯒꯤ ꯋꯥꯏꯇꯔ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯗꯥꯛꯇꯔꯒꯨꯝꯕ ꯏꯟꯖꯤꯅꯤꯌꯥꯔꯒꯨꯝꯕ ꯅꯔꯁꯀꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯋꯥꯏꯠ ꯀꯩꯅꯣ ꯑꯣꯏꯔꯤꯕꯅꯦꯕ ꯂꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯔꯤꯕꯅꯦꯕ ꯃꯣꯏꯁꯦ ꯗ꯭ꯌꯨꯇꯤ ꯑꯗꯨꯝ ꯄꯤꯕꯖꯥꯠꯅꯦꯕ ꯗꯥꯛꯇꯔ ꯑꯣꯏꯔꯁꯨ ꯑꯗꯨ ꯇꯧꯗ ꯌꯥꯗꯦ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯁꯨ ꯇꯧꯗ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯗꯥꯛꯇꯔꯅ ꯏꯟꯖꯤꯅꯤꯌꯥꯔꯅ ꯆꯥꯎꯃꯟꯈꯤꯗꯅ ꯀꯣꯟ ꯊꯣꯡꯗꯦꯗꯅ ꯃꯣꯏꯒꯤꯗꯗꯤ ꯑꯗꯨ ꯂꯩꯇꯦꯕ ꯆꯥꯎꯊꯣꯛꯄꯒꯤ ꯋꯥꯁꯤ ꯏꯚꯟ ꯑꯃꯦꯔꯤꯀꯥꯗꯁꯨ ꯑꯩ ꯑꯗꯨꯝ ꯎꯔꯦ ꯑꯃꯦꯔꯤꯀꯥꯁꯤꯗ ꯑꯩꯗꯤ ꯈꯣꯡꯎꯞꯀꯤ ꯀꯥꯞ ꯊꯥꯕꯅꯤ ꯑꯗꯩ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕꯅꯤ ꯂꯝ ꯁꯤꯠꯄꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯌꯥꯝꯅ ꯑꯃꯅ ꯑꯃ ꯔꯤꯒꯥꯔꯗ ꯇꯧꯅꯕ ꯍꯟꯊꯅ ꯌꯦꯡꯅꯗꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯁꯤꯒꯤ ꯃꯄꯥꯗꯨꯅꯦ ꯀꯤꯝ ꯏꯜ ꯁꯨꯡꯗꯨꯅꯦ ꯃꯇꯝꯗꯨꯗ ꯂꯩꯔꯝꯃꯤꯗꯣ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯃꯣꯏ ꯁ꯭ꯀꯨꯜꯒꯁꯤ ꯌꯥꯝ ꯆꯠꯂꯦ ꯃꯇꯝꯗꯨꯗ ꯁꯨꯇꯤ ꯑꯣꯏꯌꯦꯅ ꯍꯥꯏꯌꯦꯕ ꯁꯨꯇꯤ ꯑꯣꯏꯔꯁꯨ ꯀꯔꯤꯝ ꯇꯧꯔꯨꯅꯣ ꯃꯤꯅꯤꯠ 5 ꯃꯅꯨꯡꯗ ꯂꯣꯏꯅ ꯀꯧꯒꯦꯅ ꯍꯥꯏꯔꯒ ꯐꯣꯟ ꯇꯧꯈꯤꯕꯗꯨꯕꯨ ꯃꯤꯅꯤꯠ 5 ꯐꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯂꯥꯛꯄꯩ ꯋꯥꯅꯤ ꯃꯣꯏ ꯃꯌꯥꯝ ꯀꯣꯔꯤꯌꯥꯗ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈꯔꯦ ꯃꯇꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯔꯤꯌꯥꯗꯁꯨ ꯁꯨꯃꯥꯏꯅ ꯆꯠꯄ ꯌꯥꯕ ꯁꯨꯝ ꯃꯐꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯅ ꯇꯧꯔꯨꯕ ꯍꯥꯏꯇꯥꯔꯦ ꯁꯤꯟꯐꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯇꯧꯔꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯇꯥꯌꯔ ꯇꯧꯒꯗꯧꯁꯨ ꯃꯇꯝꯕꯨꯗꯤ ꯋꯥꯁꯤꯜꯂꯛꯇꯔꯦ ꯑꯩꯁꯨ ꯔꯤꯇꯥꯌꯔ ꯇꯧꯗ꯭ꯔꯤꯉꯩꯁꯤꯗ ꯈꯔꯗꯤ ꯑꯗꯨꯝ ꯆꯠꯂꯝꯒꯦ ꯑꯗꯨꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯅ ꯉꯝꯕ ꯁꯤꯌꯥꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯂꯤꯖꯈꯤꯕ ꯁꯪꯒꯤꯇꯣꯟꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯇꯥꯜꯒꯤ ꯁꯤꯁꯇꯦꯝ ꯃꯁꯤꯗ ꯇꯧꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯁꯤꯗ ꯂꯩꯔꯤꯉꯩꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯟꯆꯥꯂꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯩꯅ ꯇꯧꯖꯈ꯭ꯔꯕꯅꯤ ꯁꯪꯒꯤꯅꯥꯇ ꯑꯦꯀꯥꯗꯃꯤꯗꯒꯤ ꯁꯦꯟꯊꯪ ꯂꯧꯖꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯟ ꯇꯔꯤꯇꯥ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯩ ꯁꯠꯄꯤꯇꯥ ꯄꯨꯇ꯭ꯔꯀ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯀ ꯍꯥꯏꯁꯦ ꯑꯩꯅ ꯄꯨꯡ ꯌꯩꯕ 5-6 ꯂꯩꯔꯒ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯉꯒ ꯕꯥꯁꯤ ꯈꯣꯡꯉꯒ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯤ ꯃꯗꯨꯗ ꯌꯩꯔꯤꯕ ꯁꯤꯁꯇꯦꯝ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯎꯠꯄ ꯍꯧꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯄꯥꯟꯗ ꯄꯨꯔꯒ ꯎꯠꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯗꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟꯒꯤ ꯃꯤꯁꯤꯡꯁꯤꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯏꯚꯟ ꯁꯪꯒꯤꯇꯣꯟ ꯐꯥꯎꯗ ꯕꯣꯝꯕꯦꯗ ꯑꯗꯒꯤ ꯃद्ꯔꯥꯁꯇ ꯀꯜꯀꯇꯥꯗ ꯑꯗꯒꯤ ꯗꯦꯜꯂꯤꯒꯨꯝꯕꯗ ꯁꯪꯒꯤꯇꯣꯟꯒꯤ ꯃꯁꯛꯁꯤ ꯍꯦꯛ ꯁꯪꯒꯤꯇꯣꯟꯗ ꯇꯧꯔꯤꯕ ꯆꯣꯂꯣꯝꯒꯤ ꯁꯪꯒꯤꯇꯣꯟꯗ ꯇꯧꯔꯤꯕ ꯏꯁꯩꯒꯤ ꯗ꯭ꯋꯥꯔꯒꯤ ꯆꯣꯂꯣꯝꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤꯅꯣ ꯀ ꯍꯥꯏꯁꯦ ꯎꯠꯂꯀꯥꯟꯁꯤꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯁꯦ ꯃꯃꯥ ꯃꯄꯥ ꯁꯤꯕ ꯃꯇꯝꯗ ꯁꯪꯒꯤꯇꯣꯟꯗꯨ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯀꯥꯁꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯒꯥꯏꯁꯦ ꯑꯩ ꯄꯨꯛꯅꯤꯡꯗ ꯈꯜꯂꯦ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯈꯪꯍꯟꯅꯅꯕꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯔꯤ ꯍꯥꯏꯅꯤ ꯒꯣꯔꯃꯦꯟꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯖꯒꯣꯏ ꯏꯁꯩ ꯇꯧꯖꯔꯤꯕ ꯁꯪꯒꯤꯇꯣꯟ ꯇꯧꯖꯔꯤꯕ ꯃꯤꯁꯤꯡ ꯃꯣꯏ ꯑꯗꯨꯝ ꯂꯩꯖꯕꯅꯦ ꯃꯈꯣꯏ ꯑꯗꯨꯝ ꯍꯤꯡꯖꯔꯤꯕꯅꯦꯅ ꯈꯜꯂꯒ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯗꯤ ꯁꯣꯏꯕ ꯌꯥꯗꯕ ꯀꯥꯏꯕ ꯌꯥꯗꯕ ꯐꯖꯅ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝꯁꯦ ꯉꯥꯛꯑꯒ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨ ꯄꯥꯝꯗꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯇꯧꯅꯤꯡꯕꯒꯤ ꯄꯣꯠ ꯂꯥꯛꯄꯅꯤꯅ ꯆꯥꯏꯕ ꯌꯥꯕꯒꯤ ꯐꯤꯕꯝꯐꯥꯎ ꯂꯥꯛꯀꯗꯧꯔꯕꯅꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠꯇꯨꯗ ꯃꯈꯣꯏꯅ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯕ ꯏꯁꯇꯦꯠ ꯀꯂꯥ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯃꯁꯤ ꯇꯧꯔꯀꯥꯟꯗ ꯑꯦꯅꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯤꯕꯁꯤꯡꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧ ꯁꯤꯇꯤꯁꯤꯡꯁꯤꯗ ꯃꯁꯛ ꯈꯪꯍꯜꯂꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯥꯛꯍꯜꯂꯒ ꯎꯍꯟꯗꯅ ꯁꯣꯔꯥꯠ ꯁꯣꯟꯕꯗ ꯂꯨꯍꯣꯡꯕꯗ ꯐꯤꯔꯣꯏꯗ ꯇꯧꯔꯤꯕ ꯁꯪꯒꯤꯇꯣꯟꯒꯤ ꯐꯖꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯈꯣꯏꯁꯨ ꯎꯍꯜꯂꯣ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯁ꯭ꯔꯥꯙꯥ ꯇꯧꯕꯗ ꯁꯝꯕꯠ ꯁꯔꯠ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯁꯨꯚ ꯕꯤꯕꯥ ꯇꯧꯕꯗ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯧꯔꯒ ꯂꯩꯔꯤꯕꯅꯦꯒ ꯍꯥꯏꯁꯦ ꯈꯪꯍꯜꯂꯒꯗꯤ ꯁꯣꯏꯗꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ
ꯃꯣꯏ ꯄꯨꯝꯅꯃꯛꯁꯦ ꯅꯣꯡꯃꯗꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕ ꯉꯝꯈꯤꯕꯗ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁꯪꯒꯤꯇꯣꯟꯁꯦ ꯌꯨꯅꯦꯁꯀꯣꯅꯁꯨ ꯈꯪꯍꯟꯕꯤꯔꯦ ꯍꯧꯖꯤꯛꯁꯨ ꯃꯄꯥꯟꯒꯤ ꯃꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯃꯦꯜꯗ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯄꯨꯡꯒꯤ ꯃꯔꯝꯗ ꯑꯩ ꯔꯤꯁꯔꯁ ꯇꯧꯅꯤꯡꯉꯦ ꯑꯗꯨꯅ ꯄꯨꯡꯒꯤ ꯇꯤꯡꯉꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯡ ꯌꯩꯕꯒꯤ ꯐꯦꯁꯇꯤꯚꯦꯜ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ 26ꯀꯤ ꯖꯅꯋꯥꯔꯤꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯂꯥꯛꯀꯦ ꯀꯅꯥ ꯑꯩꯅ ꯆꯠꯄ ꯌꯥꯕ ꯃꯐꯝꯒ ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯎ ꯀꯥꯏꯅ ꯃꯦꯟꯗ ꯃꯌꯥꯝ ꯑꯃ ꯊꯥꯕ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯩ ꯂꯥꯏꯔꯤꯛ ꯂꯩꯔꯒꯗꯤ ꯁꯪꯒꯤꯇꯣꯟꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯂꯩꯔꯒꯗꯤ ꯑꯩ ꯈꯔ ꯄꯥꯖꯒꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯩ ꯁꯪꯒꯤꯇꯣꯟꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯏꯕꯅꯦ ꯑꯩꯅ ꯅꯠ ꯁꯪꯒꯤꯇꯣꯟꯁꯦ ꯃꯍꯥꯖꯒ꯭ꯌ ꯑꯃ ꯑꯣꯏꯅ ꯅꯠ ꯁꯪꯒꯤꯇꯣꯟꯁꯦ ꯄꯨꯔꯕꯔꯪꯒ ꯑꯃ ꯑꯣꯏꯅ ꯅꯠ ꯁꯪꯒꯤꯇꯣꯟꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯇꯥꯜꯒꯤ ꯁꯤꯁꯇꯦꯝꯒꯤ ꯃꯌꯥꯝ ꯑꯃ इंटरनेशनल जोर्नल नेशनल की एनी जोर्नल इबने अदुम येंगो अदुदा नंगना करिगुम नंगोदा चिंगनबा नत्रगा करिगुम खंगदबा लेरगदी अइगोंदा अदुम हंगो ओइना अइना अदुम ओइदा अदुम हाइनबने ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯝꯕ ꯑꯣꯖꯥꯅ ꯂꯥꯛꯑꯝꯕꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯣꯖꯥ ꯏꯕꯨꯡꯍꯜ ꯁꯥꯃꯣꯜꯅ ꯐꯣꯇꯣ ꯑꯃ ꯑꯅꯤꯈꯛ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯨꯗꯛꯇ ꯁꯨꯝ ꯑꯣꯖꯥꯗ ꯎꯠꯄꯤꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ 2016ꯗ ꯕꯅꯋꯥꯁꯇ ꯀꯩꯅꯣꯒꯤ ꯁꯪꯆꯥꯂꯤꯅ ꯄꯨꯔꯝꯕ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯗ ꯎꯠꯄꯒꯤ ꯇꯥꯡꯐꯝꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯣꯏꯁꯤꯟꯕ ꯊꯧꯔꯝꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯋꯥꯔꯛꯁꯣꯞ ꯆꯂꯣ ꯇꯣ ꯁꯨꯃꯥꯏꯅ ꯀꯜꯆꯔꯦꯜ ꯀꯣꯝꯄ꯭ꯂꯦꯛꯁꯅ ꯇꯧꯕ ꯁꯤꯁꯨ 2006ꯗ ꯁꯨꯃꯥꯏꯅ ꯑꯣꯖꯥꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗꯨ ꯁꯨꯝ ꯂꯩꯔꯤ ꯑꯗꯨ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯉꯁꯤꯕꯨꯗꯤ ꯃꯇꯝ ꯌꯥꯝꯅ ꯇꯦꯟꯁꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯄꯨꯡ 2 ꯍꯦꯜꯂꯦ ꯁꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯕ ꯃꯌꯥꯝꯁꯨ ꯈꯔ ꯋꯥꯔꯅꯤ ꯑꯗꯨ ꯉꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯒꯟꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝꯃꯦ ꯖꯒꯟꯒꯁꯨ ꯅꯣꯡꯃ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝꯒꯁꯨ ꯑꯩꯈꯣꯏ ꯃꯔꯨꯞ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝꯗꯒꯤ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯇꯨꯡꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥ ꯃꯔꯨꯑꯣꯏꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯕꯦꯁ ꯇꯧꯔꯒ ꯀꯔꯤ ꯇꯧꯅꯤꯡꯕ ꯑꯗꯨꯒꯩꯗꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯃꯨꯛ ꯍꯟꯈꯤꯗꯣꯔꯤꯕ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯇꯨꯡꯒꯤ ꯁꯨꯝ ꯇꯝꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯣꯝꯅ ꯀꯔꯤ ꯇꯧꯅꯤꯡꯕ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯄꯥꯝꯃꯤꯁꯤꯅ ꯁꯪꯒꯤꯇꯣꯟꯁꯤ ꯋꯥꯔꯜ ꯋꯥꯏꯗ ꯁꯟꯗꯣꯛꯄ ꯑꯗꯨꯒ ꯂꯣꯏꯅ ꯄꯣꯄꯨꯂꯥꯔꯤꯇꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯁꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯁꯦ ꯑꯁꯤꯒꯤ ꯑꯣꯖꯥꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯗ꯭ꯔꯤꯝ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯣꯖꯥꯅ ꯉꯝꯖꯕ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯖꯒꯟꯒꯤꯁꯨ ꯁꯨꯃꯥꯏꯅ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯇꯧꯅꯤꯡꯕ ꯀꯔꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯁꯨ ꯈꯔ ꯁꯨꯝ ꯇꯝꯕꯤꯔꯝꯃꯨ ꯁꯥꯎꯟꯗꯨ ꯌꯥꯔꯕ ꯌꯦꯡꯁꯤ ꯈꯨꯔꯨꯝꯖꯩ ꯊꯥꯒꯠꯆꯔꯤ ꯑꯃꯨꯗ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯕꯨꯁꯨ ꯇꯧꯅꯤꯡꯕꯗꯤ ꯌꯥꯝꯅ ꯂꯩ ꯑꯗꯨ ꯑꯣꯖꯥꯒꯁꯨ ꯍꯣꯏ ꯍꯥꯟꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯤꯗ ꯐꯦꯁꯇꯤꯚꯦꯜꯁꯨ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯑꯣꯏꯅ ꯁꯪꯀ꯭ꯔꯤꯇꯣꯟꯇ ꯅꯠꯇꯅꯁꯨ ꯑꯇꯩ ꯖꯒꯣꯏ ꯑꯇꯩ ꯖꯒꯣꯏ ꯂꯩꯔꯤ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯈꯝꯕ ꯊꯣꯏꯕꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯒꯩꯗꯤ ꯁ꯭ꯀꯨꯜ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜꯁꯨ ꯑꯃ ꯍꯥꯡꯅꯤꯡꯉꯦ ꯍꯧꯖꯤꯛꯀꯤ ꯁꯟꯆꯥꯂꯤꯒꯤ ꯕ꯭ꯔꯥꯟꯁꯇ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯩ ꯁꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕꯗ ꯑꯁꯦꯡꯕ ꯑꯇꯩ ꯑꯇꯣꯞꯄ ꯌꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯩꯗꯤ ꯑꯇꯩꯗꯤ ꯍꯧꯖꯤꯛ ꯏꯁꯣꯔꯗ ꯈꯨꯔꯨꯝꯕ ꯍꯥꯏꯗꯨꯅꯤ ꯏꯁꯣꯔ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡ ꯇꯝꯃꯛꯏꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯗꯤ ꯀꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤ ꯀꯃꯥꯏꯅ ꯑꯉꯥꯡ ꯀꯌꯥꯃꯨꯛ ꯁꯨꯔꯕ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯇꯝꯃꯛꯏꯕ ꯀꯩꯅꯣꯁꯦ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦꯀꯣ ꯕꯦꯡꯒꯣꯂꯤꯁꯨ ꯌꯥꯎꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯁꯟꯗꯣꯛꯅ ꯔꯦꯒꯨꯂꯔ ꯑꯁꯤ ꯇꯝꯕꯗꯤ ꯌꯥꯝꯅ ꯇꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯔꯃꯤꯅꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯗꯤꯌꯥꯗ ꯇꯝꯃꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯊꯋꯥꯏꯕꯨꯗꯤ ꯌꯥꯎꯔꯁꯨ ꯃꯇꯝ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯒꯩꯗꯤ
ꯑꯩꯈꯣꯏ ꯁꯤꯗ ꯇꯝꯅꯤꯡꯉꯒꯁꯨ ꯃꯇꯝ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯒꯩꯗꯤ ꯑꯃꯅ ꯃꯁꯥ ꯃꯇꯣꯝꯇꯁꯨ ꯂꯥꯛꯄ ꯉꯝꯗꯕ ꯊꯥꯞꯅ ꯃꯐꯝ ꯃꯇꯝꯗꯣ ꯂꯥꯞꯅ ꯂꯩꯅꯕꯅꯤꯅ ꯁ꯭ꯀꯨꯜꯗ ꯃꯇꯣꯝꯇꯁꯨ ꯂꯥꯛꯄ ꯉꯝꯗꯕ ꯑꯗꯨꯃꯁꯨ ꯂꯩꯗꯣ ꯑꯗꯩ ꯑꯩꯈꯣꯏ ꯅꯛꯁꯟꯅ ꯂꯩꯅꯗꯕꯅꯤꯅ ꯑꯗꯨꯒꯩꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯏ ꯔꯦꯒꯨꯂꯔꯁꯦ ꯆꯥꯡ ꯅꯥꯏꯅ ꯇꯝꯕꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯗꯕ ꯀꯩꯅꯣꯗ ꯃꯔꯨꯑꯣꯏꯅ ꯑꯗꯨꯏꯗꯤ ꯄꯔꯐꯣꯔꯝ ꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯇꯧꯔꯤꯁꯤ ꯅꯦꯠꯋꯔꯀꯤꯡ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯂꯥꯞꯄꯒꯤꯗꯤ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯁꯤꯗ ꯑꯂꯥꯞꯄꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯋꯥꯁꯤꯡꯇꯟ ꯗꯤ ꯁꯤꯗꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯒꯗꯕ ꯑꯣꯏꯗꯤ ꯑꯩ ꯁꯨꯝ ꯑꯅꯛꯄꯗ ꯑꯥꯗꯒꯤ ꯀ꯭ꯔꯤꯁꯅ ꯀꯣꯂꯤꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯂꯩꯔꯦ ꯃꯉꯣꯟꯗ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯦꯛꯁꯥꯁꯇꯁꯨ ꯔꯥꯐꯤꯌꯥ ꯍꯥꯏꯅꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩ ꯇꯝꯃꯛꯄ ꯃꯣꯏ ꯑꯁꯤ ꯀꯩꯅꯣꯒꯤ ꯂꯦꯡꯅꯤ ꯇꯃꯟꯅꯥꯒꯤꯁꯨ ꯃꯈꯥ ꯋꯥꯔꯗꯥꯒꯤꯁꯨ ꯃꯊꯛ ꯑꯣꯀꯦ ꯔꯥꯐꯤꯌꯥ ꯃꯥꯁꯨ ꯑꯗꯨꯝ ꯈꯔ ꯃꯩꯇꯩ ꯖꯒꯣꯏꯁꯨ ꯑꯇꯩ ꯑꯇꯩꯁꯨ ꯇꯧꯔꯤ ꯍꯣꯠꯅꯔꯤ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯟꯅ ꯇꯧꯒꯗꯕ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯔꯤ ꯑꯗꯨꯗꯩꯗꯤ ꯑꯁꯤꯒꯁꯨ ꯁꯨꯝ ꯂꯩꯔꯤ ꯃꯩꯇꯩꯁꯤꯡꯁꯨ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯝ ꯇꯝꯈꯠꯂꯤ So even 2000 ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ 2002ꯗꯒꯤꯅ 20 ꯕꯥ ꯆꯍꯤ 15 10 ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯄꯥꯟꯅꯔꯨꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯁꯤꯒ ꯍꯥꯏꯇꯥꯔꯦ 2020ꯒꯤ ꯃꯈꯥ ꯅꯠꯇ꯭ꯔꯒ 21 22ꯒꯤ ꯃꯊꯛ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯄꯣꯄꯨꯂꯥꯔꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯗꯤ ꯍꯧꯖꯤꯛꯅ ꯍꯦꯟꯖꯜꯂꯛꯏꯀꯣ ꯍꯥꯟꯅꯗꯒꯤꯗꯤ ꯀꯩꯅꯣꯗꯤ ꯍꯥꯟꯅꯗꯒꯤ ꯆꯥꯡ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏ ꯍꯥꯟꯅꯗꯒꯤꯗꯤ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯃꯩꯇꯩꯁꯨ ꯌꯥꯝꯈꯠꯂꯛꯏ ꯃꯤꯁꯨ ꯑꯇꯩꯁꯨ ꯅꯣꯟ ꯃꯅꯤꯄꯨꯔꯤꯁꯨ ꯁꯨꯝ ꯌꯥꯝꯈꯠꯂꯛꯏ ꯍꯦꯟꯒꯠꯂꯛꯏ ꯑꯣꯀꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯨꯝ ꯁꯧꯒꯠꯄ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯕꯗꯤ ꯁꯨꯝ ꯂꯩꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯧꯖꯤꯛ ꯀꯟꯅ ꯅꯍꯥꯟ ꯇꯝꯒꯠꯅꯔꯛꯏꯅ ꯁꯤꯗ ꯂꯥꯛꯏꯕ ꯀꯩꯅꯣꯁꯤꯒꯩꯁꯨ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯨꯝ ꯌꯥꯎꯔꯛꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯍꯃꯣꯝ ꯅꯥꯅꯥꯆꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗ ꯑꯇꯩ ꯅꯤꯉꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯃꯧ ꯅꯍꯥ ꯈꯔꯁꯨ ꯁꯨꯝ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯋꯥꯏꯕꯨꯗꯤ ꯌꯥꯎꯖꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯗꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯁꯨꯈꯔ ꯇꯥꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯑꯁꯤꯒꯤ ꯄꯣꯄꯨꯂꯥꯔꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯌꯣꯛꯈꯠꯄꯒꯤ ꯀꯩꯅꯣꯁꯦ ꯄꯥꯟꯗꯝꯁꯦ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯅ ꯑꯁꯤꯅ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯒꯦꯠ ꯇꯨꯒꯦꯗꯔ ꯑꯣꯏꯅ ꯑꯁꯤꯃꯗꯤ ꯂꯩꯗꯦ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯃꯔꯛꯇ ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯟꯕꯗ ꯇꯧꯔꯤ ꯑꯩꯈꯣꯏ ꯁꯃꯥꯔ ꯀꯦꯝꯄꯤꯡ ꯆꯠꯄ ꯁꯃꯥꯔꯗ ꯒꯦꯠ ꯇꯨꯒꯦꯗꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯎꯜꯂꯤ ꯑꯩꯈꯣꯏ ꯑꯗꯨꯗꯒꯩꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁ꯭ꯋꯥꯏꯗ ꯃꯔꯛꯇ ꯃꯆꯥ ꯃꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯜꯂꯤ ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯎꯕ ꯍꯥꯟꯅꯗꯒꯤꯗꯤ ꯌꯥꯝꯅ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯑꯦ ꯑꯩꯈꯣꯏ ꯑꯣꯀꯦ ꯃꯩꯇꯩꯁꯨ ꯌꯥꯝꯈꯠꯂꯛꯑꯕꯅꯤꯅ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯁꯤꯇꯤꯁꯨ ꯃꯩꯇꯩꯗ ꯌꯥꯝ ꯂꯩꯕꯅꯤꯅ ꯁꯨꯝ ꯑꯇꯩꯅꯁꯨ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯕ ꯏꯟꯇꯔꯦꯁ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤꯗꯤ ꯀꯔꯝ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄ ꯕꯦꯡꯒꯣꯂꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯁꯨꯝ ꯄꯥꯝꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯒꯤ ꯇꯝꯅ ꯂꯥꯛꯄꯁꯤꯡꯁꯨ ꯃꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇꯔ ꯑꯣꯏꯅ ꯍꯥꯡꯅꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯔꯕ ꯈꯨꯗꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯇꯗꯤ ꯂꯩꯇꯦ ꯃꯩꯇꯩꯒꯤ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁꯀꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯑꯣꯔ ꯗ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁꯀꯤ ꯑꯟꯗꯔ ꯗ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯄꯥꯔꯠ ꯑꯣꯐ ꯗ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯩꯅꯣ ꯇꯧꯕ ꯁꯄꯣꯁ ꯂꯥꯏꯛ ꯅꯣꯠ ꯂꯥꯏꯛ ꯇꯃꯟꯅꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯗꯥ ꯑꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯕꯤꯄꯥꯒꯤ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯣꯏ ꯎꯗꯤꯆꯤ ꯑꯗꯣꯝꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯒꯨꯔ ꯔꯕꯤꯟꯗ꯭ꯔꯅꯥꯊꯀꯤ ꯏꯁꯩꯒꯤ ꯃꯊꯛꯇ ꯈꯪꯗꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯇꯧꯔꯤ ꯎꯗꯤꯆꯤ ꯍꯥꯏꯅ ꯑꯗꯨꯒꯩꯗꯤ ꯕꯥꯐꯥ
Tesu Haji di Maming Gan in Sandre, Moy, Sum Kangna, Lay, Devasis Kaina, Moy, Romindra Bharti, data, Bishobarti, datum Tamopani, Santinica Donde, Luisala, Moishi, Moy de Baranatum, that already creative Amama, Jaunadum, Metegi, Sukara Tauri. Okay. Tasing ako'y Metegi, Jagoing at that over the Aina Kang, Yeah, later. Yeah, later. Okay. Thank you. Kaya yam nungare aduni koi mayam su kaya len oja gi su pung ani hel pung ani ge mitra manga sore aduna oja closing remarks oina oja gi mai gi oja thoi bagi mai gi closing remarks oina amtak thambiro aduga ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯄꯥꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯅ ꯌꯥꯔꯒꯗꯤ ꯑꯁꯤꯝꯇꯪꯒ ꯄꯟꯕꯤꯔꯝꯃꯣ ꯑꯣꯖꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯕꯨ ꯑꯣꯏꯔꯣ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯕꯨ ꯑꯣꯏꯔꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤꯗꯤ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯁꯨꯝ ꯃꯅꯤꯄꯨꯔꯁꯤ ꯅꯛꯁꯟꯅꯔꯦ ꯁꯨꯃꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁꯀꯤ ꯃꯊꯛꯇ ꯅꯠꯇ꯭ꯔꯒꯅ ꯃ꯭ꯌꯨꯖꯤꯛ ꯑꯦꯟ ꯗꯥꯟꯁꯀꯤ ꯑꯦꯅꯤ ꯃꯥꯅ ꯄꯥꯝꯖꯕ ꯀꯩꯅꯣꯗꯨꯒꯩꯗꯨꯒ ꯑꯃꯅꯤꯕꯨꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯄꯟꯈꯤꯕ ꯖꯒꯅꯥꯊ ꯂꯩꯔꯤꯁꯤꯒ ꯂꯩꯔꯤꯕ ꯑꯗꯒꯤꯗꯤ ꯁꯥꯟꯇꯣꯅꯥ ꯑꯗꯩꯗꯤ ꯆꯟꯗ꯭ꯔꯁꯦꯈꯣꯔ ꯁꯨꯃꯥꯏꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅ ꯖꯒꯣꯏ ꯏꯁꯩꯒꯤ ꯃꯇꯥꯡꯗ ꯀꯣꯔꯁ ꯇꯧꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯗꯤꯄ꯭ꯂꯣꯃꯥ ꯂꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯙꯥꯀꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯤꯕ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯇꯃꯟꯅꯥ ꯔꯍꯃꯟ ꯑꯗꯩꯗꯤ ꯋꯥꯔꯗꯥꯔꯤꯌꯥ ꯃꯈꯣꯏꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯙꯥꯀꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯣꯏꯅꯁꯨ ꯂꯩꯔꯦ ꯃꯣꯏ ꯃ꯭ꯌꯨꯖꯤꯛ ꯑꯦꯟ ꯗꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯈꯣꯏꯒ ꯁꯝꯅꯔꯒꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯁꯨ ꯑꯣꯖꯥꯅ ꯈꯔ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯔꯝꯃꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛꯁꯨ ꯂꯣꯏꯔꯒ ꯉꯁꯤꯒꯤꯁꯤꯗꯤ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯅꯤ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯒꯤꯁꯦ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯌꯨ ꯃ꯭ꯌꯨꯠꯇ ꯂꯩꯔꯦ ꯀꯩꯅꯣꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯩꯇꯩꯅ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯅꯗꯤ ꯃꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤ ꯑꯌꯥꯝꯕ ꯂꯧꯗ꯭ꯔꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯦꯡꯒꯣꯂꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯒꯤ ꯏꯚꯟ ꯃꯨꯁꯂꯤꯝ ꯇꯃꯅꯥ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯒꯤꯁꯤ ꯃꯈꯣꯏꯅ ꯄꯥꯏꯔꯒ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯝꯕꯗ ꯄꯨꯟꯅ ꯃꯣꯏ ꯍꯥꯏ ꯀꯃꯤꯁꯟ ꯂꯩꯕꯁꯤ 120ꯃꯨꯛ ꯂꯩꯌꯦꯅ ꯈꯜꯂꯦ ꯑꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯅꯦ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯤꯡꯁꯤꯗ ꯍꯥꯏ ꯀꯃꯤꯁꯟꯗ ꯂꯩꯔꯤꯕ ꯃꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯗꯒ ꯂꯩꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯑꯗꯨꯝ ꯆꯍꯤ 3-3 ꯃꯣꯏꯅ ꯂꯩꯕꯁꯤꯗ ꯇꯃꯟꯅꯥ ꯍꯣꯏ ꯂꯩꯔꯤꯕ ꯋꯥꯔꯗꯥ ꯍꯣꯏ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯍꯥꯏ ꯀꯃꯤꯁꯟꯁꯤꯡꯁꯤꯒ ꯇꯥꯏꯠ ꯑꯞ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯁꯤ ꯃꯣꯏꯅ ꯂꯣꯏꯅ ꯂꯧꯔꯦ ꯃꯩꯇꯩ ꯑꯃꯠꯇꯅ ꯐꯪꯗꯦ ꯃꯩꯇꯩꯁꯤꯡꯁꯦ ꯑꯝꯇ ꯇꯧ ꯏꯟꯗꯤꯌꯥꯗ ꯆꯠꯂꯒ ꯁꯥꯟꯇꯤꯅꯤꯀꯦꯇꯟꯗ ꯈꯪꯗꯦ ꯑꯗꯒꯤ ꯔꯕꯤꯟꯗ꯭ꯔ ꯚꯥꯔꯇꯤꯗ ꯑꯣꯏꯔꯣ ꯃꯈꯣꯏꯁꯤ ꯑꯦꯅꯤ ꯇꯝꯅꯤꯡꯕ ꯂꯩꯔꯁꯨ ꯃꯣꯏꯗꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔꯗ ꯇꯝꯕ ꯉꯥꯛꯇꯅꯤ ꯍꯟꯗꯛ ꯑꯃꯈꯛꯇꯪꯒꯤ ꯑꯍꯣꯅꯥ ꯍꯥꯏꯅ ꯀꯩꯅꯣꯗꯒꯤ ꯁꯤꯂꯦꯠꯇꯒꯤ ꯃꯥ BA ꯐꯥꯎ ꯑꯗꯨꯁꯨ ICCRꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯃꯥ BA ꯂꯣꯏꯔꯒꯗꯤ ꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯆꯨꯝꯅꯒꯤ ꯂꯅꯥꯏ ꯇꯧꯕꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯗꯤ ꯑꯗꯨꯝ ꯄꯨꯔꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯦꯜꯀꯝꯅꯤ ꯏꯚꯟ PhD ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯐꯣꯔꯦꯟꯗꯒꯤ ꯂꯥꯛꯄꯁꯤꯡꯁꯤꯗꯤ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯍꯥꯏꯇꯥꯔꯦ ꯇꯦꯁ ꯌꯥꯎꯗꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ at any time that PhD ꯑꯣꯏꯒꯦ ꯑꯣꯏꯔꯁꯨ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯑꯗꯨꯝ ꯌꯥꯔꯦ ꯐꯣꯔꯦꯟ ꯑꯗꯨ ꯕꯪꯒ꯭ꯂꯥꯗꯦꯁꯁꯨ ꯐꯣꯔꯦꯟ ꯑꯣꯏꯔꯕꯅꯤꯅ ꯑꯦꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯦꯀꯥꯗꯃꯤꯛꯁꯇ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯤꯗ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯇꯧꯖꯔꯤꯕ MAꯗ ꯇꯧꯔꯤꯕ ꯁꯕꯖꯦꯛꯇꯨꯒ ꯆꯥꯟꯅꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯄꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯍꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯏꯗꯅꯁꯨ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅꯁꯨ ꯌꯥꯏ ꯁꯤꯠ ꯍꯦꯜꯂꯒꯁꯨ ꯁꯨꯄꯔ-ꯅꯨꯃꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯋꯦꯕ ꯃꯣꯏꯗꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯥꯛꯄꯨ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯝꯄꯜꯁꯔꯤ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯁꯥꯟꯇꯣꯅꯥ ꯍꯣꯏꯁꯤꯁꯨ ꯃꯣꯏ ꯊꯥꯔꯝꯃꯤ ꯆꯦꯛ ꯇꯧꯔꯣ ꯃꯣꯏꯒ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯔꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯥꯏ ꯊꯥꯔꯀꯥꯟꯁꯤꯗ ꯃꯣꯏ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ ꯂꯥꯛꯄꯗꯤ ꯇꯝꯕꯒꯤ ꯈꯣꯠꯄꯒꯤ ꯃꯤ ꯑꯃꯅꯤ ꯑꯗꯣ ICCRꯅ ꯃꯣꯏ ꯂꯩꯅꯅꯕꯒꯤꯐꯥꯎ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯣꯁꯇꯦꯜ ꯂꯩ ꯑꯗꯨꯗ ꯃꯣꯏ ꯉꯟꯅ ꯔꯦꯗꯤ ꯇꯧꯔꯒ ꯂꯩꯕꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯣꯁꯇꯦꯜꯗꯤ ꯍꯧꯖꯤꯛ ꯍꯥꯡꯉꯒꯁꯨ ꯂꯩꯔꯤꯅꯤ ꯑꯗꯣ ꯍꯟꯗꯛ ꯏꯔꯥꯡ ꯂꯥꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯈꯔ ꯂꯧꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯔ ꯐꯔꯕꯅꯤꯅ ꯃꯗꯨ ꯑꯗꯨꯝ ꯑꯦꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯤ ꯂꯩꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ
tamna tamna haita aina sai haibado akoigi formal education da phana yamna tammurasu aigi oja amadi thamdaba yadabagi porse dum leye ai mayek sengna khangi hairadi dum kano kari haini lai gi soitana ba amu pa yaudi yauksin buduna tongan ba mani ai hairage ai mimang to ge ai oja amoina madigi quality do ai ngonda hapki hairadi ai gi lengdaba guru amadi thamdaba yade aduna angangsing lakpasing si ban Arunachal dagi angangsing lai Tripura dagi angangsing lai mamang gi sahi 2020 da angang nupi macha ama haitare ko masi gold medal phangi akoi department dagi masi hana jagoi tamakpadi nate isai ga khara dum sakpa adu ma thawai yawba even akoi sanchali da ja su latana suti nimi ka se latana masi adum tawi sanchali ge any program ji ma adum haigi adum tawgi adum ma na hoda jaba ma tanda baduna maram mora kanda akoigi haira ba masana jo hana haira ba kambu singdo hoda da budagi moy adum phanghote adu adai lai ba hoda jaba oja da hangba tanda ba adago oja da patam puna makta adu kari lege oja kanai kamaina to buno ina yamna hangba kambu singduti madu adum kari haini magi hoda jaba tuna adum ma gold medal phangga su sakre tripura degi ahum sure akoi MA lo daga sakre adu mai to tuna pande ge sumla ko singdo akoi phajana university dadi punna nupi gi nupa gi tawraga punna hostel 19 leiri punna sauna leira bani university mi mi chama ga hena leiba yauri yaraga demo university gi semi se ada pura hostel da leira kanda university sa punna ma oja singju pura quarter da leira kanda any ban blockade tawra su sang da na bagi atugi mong da sema bani ba university su ini pandai lapa pun tamboero, saya tamboero, jago tamboero, dum tauri ni. Adana, ai yang ngan badagi hai tare, si bagi matang si, sum tau bada corona lapa dagi, koi WhatsApp ta, di Google ta, maya mama tau bagi kudung sa bedo lauraga, Jagannath ki masanu pidu su ai na hai badagi, uji si Santiniketan da laiba ai ki satri ma. Uji akoi MA lo igra matung da Santiniketan da company sai go in laiba ngan pi sama tau bana. Ai taman gena tawga online da uji dum class phajana tum tawri ji leptana dum tawri adu mana akoi dilip kasu yam toina phaunai gili mana su masi tawse waja sumna gi ama khakta khangba na ta mayam ma haidi Canada da ki su Bangladesh da ki su even toan ba sing jo koi punna tawraga masi di adum sapkhat pa yana na kamai dona semaga ama khakto oina punna family am oina leiba yana na bagi tawse hena masu kan ba kano tawri ni ade hoji te aina sum iba sum ibane sum tana badagi ma de nat sangi tongi ban lairi pho ikhala bane jagoi gi kari gi maya ma wasa da nungai ra pa haitare ko wasa na so dum taw gi to gi masu yam kari haini lairi ba manipur gi situation so dilip su khamjaba tawri ba mayam sin se ado phahan nimba adu puna masing ji gyan ta hanin ba hoji ki naharon sing sida sigum bagi khangta bagi hatare akoi gi western culture sin hum makanda mama mapa ngatang potha bada akoi gi oi sei sakta ba akoi gi ba kanom taw da ba english song sakchin ba kaino ma taw sel ba brick task taw sel ba akoi gi han lejer ba kari haini culture du de ki pok tok ba no ba ma taw pa khara lerega di sina sum thingbina ba sina sum chatha ga kan di akoi se kari english na ta ba koi oja hoji bisi waram ba oja khoge na haibam lei ai se manipur sida leiba mi sin se aina kara ba usite ai se english masani english ngang ba ne na ai english masani pot sutai pulabane na ai won de he na singba haiba leitre na aina khalure aina ritia to bulu ra kam se di ai culture gi ai di amatta khangam dire kaisu khangam dire ai di kari baksu khangam dire samaj marakta tinba yadana leirame na man haiba wa famdo maru ai chumme na khalle adana masi akoi gi angang sing si masi oina koi pullaga khangan ba takpa hayen ba madumang na profession oira ka su pare oi haudre hana khallaga su samaj sing si da koi culture mangdana laibang amba jati ma to oihan ge hara dis maina mapam punamukta lei jete ko na ngasi unari sumaina
नेट की इंटरनेट की खुतांग दा पुनमक से मगा वारी साबदु माने कोई लेबसु माने एनी तंबदु ओरो सत्पदु ओरो एनी थबक पुनमक से दा एदी अखोई पुन्ना जॉइनली इसा याउद्रसु तौरिबा थबकतु दुम येंगागा उरगा अदु तौरो अदु हाइरो अदु पुरो अदु हापति फजनी का हाइसे लोइना यारबा मतम ओइरनेना मसी मांगहंदना सिगुम्बा खुदोंग चाबसि लौरगा कोई अमुक्तंग पुनसिनसे हाइबा वाफमसे आई थमजरगा पुनमकु खुनजगे थागतरे ओजा यामना कई हाइतारे यामना ममन लेरबा वहाइनी ओजागी कꯩꯅꯣꯁꯤ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕꯒ ꯂꯣꯏꯅ ꯂꯣꯏꯅꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯩ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯄꯨꯟꯕ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯕꯨ ꯂꯩꯔꯁꯨ ꯏꯟꯗꯤꯌꯥꯗꯕꯨ ꯂꯩꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟ ꯂꯝꯗ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯖꯒꯅꯥꯊ ꯑꯩꯅ ꯁꯤꯒꯤꯅꯤ ꯑꯩꯈꯣꯏꯅ ꯄꯨꯁꯜꯂꯛꯏꯁꯦ ꯁꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯀꯅꯥ ꯂꯩ ꯑꯗꯨ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝꯗꯨꯒ ꯃꯔꯝꯗꯨꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯕꯤꯅꯕ ꯑꯗꯨꯅꯤ ꯑꯣꯖꯥꯅꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯅ ꯏꯚꯦꯟ ꯑꯩꯈꯣꯏꯒꯤ ꯕꯅꯋꯥꯁꯇ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯒꯤꯗꯃꯛ ꯑꯗꯨꯒꯤꯁꯨ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯔꯛꯀꯗꯕ इवेंट सेशन सरुक याबिनबा निखिंजबगा लोइना ngасigi oina asidedi loisanjari kuramjari mayambu oja thank you all mathang akoisu unani keno tawraga